ꯑꯩꯒ ꯇꯨꯃꯤꯟꯅꯖꯦ ꯄꯨꯁꯜꯂꯦꯗꯅ ꯑꯗꯨꯒ ꯃꯄꯥꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥꯒꯁꯤꯅ ꯊꯥꯔ ꯇꯨꯝꯕ ꯑꯇꯣꯝꯕꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯒ ꯅꯨꯄꯤ ꯃꯆꯥꯁꯤꯒꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯣꯏ ꯇꯨꯝꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅ ꯃꯅꯥꯎꯄꯥꯗꯣ ꯊꯥꯡꯒꯠꯂꯒ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯝꯃꯦ ꯍꯥꯏꯌꯦ ꯃꯆꯦꯁꯤꯒꯀꯣ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯃꯨꯛ ꯃꯄꯥꯁꯤꯒ ꯇꯨꯝꯃꯤꯟꯅꯈꯤꯕ ꯑꯗꯨꯗ ꯃꯣꯏꯅ ꯃꯥꯗꯤ ꯇꯨꯝꯗ꯭ꯔꯤꯕꯅꯤꯅ ꯂꯣꯏ ꯎꯔꯦꯗꯅꯀꯣ ꯊꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯇꯨꯝꯕ ꯁꯥꯔꯒꯅꯦ ꯍꯦꯛ ꯀꯞꯄꯒ ꯃꯅꯥꯎꯄꯥꯁꯤꯒꯤ ꯃꯃꯥ ꯌꯦꯡꯉꯒ ꯃꯥꯁꯤ ꯀꯞꯄ ꯈꯥꯡꯉꯦ ꯍꯥꯏꯕ ꯃꯥꯁꯦ ꯅꯨꯃꯤꯠꯇꯨꯗ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯅ ꯁꯨꯛ ꯋꯥꯅ ꯈꯥꯡꯕꯗꯤ ꯁꯤ ꯑꯣꯏꯔꯦꯀꯣꯅ ꯑꯣ ꯍꯦꯛ ꯊꯪꯅꯕ ꯀꯥꯁꯤꯗꯅ ꯏꯄꯥꯅ ꯑꯇꯣꯝꯕꯤꯒ ꯅꯣꯛꯈꯦꯗꯅ ꯂꯩꯃꯤꯟꯅꯕ ꯏꯃꯥꯅ ꯊꯪꯅꯕ ꯀꯥꯁꯤꯗ ꯐꯛꯂꯥꯡꯁꯦ ꯈꯟꯅꯕꯁꯤꯗ ꯀꯞꯄꯒ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯅ ꯏꯃꯥꯅ ꯏꯟꯖꯥꯡ ꯃꯊꯦꯜ ꯊꯣꯡꯗꯅ ꯕꯕꯥꯅ ꯄꯣꯛ ꯄꯩꯁꯥ ꯁꯤꯟꯅꯗꯅ ꯏꯃꯥꯅ ꯁꯦꯕꯥ ꯇꯧꯗꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯒ ꯅꯣꯛꯇꯅ ꯂꯩꯃꯤꯟꯅꯔꯝꯕ ꯍꯧꯖꯤꯛꯅ ꯀꯔꯤ ꯑꯩꯒꯤ ꯏꯃꯥꯁꯤꯕꯨ ꯂꯨꯈꯥꯕꯤꯔ ꯅꯨꯄꯥ ꯁꯤꯈꯤꯕ꯭ꯔꯥ ꯃꯥꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯤꯅ ꯀꯔꯤ ꯑꯇꯣꯝꯕꯤꯁꯤꯅ ꯑꯁꯨꯛ ꯀꯦꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯁꯦꯛꯇ ꯂꯩꯁꯥꯕꯤ ꯃꯊ꯭ꯋꯥꯏꯁꯦ ꯃꯥꯁꯦ ꯌꯥꯝ ꯆꯥꯛꯄꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯏꯆꯥꯁꯤꯡꯁꯦ ꯇꯨꯝꯃꯕ ꯇꯨꯝꯗ꯭ꯔꯤꯕ ꯄꯨꯡꯀꯛ ꯆꯥꯎꯔꯛꯑꯕꯅꯤ ꯅꯨꯄꯤ ꯃꯆꯥꯅꯤꯀꯣ ꯑꯗꯨꯅ ꯐꯃꯨꯡꯗ ꯃꯅꯥꯎꯄꯥꯗꯨꯒ ꯇꯨꯝꯍꯜꯂꯒ ꯃꯣꯏ ꯑꯅꯤꯅ ꯃꯈꯥꯗꯨꯗ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩꯔꯤꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯈꯥꯡꯉꯛꯑꯦꯕ ꯈꯥꯡꯕ ꯌꯥꯕꯀꯣ ꯑꯗꯩ ꯃꯄꯥꯁꯤꯗ ꯍꯦꯛ ꯄꯩꯁꯥ ꯀꯩꯅꯣꯝ ꯍꯪꯉꯨꯔꯁꯨ ꯃꯄꯥꯁꯤꯅꯅꯦ ꯃꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯍꯪꯀꯅꯨꯅ ꯍꯦꯛ ꯏꯪꯒꯤꯠ ꯇꯧꯔꯛꯄ ꯃꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯍꯪꯉꯛꯑꯗꯤ ꯂꯩꯇꯦꯅꯦ ꯍꯦꯛ ꯍꯥꯏꯕ ꯀꯤꯅꯀꯣ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯌꯦꯡ ꯂꯩꯇꯦꯅꯦ ꯍꯦꯛ ꯍꯥꯏꯕ ꯑꯗꯒꯤ ꯂꯣꯟꯅꯒ ꯍꯦꯛ ꯄꯤꯔꯛꯄ ꯑꯗꯨꯝꯕꯁꯤꯗ ꯑꯉꯥꯡꯁꯦ ꯌꯥꯝ ꯃꯊꯃꯣꯏ ꯁꯣꯛꯑꯦꯕ ꯑꯗꯩ ꯅꯣꯡꯃ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕꯗ ꯃꯣꯏꯗ ꯆꯥꯛ ꯆꯥꯁꯦꯅ ꯇꯧꯕꯁꯤꯗ ꯈꯠꯅꯕꯁꯤꯗꯅꯦ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯃꯊ꯭ꯋꯥꯏꯁꯦ ꯑꯌꯧꯕꯤ ꯊꯥꯛꯇ ꯐꯨꯛꯇꯅꯀꯣ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯅꯣꯡꯃꯁꯨ ꯃꯥꯒ ꯆꯥꯛ ꯆꯥꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯅꯪ ꯆꯍꯤ 5-6 ꯅꯪꯒꯗ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯒ ꯆꯥꯛ ꯆꯥꯅꯕꯗꯐꯥꯎ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯅꯨꯄꯥ ꯑꯃꯒꯤ ꯔꯨꯟꯁꯦ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯑꯁꯨꯛ ꯈꯥꯡꯕꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯎ ꯃꯥꯡꯒꯣꯜ ꯑꯣꯏꯔꯕ ꯅꯣꯏ ꯑꯅꯤꯒꯤ ꯅꯁꯛꯁꯤꯗꯗꯤ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅꯅꯦ ꯂꯥꯎ ꯆꯠꯁꯤ ꯑꯩꯒꯤ ꯏꯄꯥꯝ ꯆꯥꯎꯅ ꯂꯩ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩ ꯅꯟꯗꯣꯝꯆꯥ ꯅꯥꯄꯤ ꯂꯣꯏ ꯂꯩ ꯂꯥꯎ ꯆꯠꯁꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯈꯥꯡꯒꯦꯅ ꯈꯥꯡꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯔꯨꯟꯐꯧ ꯉꯝꯗꯕ ꯅꯪꯅ ꯊꯥꯛꯄꯁꯨ ꯅꯠꯇꯦ ꯂꯩꯐꯝ ꯈꯛꯇꯅꯤ ꯁꯤꯗ ꯐꯪꯉꯤꯕ ꯑꯩ ꯏꯁꯥꯅ ꯍꯤꯡꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯦꯟ ꯊꯣꯛꯑꯦ ꯏꯆꯥꯈꯩꯁꯦ ꯑꯃꯨꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯣꯏꯒꯤ ꯅꯁꯛꯁꯦ ꯎꯗꯕꯤꯗꯅꯦ ꯂꯩꯔꯨꯒꯦ ꯋꯥꯅ ꯍꯜꯂꯛꯄꯗ ꯅꯣꯏꯒꯤ nsak ꯅꯣꯏꯒꯤ nakhon tabada ai khoidou sawgali aduna ai uzararoge nungaina ngak pothajaragena Fiom tora pura sakrebako EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayambu Kurumjari and a very good evening. Ipo Media Series 9 Mayam Gidamakta Puthokchariba Crime Diaries Kunipal Suba Ngasi Mayam Gidamakta Puduna Lakchari Crime Diaries Yengbiriba Crime Diaries Family Pumna Makpu Hanan Thagachari Lonena Crime Diaries Pu Mayam support Obiduna Crime Diaries Se Ngasi Mayam Gidamakta Seba Taubuda Kunipal Suba episode Pangthopangamzare episode Kunipal Suba Yengbiriba Singbusu Hanan Thagachari Lonena Ipo Media Series 9 Puthokchariba Crime Diaries Ekoigi Moto Mayam Ekoi Society Sidagi Crime Mitigate Tominasi Amadi Crime Asiba Kuna Awareness Amadi Educate Tominaraga Manipurdagi Crime Handansi Yaragadi Crime Manghansi Haibagi Pandamda Thamzariba Crime Diaries Series Kunipan Ngasi Miyam Gidamakta Kharangna Ngaidana Lebiramba Sing Akoina Ngasi Kunipal Suba episode Sinjarakli Lonena Crime Diaries Yengbiriba Singda Akoi disclaimer Haizabatare Ekoigi below 18 years na avoid to honbiu Lonena Ekoigi Crime Diaries si legal platform di nachadabadina mayam awareness amadi educate taunabagi ekoi kuthangda thamjaba mayam gi damakta platform Ipo Media na semjabani aduna mayam si ekoi gi Crime Diaries yengbiriba singna gyan taminap si haibasima thamjaraga ngasigi Kunipal Suba Crime Diaries episode
series 9 na akhoi gi sponsor tobiriba singi ming amuktang mayamda amukka lauthokchage ahan bada akhoi series khuding gi adum sponsor tawduna lebiriba jonia dimapur gi nagland da leba hotel asida mayamna akhoi gi short break ama lobiraga amadi sightseeing amadi naga gi special cuisines me ama taste tawna be khudong chaba lobiyu loinana akhoi gi lapa sunate anak pasida akhoi gi jonia to the chatpiraga family gi vacation short period of break lobiraga jonia to taste tobiyu magi hospitality taste tobiyu hane thamjage ani akhoi gi series 9 na akhoi gi pangthok chariba crime diaries ta aduki matik akhoi da support tobiriba adugumlaba sponsor ni training institute haibadi chawkhat khongthang training institute uripok polem lekai uripok polem basi ke institute na akhoi gi manipur da leriba individual khuding makta akhoi gi khangning ba tamning ba haining makta akhoi gi isa na yumda irai laina matam changdana isa gi apama matam da puthokpa ngamna bagi damakta yama haibadi akhoi gi essential items akhoi gi day to day life ta changba akhoi gi machang oiraba akhoi gi trainings tambibagi khudong chabadu sigi platform sida thamjaraga mayamna akhoi gi training course si apam khanbi ga amadi isa gi sendan lambi isa gi oiba puthokchaba ngamba amadi entrepreneur payabagi khudong chaba platform duni haina thamjage samlapna akhoi gi courses available oiriba singsi candle making acrylic art soap making cosmetic products perfume chocolate asina chingba kaya ama makhal material gi items mayamna akhoi gi CK training institute uripok polam leka de lengsin biraga apamba skills tu tambiraga isagi senthok independently tanba ngamna bahona biu hana aduga akhoi gi ahum suba sponsor sina mamangi episode gi hauna akhoi bu thawai hen happy ba madi magun su hen happy ba haiba tare akhoi gi kanglei man outfit haibadi kanglei man outfit thobal leba thobal gi DC office manakta leba sina akhoi gi exclusively traditional attire mayam gi damakta supply tawzari mayam gi damakta akhoi gi apamba design apamba traditional akhoi gi ethnic wear akhoi gi deba karma da season ba mayam ama haibadi samna haibada akhoi gi swesti puja dagi hauraga akhoi gi luhongba mangani chakoba kaya ma yauraga lamda traditional attire si design toraga kanglei man outfit na ngasi akhoi gi crime diaries sigi akhoi gi family amo oibiraga akhoi da sponsor tobirakpa amadi akhoi busu akhoi magun happy ba akhoi traditional attire sin akhoi da anoba wakhalon ma chingchillaga akhoi da matik magul hena happy haina akhoi na thamjage mayam su visit tobiu KMO kanglei man outfit thobala lebasida all types of rituals ki akhoi attire amadi traditional attire mayam ama Manipur sakta ko matamda aduki matik darka leraba attire sing khanbiraga apamba color apamba design mayamna lebiyu mayamna lobiyu mayamna sajana biyu haina thamjage mari suba sponsor sina Pombam mamangi episode su akhoi gi ozaro bitale magi make phajana sembi dona kwakathel konjeng lekai da leba jia nongthombam gi makeup ozagi ngasigi keri besida yengbiraga mayam gi opinion amadi pamjabadu lokhatlaga jia nongthombam gi makeup sibusu mayamna season nabiu amadi jia nong tobiraga magi profession sida thamjage na mamangi akhoi gi episode kaya da su sponsor tobirakhraba Soibam Lekai Citizens Club ta leibasina mamangda akhoi gi pastries cake makhal kaya ama saduna flavor anoba society da piduna mayam gi celebrations kaya ama da service provide tawzari adubu ngasi su haibidi mamangi episode ama de handa kisi su IB cake na cake pastries sponsor to bagi mahuta akhoi gi ozaro bitale magi make sem na ba traditional attire se IB cake na sponsor to birak pani aduga gi Kunganipal subay episode yang biribe singbo hana thagat chabaga loina na sungsoi soidana comment amam thambiu amadi mayam gi comments na ozagi su thawai oizari bani amadi akhoi mayam gi su thawai oizari bani akhoi mayam dagi asa akhoi na thamjari basi thunghan biu haina nizage ngasi gi topic si ozan thambiri basi mapana nupi lon khibadagi macha singna phanghoba chaitheng haibasi kayamuk waba jano imung se kayamuk kangkhong chaiba jano haibadu ozagi chindagi tamina si loinana ozasu mayam gi damakta seba tawna ba akhoi gi studio lengsin dan leizare ozabu taram nokchari loinana ozanga sigi episode kunmari surak pasida ipo media na akhoi gi mayam gi damakta chawro platform ma lak pasida mayam gi su support kayama positive vibes positive energy positive feedbacks mayam ma lak pasi matangda ozaga su gratitude ma samtang thambioza ahanba maktada
ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯆꯥꯎꯔꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯤꯕꯤꯔꯤꯕ ꯏꯄꯣꯝ ꯃꯦꯗꯤꯌꯥꯕꯨ ꯑꯩꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯏꯄꯣꯝ ꯃꯦꯗꯤꯌꯥꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯄꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯃꯛꯁꯨ ꯑꯗꯨꯝ ꯃꯦꯀꯞꯁꯤꯁꯨ ꯃꯃꯥꯡꯒꯤ ꯁ꯭ꯄꯣꯟꯁꯔ ꯑꯩꯈꯣꯏ ꯏꯅꯥꯎ ꯖꯤꯌꯥ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯑꯗꯣ ꯏꯅꯥꯎꯁꯤꯗ ꯑꯗꯨꯝ ꯃꯥꯒꯤ ꯌꯨꯝꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯥꯒꯤ ꯏꯪ ꯂꯥꯎꯕ ꯃꯦꯀꯞꯁꯦ ꯌꯨꯝꯗ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯆꯠꯄ ꯁꯪꯗ꯭ꯔꯁꯨ ꯏꯅꯥꯎꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯦꯀꯞ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯗꯨꯝ ꯁꯣꯏꯕꯨꯝ ꯂꯩꯀꯥꯏ ꯁꯤꯇꯤꯖꯦꯟ ꯀ꯭ꯂꯕ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯁꯨꯁꯃꯥ ꯀꯣꯟꯊꯧꯖꯝꯅ ꯉꯁꯤꯃꯛꯁꯨ ꯑꯗꯨꯃꯛ ꯐꯤꯁꯦ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗꯁꯨ ꯑꯇꯣꯞꯄ ꯐꯤ ꯑꯃ ꯏꯟꯕꯤꯌꯣꯅ ꯑꯗꯨꯃꯁꯨ ꯃꯣꯏ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯃꯗ ꯏꯄꯤꯁꯣꯠ ꯑꯃꯗ ꯐꯤ ꯑꯅꯤ ꯁꯨꯃꯥꯏꯅ ꯆꯦꯟꯖ ꯇꯧꯕꯁꯦ ꯀꯣꯂꯦꯟ ꯀꯃꯦꯟꯗ ꯍꯥꯏꯔꯛꯄꯗꯨꯗ ꯏꯅꯥꯎꯁꯤꯅꯁꯨ ꯍꯟꯗꯛꯇꯪꯒ ꯇꯧꯖꯒꯦꯅ ꯑꯗꯩ ꯏꯅꯥꯎꯖꯤꯌꯥꯅꯁꯨ ꯍꯟꯗꯛꯇꯪꯒ ꯏꯆꯦ ꯑꯩ ꯃꯦꯀꯞꯇꯣ ꯇꯧꯖꯒꯦꯅ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯉꯁꯤꯃꯛꯁꯨ ꯇꯧꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯥꯎ ꯑꯅꯤꯁꯤꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯄꯥꯅ ꯑꯇꯣꯝꯕꯤ ꯂꯣꯟꯈꯤꯕꯗ ꯃꯆꯥꯁꯤꯡꯅ ꯐꯪꯍꯧꯕ ꯆꯩꯊꯦꯡ ꯍꯥꯏꯕꯁꯦ ꯀꯃꯦꯟ ꯀꯌꯥꯗꯁꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯔꯛꯈ꯭ꯔꯦꯀꯣ ꯃꯣꯏꯅ ꯌꯥꯝꯅ ꯐꯪꯍꯧꯕ ꯆꯥꯛꯂ ꯆꯩꯊꯦꯡꯁꯦ ꯆꯥꯛꯂꯕ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯧꯋꯤ ꯃꯄꯨꯡ ꯐꯥꯗꯅ ꯃꯄꯥꯗꯨꯅ ꯁꯦꯝꯕꯤꯔꯝꯗꯅ ꯑꯇꯣꯝꯕꯤꯒꯤ ꯍꯣꯠꯅꯈꯤꯕ ꯑꯇꯣꯝꯕꯤ ꯃꯅꯥꯛ ꯂꯩꯈꯤꯕ ꯍꯟꯅ ꯌꯦꯡꯉꯛꯇꯕꯗꯒꯤ ꯃꯆా ꯀꯌꯥ ꯊꯃꯣꯏ ꯆꯥꯛꯍꯧꯋꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯔꯤꯁꯦ ꯈꯔ ꯃꯌꯥꯟ ꯂꯤꯖꯒꯦ ꯃꯈꯟ ꯃꯈꯟ ꯀꯣ ꯑꯗꯣ ꯑꯩꯅ ꯃꯤꯡꯊꯣꯟꯁꯤꯗꯤ ꯍꯥꯏꯔꯤꯕ ꯏꯆꯥ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯁꯦ ꯀꯩꯅꯣ ꯃꯥꯁꯇꯔ ꯇꯧꯔꯤ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯨꯏꯔꯦ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯇꯣꯝꯕꯤ ꯂꯣꯟꯕꯒꯤ ꯅꯨꯄꯤꯁꯤꯡꯅ ꯆꯥꯛꯄ ꯃꯩꯆꯥꯛꯇꯣ ꯑꯗꯨꯒꯤ ꯏꯄꯤꯁꯣꯠ ꯍꯥꯞꯀꯠꯈꯤꯕꯗꯒꯤ ꯃꯆꯥꯁꯤꯡꯅ ꯐꯪꯍꯧꯕ ꯆꯩꯊꯦꯡꯗꯨꯁꯨ ꯏꯆꯦ ꯈꯪꯍꯟꯕꯤꯌꯣ ꯅꯦꯅꯦꯅꯅꯦ ꯑꯩꯉꯣꯟꯗ ꯀꯟꯅ ꯌꯥꯝ ꯀꯨꯏꯔꯦ ꯃꯥꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯔꯝ ꯀꯥꯟ ꯍꯥꯞꯄꯤꯗꯣꯏꯅꯣ ꯃꯥ ꯌꯥꯝ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯗ ꯑꯩꯁꯨ ꯇꯣꯄꯤꯛꯁꯦ ꯃꯔꯨ ꯑꯣꯏꯕ ꯅꯩꯅꯍꯧꯗ ꯌꯥꯗꯕ ꯇꯣꯄꯤꯛꯁꯦ ꯃꯊꯪ ꯄꯥꯏꯔꯛꯄꯗ ꯄꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯑꯩ ꯂꯤꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯋꯥꯔꯤꯁꯦꯅ ꯑꯩ ꯂꯤꯔꯛꯄꯅꯦꯕ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯊꯃꯣꯏꯁꯦ ꯀꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤꯀꯣ ꯃꯥꯅ ꯍꯥꯏ ꯁꯤꯗ꯭ꯔꯤꯕോ ꯑꯗꯨꯝ ꯄꯨꯔ ꯆꯠꯈ꯭ꯔꯒꯗꯕ ꯀꯥꯏꯔꯕ ꯊꯃꯣꯏꯅꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯒꯤ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯌꯥꯎꯔꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯀꯞꯀꯅꯤ ꯃꯥꯏ ꯋꯥꯔꯤꯁꯤꯗ ꯈꯪꯕ ꯉꯝꯒꯅꯤꯀꯣ ꯃꯄꯥꯅ ꯑꯇꯣꯝꯕꯤ ꯂꯣꯟꯕꯗꯒꯤ ꯃꯆꯥꯁꯤꯡꯅ ꯀꯌꯥꯃꯨꯛ ꯋꯥꯍꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩ ꯀꯞꯄꯦ ꯃꯥꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩ ꯀꯞꯄꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯅꯦ ꯏꯆꯦꯅ ꯑꯩꯈꯣꯏꯅꯕꯨ ꯏꯁꯥꯒꯤ ꯋꯥꯔꯤ ꯂꯤꯕꯗꯅꯦ ꯆꯤꯊꯗꯅ ꯅꯦꯅꯦ ꯑꯗꯨ ꯆꯤꯊꯍꯧꯋꯦ ꯑꯗꯨꯝꯇꯒ ꯍꯥꯞꯄꯤꯌꯣ ꯃꯥꯁꯦ ꯃꯔꯤꯔꯛ ꯃꯉꯥꯔꯛ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯦꯕ ꯂꯥꯛꯑꯒ ꯂꯣꯏ ꯂꯤꯔꯝꯃꯕ ꯃꯇꯨꯡꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕꯁꯤꯐꯥꯎꯗ ꯀꯥꯎꯏ ꯑꯗꯣ ꯅꯦꯅꯦꯅ ꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯤꯔꯤꯁꯦ ꯑꯉꯛꯄ ꯀꯣꯛꯅꯦꯅ ꯃꯥ ꯍꯥꯏꯌꯦꯕꯀோ ꯑꯗꯣ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯂꯤ ꯃꯥꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯁꯦ ꯃꯥꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩ ꯃꯥꯒ ꯃꯅꯥꯎ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯒ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯆꯦ ꯑꯃꯒ ꯃꯣꯏ ꯑꯍꯨꯝꯅꯦꯕꯀꯣ ꯑꯗ ꯃꯆꯦꯁꯤꯒ ꯃꯥꯒꯁꯦ ꯌꯥꯝ ꯀꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯆꯦꯁꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯦ ꯃꯆꯦꯁꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯃꯥꯅ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯁꯨꯞꯅꯒꯤꯅꯦ ꯆꯍꯤ ꯀꯩꯅꯣꯃꯨꯛꯈꯛ ꯁꯨꯔꯤꯕ ꯖꯥꯠꯅꯦ ꯃꯥꯁꯦ 5-6 ꯁꯨꯃꯥꯏꯅꯈꯛ ꯃꯆꯦꯗꯨꯗꯤ ꯑꯃꯨꯛ ꯍꯣꯏ 18-19 ꯑꯗꯨꯃꯥꯏꯅ ꯁꯨꯕ ꯖꯥꯠꯅꯦꯕ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯃꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯧꯄ꯭ꯋꯥꯁꯤꯒ ꯁꯨꯃꯥꯏꯅ ꯃꯣꯏꯁꯤ ꯂꯩꯕ ꯖꯥꯠꯅꯦꯕ ꯑꯗ ꯃꯃꯥꯒ ꯃꯄꯥꯒꯁꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯧꯅꯔꯛꯑꯒ ꯂꯩꯅꯔꯛꯑꯒ ꯑꯗꯨꯒ ꯃꯃꯥꯁꯦ ꯃꯄꯥꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯐꯥꯎ ꯍꯩꯍꯟꯗꯦ ꯇꯧꯍꯟꯗꯦ ꯑꯗꯨꯝ ꯃꯥꯅ ꯂꯣꯏꯅꯃꯛ ꯃꯄꯥꯁꯤꯅ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯑꯃ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤ ꯑꯗꯨꯅ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯀꯣꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯍꯦꯟꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯆꯥꯅꯤꯡꯕ ꯆꯥꯔ ꯃꯆꯥꯁꯤꯡꯁꯦ ꯐꯖꯅ ꯁꯦꯝꯃꯒ ꯇꯨꯏꯁꯟ ꯅꯨꯡꯁꯟ ꯇꯧꯗꯅ ꯋꯥꯠꯇꯅ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩꯑꯕ ꯃꯆꯥꯁꯤꯡꯅꯅ ꯍꯥꯏꯕ ꯁꯤ ꯂꯩꯕꯤꯌꯨ ꯁꯤ ꯆꯥꯒꯦ ꯍꯥꯏꯕ ꯂꯣꯏ ꯄꯤꯖꯗꯅꯀꯣ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯝ ꯄꯣꯛꯄꯗꯒꯤ ꯃꯣꯏꯅ ꯋꯥꯕ ꯈꯣꯠꯄꯁꯦ ꯈꯪꯉꯛꯇꯦ ꯁꯤ ꯁꯥꯟꯅꯄꯣꯠꯁꯤꯃ ꯂꯩꯕꯤꯌꯨ ꯁꯤ ꯐꯤꯔꯣꯟꯁꯤꯃ ꯂꯩꯕꯤꯌꯨ ꯁꯤꯃ ꯆꯥꯒꯦ ꯍꯥꯏꯕꯗ ꯆꯥꯔꯒ ꯑꯗꯨꯝ ꯏꯃꯨꯡꯁꯦ ꯑꯗꯨꯃꯥꯏꯅ ꯃꯄꯥꯅ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯕꯖꯥꯠꯅꯦꯕ ꯑꯗꯨ ꯃꯃꯥꯁꯦ ꯑꯗꯨꯅ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯈꯣꯠꯇꯦꯅ ꯑꯗꯩ ꯃꯥꯗꯤ ꯅꯨꯄꯤꯅ ꯀꯦꯕ ꯈꯣꯠꯄ ꯅꯥꯟꯅ ꯂꯨꯅ ꯂꯩꯕꯁꯨ ꯄꯥꯝꯖꯕ ꯃꯄꯥꯁꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯂꯨ ꯅꯥꯟꯕ ꯑꯗꯨꯅ ꯃꯃꯥꯁꯦ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯀꯦꯖꯗꯅ ꯃꯧꯖꯗꯅ ꯑꯗꯩ ꯃꯄꯨꯔꯣꯏꯕꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯊꯣꯡꯖꯗꯅ ꯃꯥꯁꯨ ꯑꯋꯥꯕ ꯀꯩꯅꯣ ꯈꯪꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯖꯕ ꯃꯄꯨꯔꯣꯏꯕꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯖꯗꯅ ꯑꯗꯨꯝ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯂꯨꯕꯩ ꯋꯥꯅ ꯍꯜꯂꯛꯑꯦ ꯃꯥ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯃꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯏꯟꯖꯥꯡ ꯃꯊꯦꯜ ꯂꯥꯡꯗꯅ ꯑꯩ ꯏꯄꯨꯔꯣꯏꯕꯁꯤ ꯋꯥꯈꯤꯅꯤ ꯑꯗꯨ ꯇꯧꯈꯤꯅꯦꯅ
ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯍꯣꯏ ꯑꯗ ꯃꯥ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯃꯥꯅ ꯌꯥꯎꯕ ꯌꯥꯕ ꯕꯤꯖꯤꯅꯦꯁ ꯅꯠꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒ ꯂꯩꯖꯔꯝꯕꯅꯤ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯍꯣꯏ ꯅꯣꯡꯃ ꯅꯣꯏ ꯕꯕꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯍꯧꯔꯦꯅ ꯑꯉꯥꯡ ꯈꯔꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯃꯥꯗꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯄꯥ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣꯁꯦ ꯃꯥ ꯈꯪꯗꯦꯕꯀꯣ ꯑꯉꯥꯡꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯗ꯭ꯔꯤꯕ ꯍꯣꯏ ꯃꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯕ ꯑꯁ ꯍꯦꯛꯇ ꯂꯝꯌꯥꯏꯗ ꯀꯞꯇꯅ ꯃꯃꯥꯁꯦ ꯏꯁꯤꯡ ꯊꯥꯅꯗꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯞꯄꯤꯁꯦ ꯀꯩꯒꯤꯅꯣꯅ ꯃꯥꯅ ꯈꯜꯂꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯆꯦꯗꯨꯗꯤ ꯌꯥꯝ ꯀꯞꯄꯦ ꯍꯥꯏ ꯃꯆꯦꯗꯨꯗꯤ ꯈꯔ ꯒ꯭ꯌꯥꯟ ꯆꯥꯎꯔꯕꯅꯤꯅ ꯇꯥꯔꯕꯅꯤꯅ ꯈꯪꯉꯦꯕ ꯈꯔ ꯍꯣꯏ ꯃꯃꯥꯒ ꯃꯆꯦꯒꯁꯦ ꯌꯥꯝ ꯀꯞꯃꯤꯟꯅꯩ ꯍꯥꯏꯀꯣ ꯃꯣꯏꯅ ꯃꯅꯥꯎꯄꯥ ꯃꯕꯥꯅꯤꯁꯤ ꯌꯦꯡꯉꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯤꯒꯁꯦ ꯃꯣꯏ ꯏꯃꯨꯡꯁꯤꯗ ꯌꯥꯝ ꯆꯪꯉꯛꯑꯦ ꯍꯥꯏꯀꯣ ꯃꯤꯁꯦ ꯆꯪꯉꯛꯇꯅ ꯌꯣꯝꯁꯤꯟꯅꯗꯅ ꯇꯧꯋꯦ ꯍꯥꯏ ꯑꯗꯩꯗꯤ ꯀꯅꯥꯝꯅ ꯉꯥꯡꯗꯅ ꯃꯆꯥ 3 ꯂꯩꯔꯕꯁꯤꯕꯨ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄ ꯊꯤꯔꯛꯄ ꯃꯇꯝꯂꯥ ꯃꯥ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯣꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅꯁꯨ ꯇꯧꯅꯩ ꯑꯗꯩ ꯅꯨꯄꯤꯁꯦ ꯄꯨꯁꯜꯂꯛꯑꯦꯀꯣ ꯍꯣꯏ ꯏꯃꯨꯡꯁꯤꯗ ꯄꯨꯁꯜꯂꯛꯑꯦ ꯆꯦꯜꯂꯛꯑꯃꯤꯅ ꯅꯨꯄꯥꯗꯨꯅ ꯑꯗꯩ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯈꯩꯁꯨ ꯂꯥꯛꯑꯦ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯈꯩꯁꯤꯅ ꯍꯪꯉꯦ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯗ ꯃꯥꯅ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯤ ꯑꯗ ꯃꯣꯏꯅ ꯆꯠꯂꯁꯤ ꯅꯪ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ ꯅꯨꯄꯥꯁꯤꯅ ꯁꯨꯛ ꯎꯁꯤꯠꯇꯅ ꯑꯩꯈꯣꯏꯁꯨ ꯂꯩꯅ ꯅꯆꯥ 3ꯁꯨ ꯂꯩꯅ ꯅꯨꯄꯤ ꯆꯦꯜꯂꯛꯑꯒꯕꯨ ꯅꯪ ꯁꯤꯗ ꯀꯅꯥ ꯂꯩꯇꯕꯗꯧꯅ ꯁꯨꯝ ꯂꯩꯒꯗ꯭ꯔꯥ ꯌꯨꯝꯗ ꯍꯤꯡꯒꯣꯜ ꯆꯥꯎꯅ ꯂꯩ ꯆꯠꯁꯤ ꯑꯅ ꯍꯥꯏꯕ ꯑꯗ ꯅꯨꯄꯤꯗꯨꯅ ꯑꯩ ꯆꯠꯂꯣꯏ ꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯉꯁꯤꯈꯛ ꯂꯥꯛꯄ ꯃꯥꯅ ꯌꯨꯝꯁꯦ ꯄꯥꯜꯍꯜꯂꯝꯃꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯒꯤꯅꯣ ꯑꯩꯅ ꯂꯥꯜꯂꯨꯕꯒꯤ ꯑꯣꯏꯗꯤ ꯑꯩ ꯆꯠꯀꯦ ꯑꯩ ꯆꯠꯂꯣꯏ ꯑꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯄꯤꯛꯁꯨ ꯌꯥꯝ ꯄꯤꯛꯑꯦꯕ ꯑꯗ ꯑꯇꯣꯝꯕꯤꯒꯤꯁꯤꯅ ꯃꯣꯏ ꯈꯥꯖꯤꯜꯂꯒ ꯀꯥ ꯑꯃ ꯃꯆꯥꯅꯨꯄꯤ ꯈꯔ ꯆꯥꯎꯕꯁꯤꯒꯤ ꯀꯥ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯦꯕ ꯍꯣꯏ ꯑꯗꯨ ꯀꯥꯁꯦ ꯑꯇꯣꯝꯕꯤꯒꯤ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯃꯃꯥ ꯃꯆꯥ ꯃꯣꯏꯒꯩ ꯁꯣꯝꯗ ꯄꯨꯂꯞ ꯇꯨꯝꯍꯜꯂꯦꯕ ꯍꯣꯏ ꯍꯥꯏꯔꯤꯕ ꯀꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯆꯪꯉꯛꯑꯒ ꯌꯨꯝꯖꯥꯎ ꯂꯩꯔꯦꯗꯅ ꯌꯨꯝꯖꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯃꯨꯡꯗꯨꯒꯤ ꯑꯍꯜꯒꯤ ꯐꯝ ꯊꯥꯔꯒ ꯂꯥꯏꯟꯙꯧ ꯂꯣꯏ ꯂꯥꯠꯅꯩꯗꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯀꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗꯒꯤ ꯇꯞꯊꯣꯛꯄ ꯀꯥꯗꯣ ꯈꯥꯖꯤꯜꯂꯒ ꯑꯗꯨꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯣꯏꯕ ꯐꯛꯂꯥꯡ ꯑꯃꯈꯛꯅ ꯈꯟꯅꯗ꯭ꯔꯥ ꯍꯣꯏ ꯑꯗꯨꯒ ꯃꯅꯤꯡꯁꯤꯗꯅ ꯆꯥꯛꯁꯪꯅꯦꯕ ꯁꯤꯒꯤ ꯀꯥ ꯈꯛꯇꯅꯤ ꯃꯣꯏꯗ ꯂꯩꯔꯤꯁꯦ ꯍꯣꯏ ꯑꯗ ꯃꯣꯏ ꯌꯨꯝꯖꯥꯎꯁꯤꯗ ꯈꯥꯖꯤꯜꯂꯒ ꯄꯥꯔꯇꯤꯁꯟ ꯄꯤꯔꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯥꯒ ꯃꯄꯥꯒ ꯀꯥ ꯂꯩꯔꯦ ꯂꯥꯏꯙꯧ ꯀꯥ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯐꯥ ꯊꯥꯔꯒ ꯑꯍꯥꯡꯕꯗꯨꯅ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯆꯥꯛꯁꯪꯐꯧ ꯆꯠꯈꯤꯕꯒꯤ ꯑꯣꯏꯅꯕꯅꯦꯕ ꯑꯗꯨꯒ ꯐꯛꯂꯥꯡꯁꯤꯅ ꯈꯛ ꯈꯟꯕ ꯀꯥ ꯃꯃꯥꯡꯒꯤꯁꯤꯗ ꯉꯁꯥꯏꯒꯤ ꯃꯄꯥꯒ ꯑꯇꯣꯝꯕꯤꯁꯤꯒ ꯇꯨꯝꯈ꯭ꯔꯦꯕꯀꯣ ꯃꯃꯥꯁꯤꯒꯅ ꯃꯣꯏꯒ ꯇꯨꯝꯃꯦꯕ ꯃꯃꯥꯁꯤ ꯃꯄꯥꯅ ꯑꯇꯣꯝꯕꯤ ꯍꯦꯛ ꯄꯣꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯀꯦꯈꯤꯗ꯭ꯔꯦ ꯃꯧꯈꯤꯗ꯭ꯔꯦ ꯐꯤꯔꯣꯜ ꯑꯅꯥꯟ ꯑꯔꯨ ꯁꯦꯠꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯀꯞꯄ ꯑꯗꯨꯝ ꯂꯩꯔꯦ ꯅꯥꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯐꯖꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯃꯣꯏꯁꯦ ꯆꯥꯛꯁꯪꯁꯨ 2 ꯊꯣꯛꯈ꯭ꯔꯦꯀꯣ ꯒ꯭ꯌꯥꯁ ꯑꯃ ꯂꯩꯔꯨꯔꯒ ꯑꯇꯣꯝꯕꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯀꯥꯗꯣ ꯊꯥꯡꯖꯜꯂꯒ ꯊꯣꯡꯈ꯭ꯔꯦ ꯑꯗꯣ ꯃꯄꯥꯁꯦ ꯑꯇꯣꯝꯕꯤꯒꯗ ꯂꯩꯈ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯌꯥꯅꯈꯤꯕꯗꯤ ꯃꯣꯏ ꯁꯥꯒꯩꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯇꯨꯝꯕꯁꯨ ꯅꯣꯡꯃ ꯄꯥꯜꯂꯤ ꯑꯗꯨꯒ ꯆꯥꯕꯁꯨ ꯅꯣꯡꯃ ꯄꯥꯜꯂꯤꯅ ꯍꯥꯏꯅꯈꯤꯕꯅꯦꯕ ꯍꯣꯏ ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯅꯨꯄꯤꯁꯤꯒ ꯆꯥꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯩ ꯃꯗꯨꯗ ꯃꯥꯅ ꯍꯥꯏꯔꯨꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯀꯨꯏꯔꯦ ꯃꯆꯥꯁꯨ 3 ꯌꯥꯎꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒ ꯌꯥꯝ ꯂꯩꯃꯤꯟꯅꯅꯤꯡꯕ ꯇꯥꯕ ꯑꯗꯒꯤ ꯃꯥꯁꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯃꯥꯅ ꯃꯥꯏ ꯅꯨꯄꯤꯅꯤ ꯃꯥꯅ ꯃꯁꯥ ꯈꯪꯅ ꯑꯩ ꯁꯣꯏꯈꯔꯦ ꯂꯥꯟꯈꯔꯦ ꯍꯥꯏꯅ ꯃꯥꯅ ꯑꯩ ꯅꯥꯛꯇ ꯆꯪꯉꯛꯀꯗꯝꯅꯤ ꯀꯩꯗꯧꯕꯩ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏꯅꯣ ꯍꯣꯏ ꯑꯅ ꯃꯥꯁꯨ ꯈꯟꯗꯣꯛꯑꯦꯕꯀꯣ ꯃꯥꯗꯤ ꯑꯌꯥꯝꯕꯅꯁꯨ ꯃꯊా ꯁꯥꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤ ꯃꯥ ꯎꯅꯤꯡꯗ꯭ꯔꯦ ꯃꯁꯛꯇꯣ ꯎꯕꯗ ꯈꯣꯏꯗꯧꯁꯨ ꯁꯥꯎꯒꯠꯂꯝꯅꯤꯅ ꯃꯥꯏ ꯍꯣꯏ ꯅꯨꯄꯥꯒ ꯇꯨꯃꯤꯟꯅꯅꯤꯡꯕ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯐꯥꯎꯗ꯭ꯔꯦꯕ ꯍꯣꯏ ꯉꯋꯥꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯁꯤꯅꯕꯗꯨꯅ ꯂꯩꯔꯤꯉꯩꯗꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯅꯤꯗꯣ ꯑꯗꯩꯗꯤ ꯃꯥꯁꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯒ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯃꯅꯦꯝꯕꯣꯛꯇ ꯏꯃꯥ ꯔꯨꯜ ꯀꯥꯏꯕ ꯊꯕꯛꯁꯤꯗꯤ ꯇꯧꯅꯔꯣꯏꯁꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯨꯗꯤ ꯉꯥꯛꯅꯁꯤ ꯍꯥꯏꯔꯁꯨ ꯑꯁ ꯏꯃꯥ ꯏꯄꯦꯝꯃ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯅꯣ ꯀꯔꯤ ꯀꯥꯟꯅꯕ ꯍꯦꯛ ꯍꯥꯏꯔꯛꯄꯀꯣ ꯍꯣꯏ ꯑꯗꯩ ꯍꯣꯏ ꯃꯥꯁꯨ ꯇꯜꯂꯦ ꯋꯥꯗꯣ ꯉꯥꯡꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯗ ꯆꯪꯉꯛꯄꯗꯅꯦ ꯃꯥꯅ ꯀꯧꯁꯜꯂꯒ ꯀꯩꯅꯣ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯒꯦꯅ ꯀꯧꯁꯜꯂꯒ ꯋꯥꯔꯤ ꯁꯥꯕꯒꯁꯦ ꯁꯣꯝꯗ ꯐꯛꯂꯥꯡ ꯑꯃꯈꯛ ꯈꯟꯅꯕꯅꯤꯅ ꯃꯥꯏ ꯑꯇꯣꯝꯕꯤꯅꯁꯨ ꯇꯥꯔꯦꯗꯅ ꯅꯪ ꯑꯗ ꯀꯩꯗꯧꯔꯤꯒꯦ ꯊꯣꯛꯂꯛꯑꯣ ꯀꯥꯏꯅꯅꯦ ꯆꯤꯡꯊꯣꯛꯑꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯌꯦꯕ ꯑꯇꯣꯝꯕꯤꯁꯤꯅ ꯑꯣꯏꯅ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯈꯠꯅꯔꯕꯀꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯃꯨꯟꯕꯁꯨ ꯅꯠꯇꯦ ꯑꯩ ꯏꯆꯥ 3 ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯆꯪꯖꯐꯝ ꯄꯤꯔꯤꯁꯤꯐꯥꯎꯗ ꯑꯩꯅ ꯅꯪ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯗꯧꯕꯩꯅꯣ ꯑꯩꯒꯤ ꯏꯀꯥꯗꯁꯨ ꯌꯦꯜꯂꯛꯑꯒ ꯏꯆꯥꯒꯤ
ꯋꯥꯔꯤ ꯁꯥꯒꯦꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯧꯁꯟꯕꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯀꯩꯒꯤꯅꯣꯅ ꯃꯕꯥꯅꯤꯁꯦ ꯈꯠꯅꯔꯕꯀꯣ ꯅꯨꯄꯥꯁꯤꯅ ꯄꯥꯝꯗꯅ ꯂꯧꯔꯛꯏꯕ ꯑꯩꯁꯦ ꯅꯨꯄꯥꯁꯤꯅ ꯄꯥꯝꯗꯅ ꯀꯥꯏꯅꯅꯦ ꯅꯨꯄꯤꯁꯤꯅ ꯍꯣꯏ, ꯌꯥꯝ ꯍꯣꯏ. ꯎꯁꯤꯠꯇꯅ ꯍꯥꯏꯕ ꯑꯗꯒꯤ ꯅꯨꯄꯤꯁꯦ ꯃꯧ ꯑꯣꯏꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯩ ꯃꯌꯨꯝꯗꯒꯤꯅꯤꯀꯣ ꯆꯦꯜꯂꯛꯏꯁꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯤ ꯀꯦꯗꯅꯗ ꯂꯩ ꯃꯥꯏ ꯅꯨꯄꯥꯅ ꯄꯥꯝꯅꯕꯅ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯄꯤꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯀꯦꯁ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯖꯦꯜ ꯆꯪꯅꯤꯀꯣꯅ ꯃꯇꯝꯗꯨꯗꯗꯤ 497 ꯑꯦꯗꯜꯇꯔꯤ ꯂꯣ ꯀꯛꯇ꯭ꯔꯤꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯒꯗꯤ ꯅꯨꯄꯥꯗꯨꯁꯨ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯆꯦꯜꯂꯤꯕ ꯃꯄꯨꯔꯣꯏꯕ ꯍꯨꯟꯗꯣꯛꯑ ꯆꯦꯜꯂꯤꯕ ꯅꯨꯄꯤꯁꯨ ꯖꯦꯜ ꯆꯪꯕꯒꯤ ꯍꯦꯛ ꯂꯩꯔꯤꯉꯩꯗꯅꯦꯕ ꯍꯣꯏ ꯑꯗꯨꯒꯗꯤ ꯖꯦꯜ ꯊꯥꯖꯤꯜꯂꯅꯤ ꯀꯦꯁ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗ ꯄꯩꯁꯥꯁꯦ ꯃꯣꯏ ꯄꯤꯊꯣꯛꯈ꯭ꯔꯦꯕ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯣꯀꯞꯇꯒ ꯅꯣꯡ ꯅꯤ ꯂꯩꯈꯠꯂꯛꯑꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯗꯣꯀꯣ ꯃꯄꯨꯔꯣꯏꯕ ꯀꯟꯅꯕꯅ ꯃꯆꯥꯈꯩ ꯂꯩꯕꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯒꯗ꯭ꯔꯅ ꯃꯉꯛꯇꯩ ꯂꯤꯛꯐꯥꯎ ꯀꯥꯏꯊꯣꯛꯑꯒꯅꯦ ꯎ ꯃꯅꯨꯡꯗꯒꯤ ꯑꯇꯥꯡꯕ ꯐꯤ ꯇꯥꯏꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯠꯅꯗ꯭ꯔꯤꯕ ꯐꯅꯦꯛ ꯐꯤꯒꯁꯦ ꯌꯣꯟꯊꯣꯛꯑꯒꯅꯦ ꯄꯩꯁꯥꯕꯨ ꯍꯥꯞꯆꯩꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯕꯨ ꯌꯥꯎꯅ ꯍꯣꯠꯅꯈꯤꯕꯀꯣ ꯍꯣꯏ. ꯑꯗꯩꯗꯤ ꯇꯣꯝꯕꯤꯁꯤꯅꯗꯤ ꯂꯩꯔꯒꯗꯤ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯃꯥꯒꯤ ꯖꯒꯥꯕꯨ ꯄꯤꯔꯛꯇꯕꯗꯣ ꯑꯇꯣꯝꯕꯤꯁꯤꯅ ꯑꯣꯏꯅ ꯍꯣꯏ. ꯑꯗꯩ ꯀꯦꯗꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯇꯣꯝꯕꯤꯁꯤꯒ ꯃꯥ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯑꯇꯣꯝꯕꯤꯁꯤ ꯑꯗꯨꯝ ꯄꯨꯈ꯭ꯔꯦꯕ ꯂꯩꯍꯧꯔꯒ ꯈꯠꯅꯩ ꯈꯣꯠꯅꯩ ꯑꯗꯨ ꯇꯧꯋꯦꯅꯀꯣ ꯑꯇꯣꯝꯕꯤꯁꯤꯅ ꯑꯩ ꯂꯩ ꯉꯝꯗꯦ ꯃꯣꯏꯗꯤ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯃꯔꯤꯅꯤ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔ ꯑꯗꯨꯝ ꯏꯟꯅꯈ꯭ꯔꯦ ꯀꯦꯅꯀꯣ ꯑꯗꯩ ꯑꯇꯣꯝꯕꯤꯁꯤꯒ ꯃꯄꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯦꯅ ꯑꯣꯏꯅꯕ ꯀꯥꯁꯤꯗ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯂꯩꯕ ꯑꯗꯩ ꯁꯣꯝꯗꯅ ꯃꯥꯏ ꯃꯃꯥꯁꯤꯅ ꯀꯞꯄꯀꯣ ꯁꯤꯁꯦ ꯃꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯁꯨꯝ ꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯦꯕ ꯍꯣꯏ. ꯁꯨꯝ ꯃꯥꯁꯦ ꯈꯒ ꯆꯥꯎꯔꯛꯑꯃꯤꯅ ꯈꯪꯉꯛꯑꯦꯕꯀꯣ ꯑꯗ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯆꯍꯤ 3-4 ꯍꯣꯏ. ꯑꯗꯨꯝ ꯂꯩꯃꯤꯟꯅꯩꯌꯦꯕꯀꯣ ꯈꯥꯡꯉꯒ ꯑꯗꯩ ꯃꯃꯥꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯅꯤꯕꯗꯅꯦ ꯃꯁꯥꯡ ꯈꯪꯅ ꯁꯨꯡꯄꯤ ꯄꯤꯔꯛꯇ꯭ꯔꯦꯕ ꯅꯤꯔꯦꯕ ꯄꯩꯁꯥꯁꯦ ꯚꯤꯈꯥꯔꯤꯗꯧꯅ ꯃꯤꯇꯣꯞꯇꯧꯅ ꯑꯉꯥꯡꯈꯩꯒꯤ ꯑꯗꯨ ꯂꯩꯇꯦ ꯑꯗꯨ ꯍꯥꯏꯕꯁꯦ ꯑꯁ ꯅꯪꯅ ꯈꯔ ꯍꯣꯠꯅꯧ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯌꯨꯝ ꯑꯅꯤ ꯄꯥꯟꯕ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯄꯨꯁꯜꯂ ꯆꯥꯅꯦꯗꯤ ꯀꯅꯥ ꯌꯥꯗꯣꯏꯅꯣ ꯀꯥꯏꯅ ꯇꯧꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯒꯤ ꯃꯥꯅꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯉꯣꯟꯗꯩ ꯁꯨꯝ ꯅꯤꯕ ꯍꯧꯅꯗꯦꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯑꯆꯥꯔ ꯁꯥꯕ ꯇꯝꯕ ꯆꯠꯂꯦ ꯑꯗꯩ ꯙꯨꯞ ꯅꯨꯡ ꯁꯥꯕ ꯇꯝꯕ ꯆꯠꯂꯦ ꯑꯗꯩ ꯃꯥꯁꯦ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯁꯥꯔꯦ ꯌꯣꯟꯕ ꯆꯠꯂꯦ ꯑꯗꯨ ꯄꯨꯔꯒ ꯈꯥꯎꯗ ꯑꯗꯩ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯣꯠꯅꯔ ꯃꯥꯁꯨ ꯌꯨꯝꯁꯦ ꯇꯦꯛ ꯄꯨꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯖꯤꯂꯤꯕꯤꯁꯦ ꯕꯖꯥꯔ ꯃꯅꯨꯡꯗ ꯖꯤꯂꯤꯕꯤ ꯀꯩ ꯃꯌꯥꯝ ꯌꯣꯟꯗ꯭ꯔꯥ ꯍꯣꯏ ꯍꯣꯏ. ꯁꯤꯒꯨꯝꯕ ꯀꯩꯀꯩꯁꯤꯁꯨ ꯁꯥꯔꯦꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯥ ꯑꯗꯒꯤ ꯕꯖꯥꯔ ꯀꯩꯊꯦꯜ ꯐꯝꯕꯤꯈꯩꯁꯤꯗ ꯆꯥꯒꯨꯝꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯑꯩꯈꯣꯏꯒꯤ ꯇꯜ ꯑꯣꯏꯔꯣ ꯇꯣꯁ ꯑꯣꯏꯔꯣ ꯁꯨꯝꯕꯁꯦ ꯍꯧꯔꯒꯅꯦ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯕꯖꯥꯔꯁꯤꯗ ꯑꯃꯨꯛ ꯄꯥꯏꯔ ꯌꯣꯜꯂꯦꯕ ꯃꯝꯃꯤꯉꯩꯁꯤꯗꯩ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯗꯨ ꯑꯝꯇ ꯍꯣꯠꯅꯔꯒ ꯀꯦꯅꯤ ꯃꯧꯅꯤ ꯑꯝꯇ ꯈꯪꯈꯤꯗ꯭ꯔꯦ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯍꯥꯞꯄꯒꯅꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯈꯥꯎ ꯆꯥꯎꯅ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯙꯨꯞ ꯊꯥꯕ ꯑꯗꯩ ꯖꯤꯂꯤꯕꯤ ꯊꯥꯕ ꯆꯥ ꯅꯨꯡ ꯌꯣꯟꯕ ꯑꯆꯥꯔ ꯍꯩ ꯃꯈꯜ ꯃꯌꯥꯝꯁꯦ ꯊꯥꯕꯁꯦ ꯆꯠꯂꯦꯕ ꯃꯥꯅꯀꯣ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯍꯣꯏ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯗꯤ ꯃꯇꯝꯁꯦ ꯂꯦꯟꯖꯈ꯭ꯔꯦꯀꯣ ꯍꯣꯏ. ꯑꯗꯩ ꯑꯍꯤꯡꯁꯤꯅ ꯇꯨꯝꯕꯒꯤ ꯃꯍꯨꯠꯇ ꯖꯤꯂꯤꯕꯤ ꯁꯥꯗꯣꯏꯅꯤ ꯍꯌꯦꯡ ꯉꯟꯇꯥ ꯄꯨꯕꯒꯤꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯆꯥꯔ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯂꯩꯈ꯭ꯔꯦ ꯇꯨꯝꯅꯤ ꯍꯤꯞꯅꯤ ꯆꯥꯅꯤ ꯃꯥ ꯈꯪꯗ꯭ꯔꯦ ꯃꯆꯥꯈꯩꯁꯨ ꯌꯥꯎꯁꯜꯂꯦ ꯍꯣꯏ. ꯀꯦꯅꯤ ꯃꯧꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯑꯇꯣꯝꯕꯤꯁꯤꯅ ꯀꯦꯕꯒ ꯃꯧꯕꯒ ꯅꯣꯏ ꯇꯥꯃꯣ ꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨ ꯇꯥꯃꯣ ꯍꯥꯎꯕ꯭ꯔꯥ ꯀꯥꯏꯅ ꯇꯧꯗꯅ ꯑꯁ ꯅꯣꯛꯇꯅ ꯍꯦꯟꯖꯟꯖꯕ ꯈꯔ. ꯍꯦꯟꯖꯟꯖꯔꯒ ꯍꯣꯏ ꯍꯣꯏ. ꯃꯥꯁꯤꯅ ꯃꯊ꯭ꯋꯥꯏꯁꯦ ꯄꯣꯛ ꯆꯥꯒ ꯑꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯔꯣꯏ ꯑꯩ ꯏꯆꯥꯈꯩꯒꯤ ꯈꯜꯂ ꯍꯤꯡꯉꯕꯅꯤ ꯑꯩ ꯏꯄꯥꯝꯗꯗꯤ ꯍꯜꯂꯣꯏ ꯑꯗꯨꯅꯅꯦ ꯃꯥꯁꯤꯅ ꯋꯥꯅ ꯑꯗꯨꯝ ꯈꯥꯡꯖꯕꯅꯦꯕ ꯍꯣꯏ. ꯁꯤꯗꯗꯤ ꯅꯄꯥꯒꯤ ꯌꯨꯝꯅꯤꯅ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯤ ꯋꯥꯔꯁꯨ ꯑꯩ ꯋꯥꯔꯁꯨ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯑꯗꯣ ꯏꯄꯥꯝꯗꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯔꯣꯏ ꯀꯩꯁꯨ ꯃꯧ ꯃꯆꯥ ꯃꯌꯥꯝꯗꯤ ꯀꯩꯅꯣꯗ ꯃꯔꯛꯇꯅ ꯃꯥꯁꯤ ꯌꯥꯝ ꯂꯩꯖꯩꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯇꯣꯝꯕꯤꯁꯦ ꯃꯆꯥꯗꯤ ꯄꯣꯛꯇꯦ ꯎꯁꯤꯠꯇꯕ ꯈꯣꯠꯇꯕ ꯍꯦꯟꯒꯠꯂꯛꯄ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯕꯥꯅꯤꯁꯦ ꯈꯠꯅꯔꯛꯄꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯒꯤ ꯅꯣꯡꯃꯁꯨ ꯃꯣꯏꯒꯤꯁꯦ ꯆꯥꯛ ꯆꯥꯒꯦꯅ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯉꯤꯁꯤꯗ ꯆꯥꯁꯦꯅ ꯃꯆꯥꯅꯨꯄꯤꯅ ꯀꯧꯁꯜꯂꯨꯕꯗ ꯑꯇꯣꯝꯕꯤꯁꯤꯅꯒ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯁꯦ ꯅꯪ ꯆꯥꯛꯁꯤꯗ ꯍꯥꯞꯄꯤꯁꯦ ꯀꯩꯅꯣ ꯅꯪ ꯍꯨꯏꯔꯥ ꯑꯊꯥ ꯃꯐꯝꯗ ꯆꯥꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯂꯥꯛꯇꯅ ꯀꯧꯔꯒ ꯀꯤꯗꯅꯒ ꯆꯠꯈꯤꯕ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯨꯝꯕꯗꯒꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀோ ꯑꯗꯩ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯩ ꯃꯥꯁꯦ ꯊꯥꯏꯁꯦ ꯌꯥꯝ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯁꯨ ꯇꯧꯔꯤꯕ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯆꯦꯟꯊꯣꯛꯈ꯭ꯔꯦꯕ ꯃꯥꯁꯦ ꯍꯣꯏ. ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯄꯥꯁꯤꯅ ꯏꯟꯊꯣꯛꯑꯦꯕ ꯑꯗꯨꯝ ꯊꯤꯜꯍꯜꯂꯛꯇ꯭ꯔꯦ ꯃꯣꯏꯔꯣꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯣꯡꯍꯟꯈ꯭ꯔꯦ. ꯑꯑꯣꯟꯒ ꯀꯩꯝ ꯇꯝꯗ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯃꯁꯨ ꯃꯊꯃꯣꯏ ꯁꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯤꯕ ꯁꯤꯁꯤꯅ ꯌꯨꯝꯁꯦ ꯃꯃꯥ ꯀꯣꯜꯂꯒ ꯂꯩꯍꯧꯔꯦꯗꯅꯀꯣ
ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛꯀꯤ ꯃꯆꯦꯗꯨꯗꯤ ꯌꯥꯝ ꯉꯟꯅꯅꯦ ꯆꯍꯤ ꯑꯗꯨꯝ ꯃꯄꯥꯅ ꯅꯨꯄꯤ ꯊꯤꯕ ꯆꯍꯤ ꯀꯩꯅꯣꯒꯨꯝꯕ ꯂꯩꯔ 4ꯒꯨꯝꯕ ꯂꯩꯔ ꯑꯗꯨꯝ ꯌꯥꯝ ꯉꯟꯅ ꯆꯍꯤ 14 ꯁ꯭ꯋꯥꯏꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯦꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯅ ꯃꯥꯅ ꯈꯔ ꯆꯥꯎꯔꯛꯄꯗ ꯒ꯭ꯌꯥꯟꯁꯦ ꯈꯔ ꯇꯥꯔꯦ ꯃꯥꯁꯨ ꯈꯪꯉꯦ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ ꯃꯣꯏ ꯃꯕꯣꯛꯁꯦ ꯅꯥꯕꯒꯤ ꯗꯥꯛꯇꯔ ꯂꯩꯕ ꯑꯗꯨꯗ ꯃꯃꯥꯁꯦ ꯗꯥꯛꯇꯔꯗ ꯁꯦꯕꯥꯒꯤ ꯑꯍꯤꯡ ꯂꯩꯍꯟꯕ ꯑꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯅꯣ ꯀꯤꯅꯤ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯈꯥꯛ ꯇꯧꯕ ꯑꯗ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯁꯣꯝ ꯀꯥꯗꯨ ꯇꯨꯝꯕꯗꯣ ꯃꯄꯥꯁꯤꯅ ꯑꯩꯒ ꯇꯨꯃꯤꯟꯅꯁꯦꯅ ꯄꯨꯁꯜꯂꯛꯑꯦꯗꯅ ꯑꯗꯨꯒ ꯃꯄꯥꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥꯒꯁꯤꯅ ꯊꯥꯔ ꯇꯨꯝꯕ ꯑꯇꯣꯝꯕꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯒ ꯅꯨꯄꯤ ꯃꯆꯥꯁꯤꯒꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯣꯏ ꯇꯨꯝꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅ ꯃꯅꯥꯎꯄꯥꯗꯣ ꯊꯥꯡꯒꯠꯂꯒ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯝꯃꯦ ꯍꯥꯏꯌꯦ ꯃꯆꯦꯁꯤꯒꯀꯣ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯃꯨꯛ ꯃꯄꯥꯁꯤꯒ ꯇꯨꯝꯃꯤꯟꯅꯈꯤꯕ ꯑꯗꯨꯗ ꯃꯣꯏꯅ ꯃꯥꯗꯤ ꯇꯨꯝꯗ꯭ꯔꯤꯕꯅꯤ나 ꯂꯣꯏ ꯎꯔꯦꯗꯅꯀꯣ ꯊꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯇꯨꯝꯕ ꯁꯥꯔꯒꯅꯦ ꯍꯦꯛ ꯀꯞꯄꯒ ꯃꯅꯥꯎꯄꯥꯁꯤꯒꯤ ꯃꯃꯥ ꯌꯦꯡꯉꯒ ꯃꯥꯁꯤ ꯀꯞꯄ ꯈꯥꯡꯉꯦ ꯍꯥꯏꯕ ꯃꯥꯁꯦ ꯅꯨꯃꯤꯠꯇꯨꯗ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯅ ꯁꯨꯛ ꯋꯥꯅ ꯈꯥꯡꯕꯗꯤ ꯁꯤ ꯑꯣꯏꯔꯦꯀꯣꯅ ꯑꯣ ꯍꯦꯛ ꯊꯪꯅꯕ ꯀꯥꯁꯤꯗꯅ ꯏꯄꯥꯅ ꯑꯇꯣꯝꯕꯤ ꯑꯃꯒ ꯅꯣꯛꯈꯦꯗꯅ ꯂꯩꯃꯤꯟꯅꯕ ꯏꯃꯥꯅ ꯊꯪꯅꯕ ꯀꯥꯁꯤꯗ ꯐꯛꯂꯥꯡꯁꯦ ꯀꯟꯅ ꯈꯟꯅꯕꯁꯤꯗ ꯀꯞꯄꯒ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯅ ꯏꯃꯥꯅ ꯏꯟꯖꯥꯡ ꯃꯊꯦꯜ ꯊꯣꯡꯗꯅ ꯕꯕꯥꯅ ꯄꯨꯔꯛ ꯄꯩꯁꯥ ꯁꯤꯟꯅꯗꯅ ꯏꯃꯥꯅ ꯁꯦꯕꯥ ꯇꯧꯗꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯒ ꯅꯣꯛꯇꯅ ꯂꯩꯃꯤꯟꯅꯔꯝꯕ ꯍꯧꯖꯤꯛꯅ ꯀꯔꯤ ꯑꯩꯒꯤ ꯏꯃꯥꯁꯤꯕꯨ ꯂꯨꯈꯥꯕꯤꯔ ꯅꯨꯄꯥ ꯁꯤꯈꯤꯕ꯭ꯔꯥ ꯃꯥꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯤꯅ ꯀꯔꯤ ꯑꯇꯣꯝꯕꯤꯁꯤꯅ ꯑꯁꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯦꯛꯇ ꯂꯩꯁꯥꯕꯤ ꯃꯊ꯭ꯋꯥꯏꯁꯦ ꯃꯥꯁꯦ ꯌꯥꯝ ꯆꯥꯛꯄꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯏꯆꯥꯁꯤꯡꯁꯦ ꯇꯨꯝꯃꯕ ꯇꯨꯝꯗ꯭ꯔꯤꯕ ꯄꯨꯡꯀꯛ ꯆꯥꯎꯔꯛꯑꯕꯅꯤ ꯅꯨꯄꯤ ꯃꯆꯥꯅꯤꯀꯣ ꯑꯗꯨꯅ ꯐꯃꯨꯡꯗ ꯃꯅꯥꯎꯄꯥꯗꯨꯒ ꯇꯨꯝꯍꯜꯂꯒ ꯃꯣꯏ ꯑꯅꯤꯅ ꯃꯈꯥꯗꯨꯗ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩꯔꯤꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯈꯥꯡꯉꯛꯑꯦꯕ ꯈꯥꯡꯕ ꯌꯥꯕꯀꯣ ꯑꯗꯩ ꯃꯄꯥꯁꯤꯗ ꯍꯦꯛ ꯄꯩꯁꯥ ꯀꯩꯅꯣꯝ ꯍꯪꯉꯨꯔꯁꯨ ꯃꯄꯥꯁꯤꯅꯅꯦ ꯃꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯍꯪꯀꯅꯨꯅ ꯍꯦꯛ ꯏꯪꯒꯤꯠ ꯇꯧꯔꯛꯄ ꯃꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯍꯪꯉꯛꯑꯗꯤ ꯂꯩꯇꯦꯅꯦ ꯍꯦꯛ ꯍꯥꯏꯕ ꯀꯤꯅꯀꯣ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯑꯉꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯂꯩꯇꯦꯅꯦ ꯍꯦꯛ ꯍꯥꯏꯕ ꯑꯗꯒꯤ ꯂꯣꯟꯅꯒ ꯍꯦꯛ ꯄꯤꯔꯛꯄ ꯑꯗꯨꯝꯕꯁꯤꯗ ꯑꯉꯥꯡꯁꯦ ꯌꯥꯝ ꯃꯊꯃꯣꯏ ꯁꯣꯛꯑꯦꯕ ꯑꯗꯩ ꯅꯣꯡꯃ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕꯒꯤ ꯇꯧꯕꯁꯤꯗ ꯃꯣꯏꯗ ꯆꯥꯛ ꯆꯥꯁꯦꯅ ꯇꯧꯕꯁꯤꯗ ꯈꯠꯅꯕꯁꯤꯗꯅꯦ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯃꯊ꯭ꯋꯥꯏꯁꯦ ꯑꯌꯧꯕꯤ ꯊꯥꯛꯇ ꯐꯨꯛꯇꯅꯀꯣ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯅꯣꯡꯃꯁꯨ ꯃꯥꯒ ꯆꯥꯛ ꯆꯥꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯅꯪ ꯆꯍꯤ 5-6 ꯅꯪꯒꯗ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯒ ꯆꯥꯛ ꯆꯥꯅꯕꯗꯐꯥꯎ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯅꯨꯄꯥ ꯑꯃꯒꯤ ꯔꯨꯟꯁꯦ ꯉꯝꯗ꯭ꯔꯕꯅꯤ나 ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯑꯁꯨꯛ ꯈꯥꯡꯕꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯎ ꯃꯥꯡꯒꯣꯜ ꯑꯣꯏꯔꯕ ꯅꯣꯏ ꯑꯅꯤꯒꯤ ꯅꯁꯛꯁꯤꯗꯗꯤ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅꯅꯦ ꯂꯥꯎ ꯆꯠꯁꯤ ꯑꯩꯒꯤ ꯏꯄꯥꯝ ꯆꯥꯎꯅ ꯂꯩ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩ ꯅꯟꯗꯣꯝꯆꯥ ꯅꯥꯄꯤ ꯂꯣꯏ ꯂꯩ ꯂꯥꯎ ꯆꯠꯁꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯈꯥꯡꯒꯦꯅ ꯈꯥꯡꯕꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯔꯨꯟꯐꯧ ꯉꯝꯗꯕ ꯅꯪꯅ ꯊꯥꯛꯄꯁꯨ ꯅꯠꯇꯦ ꯂꯩꯐꯝ ꯈꯛꯇꯅꯤ ꯁꯤꯗ ꯐꯪꯉꯤꯕ ꯑꯩ ꯏꯁꯥꯅ ꯍꯤꯡꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯦꯟ ꯊꯣꯛꯑꯦ ꯏꯆꯥꯈꯩ ꯁꯦꯝꯃꯒ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯣꯏꯒꯤ ꯅꯁꯛꯁꯦ ꯎꯗꯕꯤꯗꯅꯦ ꯂꯩꯔꯨꯒꯦ ꯋꯥꯅ ꯍꯜꯂꯛꯄꯗ ꯅꯣꯏꯒꯤ ꯅꯁꯛ ꯅꯣꯏꯒꯤ ꯅꯈꯣꯟ ꯇꯥꯕꯗ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ ꯑꯗꯨꯅ ꯑꯩ ꯎꯖꯔꯔꯣꯏꯒꯦ ꯅꯨꯡꯉꯥꯏꯅ ꯉꯥꯛ ꯄꯣꯊꯥꯖꯔꯒꯦꯅ ꯐꯤꯌꯣꯝ ꯇꯧꯔ ꯄꯨꯔ ꯆꯠꯈ꯭ꯔꯦꯕꯀꯣ ꯅꯨꯄꯥꯁꯦ ꯈꯥꯝꯗꯦ ꯅꯨꯄꯥꯁꯦ ꯍꯥꯏꯐꯦꯠꯇꯤ ꯀꯩꯅꯣ ꯃꯆꯥꯅꯨꯄꯤꯁꯦ ꯀꯧꯔ ꯍꯥꯏꯐꯦꯠ ꯆꯦꯟꯊꯣꯔꯛꯄꯗꯅꯦ ꯑꯇꯣꯝꯕꯤꯁꯤꯅ ꯆꯤꯡꯁꯤꯟꯒꯦ ꯍꯥꯏꯌꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯗꯥꯏꯔꯦꯛ ꯎꯍꯧꯋꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯆꯍꯤ 14 ꯁꯨꯃꯥꯏꯅ ꯁꯨꯔꯛꯑꯕ ꯖꯥꯠꯅꯦꯕ ꯃꯣꯏꯅ ꯆꯠꯄ ꯃꯇꯝꯁꯦꯀꯣ ꯑꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯣꯏꯁꯦ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯃꯆꯦ ꯑꯃ ꯌꯨꯝ ꯄꯥꯜꯂꯒ ꯃꯣꯏꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯃꯄꯥꯝꯒꯤ ꯃꯅꯥꯛꯁꯦ ꯁꯤꯗꯩꯗ ꯍꯤꯡꯒꯣꯜ ꯂꯩꯔꯒ ꯃꯣꯏꯁꯦ ꯃꯥꯏ ꯅꯨꯄꯥ ꯌꯥꯎꯅ ꯌꯨꯝ ꯍꯣꯡꯉꯛꯑ ꯂꯩꯕ ꯑꯗ ꯃꯣꯏ ꯌꯨꯝꯁꯨ ꯆꯥꯎꯋꯦꯅ ꯃꯣꯏ ꯃꯊꯛꯁꯤꯗ ꯃꯣꯏꯅ ꯁꯥꯗꯣꯛꯆꯔꯒ ꯇꯤꯟ ꯅꯨꯡ ꯀꯨꯞꯄꯒ ꯄꯥꯈꯜ ꯑꯃ ꯈꯟꯊꯖꯔꯒ ꯃꯊꯛꯁꯤꯗ ꯃꯣꯏ ꯂꯩꯔꯦꯕ ꯑꯗ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯊꯦꯡꯅꯔꯁꯨ ꯑꯃꯗ ꯊꯦꯡꯅꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯕꯣꯛꯀꯤ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯣꯏꯁꯦ ꯕꯦꯕꯥꯔ ꯇꯧꯕ ꯑꯗꯨꯝ ꯀꯤꯖꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯩ ꯁꯥꯟꯅꯄꯣꯠꯃꯛꯇ ꯃꯨꯟꯅꯔꯦ ꯑꯗꯨꯝ ꯄꯤꯊꯣꯛꯈꯤꯕ ꯃꯤꯒꯤꯅ ꯃꯄꯥꯗꯨꯒ ꯂꯥꯛꯑꯒ ꯌꯪ ꯂꯥꯎꯅ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯝ ꯇꯣꯟꯊꯖꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯣꯟꯊꯖꯈ꯭ꯔꯦꯕ ꯑꯗꯩ ꯃꯣꯏꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯈꯟꯅꯔꯦ ꯕꯕꯥ ꯅꯅꯥꯎꯅ ꯑꯗꯨ ꯇꯧꯏ ꯑꯗꯩ ꯆꯦꯆꯦꯅ ꯑꯗꯨ ꯇꯧꯏ ꯏꯃꯥ ꯑꯗꯨ ꯇꯧꯏ ꯍꯥꯏꯔꯒ ꯃꯄꯥꯁꯤꯗ ꯇꯥꯛꯄ ꯑꯗꯩ ꯃꯄꯥꯅ ꯀꯩꯗꯧꯏꯅꯣ ꯑꯗꯩ ꯃꯤ ꯑꯇꯣꯞꯄ ꯑꯃꯒ ꯈꯟꯅꯔꯛꯑꯁꯨ ꯃꯥꯅ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯁꯨ ꯀꯩꯗꯧꯕꯩ ꯃꯥꯅ ꯑꯗꯨ ꯇꯧ ꯌꯥꯕ꯭ꯔꯥꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕ ꯃꯣꯏꯒꯤꯗꯤ ꯑꯗꯨ ꯐꯪꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯃꯥꯅ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯝꯕ ꯀꯌꯥꯁꯦ ꯑꯗꯨꯒ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯩꯔꯕꯅꯤꯅꯅꯦ ꯑꯉꯥꯡ ꯃꯥꯁꯤꯅ
ꯋꯥꯏ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯗꯨꯛ ꯊꯥꯡ ꯃꯩ ꯀꯠꯄ ꯂꯣꯏ ꯇꯧꯋꯦꯕ ꯑꯗꯩ ꯃꯣꯏꯗꯤ ꯑꯁ ꯃꯃꯥꯕꯣꯛꯁꯤꯅꯀꯣ ꯑꯩꯈꯣꯏ ꯔꯥꯏꯁ ꯀꯨꯀꯔꯗ ꯆꯥꯛ ꯍꯥꯞꯄꯒꯦ ꯑꯩ ꯊꯕꯛ ꯌꯥꯝꯃꯦ ꯏꯟꯁꯥꯡꯗꯣ ꯄꯨꯂꯞ ꯊꯣꯡꯉꯝꯃꯣ ꯈꯔ ꯍꯥꯏ ꯑꯗꯩ ꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯂꯤꯛ ꯄꯨꯂꯞ ꯂꯩꯍꯧꯔꯕꯅꯦ ꯑꯩ ꯊꯦꯡꯉꯦꯍꯦ ꯅꯪ ꯑꯝꯇ ꯐꯦꯡꯗꯣꯛ ꯍꯥꯏꯔꯁꯨ ꯄꯨꯂꯞ ꯃꯥꯅ ꯐꯦꯡꯕ ꯑꯗꯩꯁꯦ ꯅꯣꯏ ꯀꯩꯅꯣꯒꯤ ꯕꯥꯆꯧꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯁꯤꯅꯦ ꯑꯩꯒꯤꯁꯤꯅꯦ ꯑꯗꯩ ꯅꯪ ꯆꯦꯆꯦꯒꯤꯅꯦ ꯅꯣꯏ ꯗꯗꯥꯒꯤꯅꯦ ꯃꯥꯏ ꯃꯆꯥꯈꯩꯗꯨꯅ ꯂꯣꯏ ꯍꯜꯂꯦꯕꯀꯣ ꯑꯗꯣ ꯄꯨꯂꯞꯁꯤꯅ ꯑꯝꯇ ꯁꯨꯔꯝꯃꯨ ꯑꯅ ꯃꯥꯅ ꯍꯦꯛ ꯄꯨꯂꯞ ꯍꯦꯛ ꯁꯨꯗꯣꯛꯄ ꯐꯤ ꯃꯌꯥꯝ ꯑꯗꯩ ꯃꯕꯣꯛꯀꯅꯦ ꯃꯕꯣꯛꯁꯤꯁꯨ ꯑꯃꯨꯛ ꯃꯣꯏꯁꯤꯗ ꯃꯃꯥꯕꯣꯛ ꯑꯣꯏꯒ ꯃꯣꯏ ꯀꯔꯕꯥꯔ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯒꯤ ꯍꯣꯏ ꯃꯃꯥꯕꯣꯛꯀ ꯃꯣꯏꯁꯦ ꯗꯨꯀꯥꯟ ꯐꯝꯃꯦꯕ ꯃꯕꯣꯛꯁꯤꯒ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯃꯕꯣꯛ ꯍꯣꯏꯁꯤꯁꯨ ꯃꯄꯨ ꯍꯣꯏꯁꯤꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯃꯕꯣꯛꯀꯤꯁꯨ ꯑꯃꯨꯛ ꯄꯨꯊꯣꯔꯛꯄꯤꯅꯦꯕ ꯐꯤꯔꯣꯜꯁꯦ ꯃꯄꯨꯒꯤꯁꯨ ꯑꯃꯨꯛ ꯄꯨꯊꯣꯔꯛꯄꯤꯅꯦꯕ ꯂꯩꯁꯥꯕꯤ ꯃꯥꯅ ꯐꯤꯔꯣꯜ ꯁꯨꯕꯗ ꯃꯈꯨꯠꯀꯁꯦ ꯇꯠꯄꯤꯅꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯌꯥꯝ ꯋꯥꯅ ꯃꯥꯁꯤꯅ ꯍꯣꯠꯅꯩꯌꯦꯕ ꯋꯥꯏ ꯇꯩꯕ ꯈꯣꯠꯄꯗꯩ ꯃꯣꯏ ꯃꯌꯥꯝꯒꯤ ꯆꯥꯁꯦ ꯄꯨꯂꯞ ꯂꯣꯜꯂꯤꯃꯤ ꯑꯌꯨꯛꯁꯦ ꯑꯗꯩ ꯒ꯭ꯂꯥꯁ ꯄꯨꯂꯞ ꯐꯦꯡꯉꯤꯃꯤ ꯑꯗꯩ ꯆꯥꯛ ꯆꯥꯕꯤꯔꯦ ꯄꯨꯂꯞ ꯃꯥꯅ ꯀꯣꯟ ꯐꯦꯡꯉꯤꯅꯤ ꯃꯥ ꯁ꯭ꯀꯨꯜꯁꯨ ꯆꯠꯇꯣꯏꯃꯤ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩꯕ ꯃꯃꯥꯁꯤꯗꯤ ꯅꯣꯡꯉꯥꯟꯒ ꯑꯆꯥꯄꯣꯠ ꯌꯣꯟꯕ ꯑꯗꯨꯗꯨ ꯆꯠꯈ꯭ꯔꯃꯤꯗꯅ ꯍꯣꯏ ꯑꯗꯩ ꯃꯃꯥꯒꯤ ꯑꯆꯥꯄꯣꯠꯇꯣ ꯄꯦꯛꯀꯤꯡ ꯇꯧꯔꯤꯃꯤ ꯍꯩ ꯑꯆꯥꯔ ꯄꯦꯛꯀꯤꯡ ꯇꯧꯔꯤꯅꯤ ꯑꯗꯩꯗꯤ ꯃꯅꯥꯎꯄꯥ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕꯒꯤ ꯍꯣꯠꯅꯔꯤꯃꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩ ꯑꯗꯩ ꯍꯣꯏ ꯃꯃꯥꯒꯤ ꯑꯆꯥꯄꯣꯠ ꯌꯣꯟꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯍꯣꯜꯁꯦꯜꯒꯤ ꯕꯣꯛꯁ ꯂꯧꯕ ꯃꯣꯏꯅ ꯑꯃꯨꯛ ꯃꯌꯥꯡ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯃꯈꯟ ꯃꯈꯟꯁꯨ ꯑꯃꯨꯛ ꯌꯣꯜꯂꯦꯕ ꯍꯣꯏ ꯍꯣꯜꯁꯦꯜ ꯍꯣꯏ ꯂꯧꯔꯒ ꯕꯣꯛꯁ ꯑꯗꯨ ꯕꯣꯛꯁ ꯃꯌꯥꯝꯁꯦ ꯊꯥꯡꯒꯠꯂꯤꯃꯤ ꯑꯗꯩ ꯃꯃꯥꯅ ꯑꯗꯨꯒꯤ ꯑꯗꯨ ꯄꯨꯊꯔꯛꯎ ꯑꯗꯨꯒꯤ ꯑꯗꯨ ꯄꯦꯛ ꯑꯗꯨ ꯄꯨꯊꯔꯛꯎ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯃꯥ ꯄꯨꯊꯔꯤꯃꯤ ꯇꯧꯗꯅ ꯃꯥꯁꯦ ꯂꯩꯁꯥꯕꯤꯁꯦ ꯍꯦꯛꯇ ꯋꯥꯕꯗꯅꯦ ꯋꯥꯅ ꯍꯣꯠꯅꯖꯕꯗꯣ ꯍꯣꯠꯅꯖꯕ ꯑꯗꯩꯗꯤ ꯃꯇꯝꯁꯤꯗ ꯃꯣꯏ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯂꯩꯇꯦ ꯑꯗꯨꯅ ꯃꯈꯨꯠꯅ ꯁꯨꯔꯤꯃꯤ ꯐꯤ ꯃꯌꯥꯝꯗꯣ ꯑꯗꯩ ꯃꯈꯨꯠꯀꯁꯦ ꯃꯥꯁꯦ ꯁꯤꯗꯗꯅ ꯅꯥꯗꯅ ꯐꯤꯌꯥꯝ ꯁꯨꯕꯩꯀꯣ ꯑꯗꯩ ꯀꯣꯟꯁꯦ ꯑꯔꯨꯝ ꯑꯔꯨꯝꯕꯁꯦ ꯊꯥꯡꯒꯠꯄ ꯈꯣꯠꯀꯠꯄ ꯃꯌꯥꯝꯁꯦ ꯇꯧꯕꯒꯤ ꯃꯥꯁꯦ ꯃꯈꯨꯠꯀꯁꯦ ꯅꯥꯗꯅ ꯃꯌꯥꯝ ꯆꯥꯔ ꯍꯦꯛꯇ ꯍꯧꯒꯠꯅꯈꯤꯕ ꯑꯗꯩ ꯃꯣꯏ ꯃꯃꯥꯕꯣꯏꯒꯤꯁꯨꯅꯦ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯐꯧ ꯍꯦꯛ ꯀꯩꯅꯣ ꯍꯧꯒꯠꯂ ꯑꯗꯨꯝ ꯆꯠꯈꯤꯕ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯗꯨꯒꯅꯦ ꯃꯃꯥꯕꯣꯛꯁꯤꯅ ꯀꯣꯟꯁꯦ ꯄꯨꯂꯞ ꯄꯨꯊꯣꯔꯛꯑꯦꯗꯅ ꯀꯣꯟ ꯐꯦꯡꯐꯝ ꯄꯨꯜꯂꯦꯕ ꯅꯪ ꯈꯔ ꯐꯦꯡꯗꯣꯛꯑꯣꯀꯣ ꯅꯣꯏ ꯆꯦꯆꯦ ꯋꯥꯔꯦ ꯍꯥꯏꯔꯝꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯆꯦꯗꯨꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝ ꯊꯥꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯆꯦꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯛꯂꯛꯄꯒ ꯐꯤꯔꯣꯜꯁꯦ ꯃꯌꯥꯝ ꯄꯨꯔꯛꯄꯁꯦ ꯃꯥꯅꯒ ꯂꯣꯏ ꯁꯨꯗꯅ ꯑꯗꯒꯤ ꯑꯃꯨꯛ ꯃꯃꯥꯅꯁꯨꯅꯦ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯅꯆꯦꯅꯤ ꯅꯪ ꯗꯗꯥꯅꯤ ꯃꯣꯏꯅ ꯐꯔꯒ ꯍꯌꯦꯡ ꯅꯣꯏ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯣꯏꯅꯤ ꯅꯣꯏ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯑꯅ ꯃꯃꯥꯁꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤꯅ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯖꯩꯑꯕ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯃꯣꯏꯗꯤ ꯃꯃꯥꯁꯤꯒ ꯃꯆꯦꯁꯤꯒ ꯈꯠꯅꯔꯦꯗꯅꯀꯣ ꯃꯃꯥ ꯃꯆꯥ ꯃꯄꯥꯗꯨꯅ ꯀꯩꯅꯣ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯀꯩꯒꯤꯅோ ꯑꯉꯥꯡꯗꯅ ꯑꯃꯨꯛ ꯃꯄꯥꯅ ꯍꯥꯀꯟ ꯆꯪꯕꯤꯕ ꯃꯄꯥꯁꯤꯗ ꯃꯆꯦꯁꯤꯅ ꯑꯣꯏꯅꯖꯩꯕ ꯑꯗꯩ ꯃꯄꯥꯅ ꯉꯥꯡꯉꯦꯗꯅ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯀꯟ ꯆꯪꯉꯦꯕ ꯑꯗꯨꯁꯦ ꯃꯉꯣꯟꯗꯗꯤ ꯐꯪꯗꯕꯅꯤ ꯌꯥꯝ ꯀꯞꯄꯦꯕ ꯍꯣꯏ ꯑꯗꯩ ꯃꯣꯏꯗꯤ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯂꯞ ꯆꯠꯇꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯗꯅ ꯐꯤꯔꯣꯜ ꯂꯩꯗꯅ ꯈꯟꯗꯅ ꯑꯗꯩ ꯃꯆꯦꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯩ ꯊꯤꯟꯕ ꯈꯣꯠꯄ ꯃꯄꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯣꯏꯒꯤꯅ ꯑꯗꯨꯒꯤꯁꯤꯃꯛ ꯄꯨꯔꯥ ꯐꯪꯉꯛꯇꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯗꯁꯨ ꯃꯥꯅ ꯍꯣꯠꯅꯕ ꯌꯥꯕꯁꯨ ꯍꯣꯠꯅꯔꯦ ꯑꯗꯩ ꯃꯆꯦꯁꯦ ꯂꯥꯏꯔꯤꯛ ꯇꯝ ꯂꯣꯏꯗꯅ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯃꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯑꯗꯨꯗꯒꯁꯦ ꯃꯥꯅ ꯃꯆꯦꯗꯣ ꯑꯣꯐꯤꯁ ꯀꯥꯗꯣꯏꯃꯤ ꯑꯩꯈꯣꯏ ꯆꯦꯗꯤꯅ ꯃꯥꯒꯤ ꯁꯦꯠꯀꯗꯕ ꯑꯩꯈꯣꯏꯒꯤ ꯁꯜꯋꯥꯔ ꯀꯨꯔꯇꯤꯒꯨꯝꯕꯁꯦ ꯂꯣꯏꯅ ꯁꯨꯗꯅ ꯆꯥꯝꯗꯅ ꯏꯁꯇ꯭ꯔꯤ ꯇꯛꯇꯅ ꯍꯌꯦꯡ ꯁꯦꯠꯅꯕꯗꯤ ꯈꯣꯡꯎꯞ ꯂꯣꯏꯅꯃꯛꯁꯦ ꯊꯝꯗꯣꯏꯅꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯑꯗꯩ ꯃꯆꯦ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯗꯅ ꯄꯨꯊꯣꯛꯇꯅ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅꯗꯤꯅꯦ ꯃꯆꯦ ꯍꯣꯏꯗꯨꯅꯗꯤ ꯃꯣꯏꯕꯨ ꯃꯅꯥꯎꯅꯦ ꯅꯨꯡꯁꯤꯔꯛꯇꯕ ꯈꯦꯠꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯗ ꯇꯥꯡꯉ ꯂꯩꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯊꯧꯗꯥꯒꯗꯕꯅꯤ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯥꯅ ꯇꯧꯔꯤꯗꯨꯅ ꯏꯆꯦꯅꯤ ꯃꯣꯏꯅ ꯐꯔꯒ ꯑꯩꯈꯣꯏ ꯌꯦꯡꯉꯛꯇꯣꯏꯅꯦꯅ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯎꯠꯂꯛꯇꯕ ꯑꯗꯨꯝ ꯃꯤꯅꯥꯏꯗꯧꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯕꯅ ꯍꯦꯟꯖꯜꯂꯛꯄ ꯁꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯁꯤꯅ ꯏꯃꯥ ꯏꯄꯥ ꯀꯥꯏꯕ ꯃꯆꯥꯅꯤꯅ ꯃꯤꯒꯤ ꯃꯌꯨꯝꯁꯦ ꯇꯥꯡꯉ ꯂꯩꯔꯨꯕꯩꯅꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯅ ꯌꯥꯅꯕ ꯆꯠꯂꯤꯁꯦ ꯃꯅꯥꯛꯇ ꯂꯩꯕ ꯏꯁꯤꯡꯐꯧ ꯂꯧꯔ ꯊꯛꯇꯈꯩ ꯑꯗꯨ ꯑꯝꯇ ꯄꯤꯔꯧ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯊꯧꯗꯥꯕ ꯅ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯔꯤꯟꯁꯦ ꯐꯨꯗꯣꯛꯄ ꯉꯝꯗꯕ ꯍꯣꯏ ꯑꯗꯩ ꯅꯣꯡꯃ ꯃꯣꯏꯒꯤ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯑꯇꯣꯝꯕꯤꯁꯤꯒ ꯃꯄꯥꯁꯤꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯁꯤꯗ ꯑꯇꯣꯝꯕꯤꯁꯤꯗ ꯁꯦꯠ ꯅꯥꯟꯅ ꯀꯦꯔ ꯂꯥꯛꯑꯦꯗꯅ ꯑꯗꯨꯒ ꯃꯃꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁꯨꯡꯀꯦ ꯀꯦꯗ꯭ꯔꯕ ꯃꯁꯛꯅꯤꯅ ꯑꯇꯣꯝꯕꯤꯗꯨꯒ ꯌꯦꯡꯕꯗꯗꯤ ꯄꯨꯔꯥ ꯃꯃꯥꯗꯨꯒꯗꯤ ꯈꯦꯠꯅꯔꯦꯗꯅ ꯃꯥꯅ ꯑꯇꯣꯝꯕꯤꯗꯨꯒ ꯃꯃꯥꯗꯨ ꯎꯕꯗ ꯃꯥ ꯃꯊꯟꯇ ꯀꯞꯆꯩ ꯍꯥꯏꯌꯦꯕ ꯆꯦꯟꯖꯜꯂ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥꯅ ꯂꯨꯈꯥꯕꯤ ꯑꯃꯗꯧꯅ ꯁꯨꯃꯥꯏꯅ ꯂꯩꯕꯅ ꯑꯗꯩ ꯃꯣꯏꯒꯤꯁꯦ ꯁꯥꯎꯅꯔꯕꯅꯤꯅꯅꯦ ꯃꯣꯏꯒꯤ ꯑꯁꯣꯝꯒꯤ ꯃꯤ ꯂꯩꯇ꯭ꯔꯦꯗꯅ ꯃꯄꯥꯍꯣꯏꯒꯤ ꯃꯣꯏꯅ ꯃꯄꯥꯗꯨꯅ ꯍꯥꯏꯕ ꯑꯗꯨꯝ ꯅꯣꯏꯅ ꯂꯥꯛꯑꯒ ꯂꯩꯒꯦꯗꯤ ꯂꯩꯌꯣ ꯂꯥꯛꯑꯣ ꯑꯩꯅꯗꯤ ꯀꯧꯕ ꯂꯥꯛꯑꯔꯣꯏꯅ ꯃꯣꯏ ꯌꯥꯝ ꯊꯤ ꯌꯦꯛꯅꯈ꯭ꯔꯦꯕ ꯍꯣꯏ ꯃꯄꯥꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯖꯤꯡꯅ ꯃꯃꯥꯒꯤ ꯃꯅꯥꯎꯄꯥ ꯃꯌꯥꯝꯕꯁꯤꯡꯅ ꯐꯨꯕ ꯈꯣꯠꯄ ꯉꯥꯡꯕ ꯈꯣꯠꯄ ꯇꯣꯝꯕꯤ ꯂꯣꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯈꯔ ꯇꯧꯅꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅꯗꯤ ꯂꯥꯛꯑꯔꯣꯏ ꯅꯣꯏ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯗꯦꯕ ꯀꯔꯃꯒ ꯆꯠꯅꯗ꯭ꯔꯦꯕ ꯑꯗꯩ ꯑꯁꯣꯝꯒꯤ ꯃꯄꯨ ꯊꯣꯛꯄ ꯁꯥꯒꯩꯒꯤ ꯁꯤꯔꯦꯗꯅ ꯃꯣꯏ ꯆꯠꯇ꯭ꯔꯦ ꯃꯣꯏꯅ ꯁꯣꯝꯅ ꯑꯃꯨꯛ ꯃꯃꯥꯏ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯁꯤꯅ ꯆꯠꯀꯅꯨ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ
ꯍꯤꯡꯉꯤꯉꯩꯗ ꯅꯣꯏ ꯅꯣꯡꯇ ꯌꯦꯡꯕ ꯂꯥꯛꯄ꯭ꯔꯥ ꯃꯣꯏꯅ ꯍꯥꯏꯕ ꯑꯗꯒꯤ ꯅꯣꯡꯃꯁꯨ ꯃꯌꯨꯝ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯕꯗ ꯆꯠꯂꯨꯅꯨ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡꯕ ꯂꯥꯛꯈꯤꯕꯗ ꯃꯣꯏ ꯀꯩꯅꯣꯁꯦ ꯏꯅꯛ ꯅꯛꯅꯩꯌꯦꯕ ꯃꯈꯣꯟꯁꯦ ꯇꯥꯟꯅꯕ ꯂꯩꯀꯥꯏ ꯃꯁꯦꯅꯦꯕ ꯃꯃꯥꯏ ꯃꯄꯥꯝꯁꯤꯒ ꯃꯣꯏ ꯃꯄꯥꯏ ꯃꯌꯨꯝꯁꯤꯒꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯌꯨꯝ ꯄꯥꯈꯜ ꯑꯃ ꯈꯟꯗꯩꯗꯣ ꯃꯊꯛꯇꯒꯤ ꯌꯦꯡꯊꯕꯗ ꯎꯕ ꯃꯐꯝꯅꯦꯕ ꯑꯗꯣ ꯂꯨꯍꯣꯡꯕꯩ ꯃꯤ ꯇꯤꯟꯕ ꯕꯦꯟ ꯃꯈꯣꯟ ꯇꯥꯕ ꯅꯨꯄꯥ ꯂꯥꯛꯈꯤꯕ ꯗꯣꯟ ꯊꯤꯜꯂꯒ ꯃꯥ ꯀꯞꯄꯦꯕ ꯃꯣꯏꯗꯤ ꯌꯥꯎꯕꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯝꯕ ꯀꯌꯥꯁꯦ ꯂꯩꯅꯔꯦꯕ ꯑꯗꯩ ꯃꯥꯁꯤꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯤꯅꯦ ꯃꯅꯥꯎꯄꯥꯁꯤꯗꯤꯅꯦ ꯃꯥꯁꯨ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯐꯦꯠ ꯐꯥꯔꯛꯑꯦꯕꯀோ ꯃꯥꯗꯤ ꯃꯌꯨꯝ ꯆꯠꯈ꯭ꯔꯦꯕ ꯀꯩꯝ ꯍꯥꯏꯔꯝꯗꯅꯅꯦ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦꯕ ꯃꯥꯗꯤ ꯑꯗꯣ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯏ ꯑꯗꯣ ꯃꯣꯏꯅꯁꯨ ꯃꯔꯤ ꯇꯠꯅꯗꯅꯕ ꯃꯥꯒꯤꯗꯤ ꯑꯩꯕꯨꯗꯤ ꯅꯤꯉꯣꯟꯅꯤ ꯌꯨꯝ ꯄꯥꯟꯈꯤꯅꯤ ꯃꯥꯗꯤ ꯄꯤꯕꯥꯅꯤ ꯏꯄꯥꯒꯤ ꯂꯝꯁꯤꯗ ꯃꯥ ꯂꯩꯒꯗꯕꯅꯤ ꯑꯇꯣꯝꯕꯤꯁꯨ ꯃꯆꯥ ꯌꯥꯎꯕ ꯅꯠꯇꯦ ꯏꯄꯥꯅ ꯁꯣꯏꯔꯨꯔꯦ ꯂꯥꯜꯂꯨꯔꯦ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯅ ꯃꯥꯁꯦ ꯑꯗꯨꯝ ꯆꯪꯍꯜꯂꯦꯗꯅꯀꯣ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯏ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯗꯤ ꯑꯁꯣꯝꯗ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯁꯣꯝꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤꯅꯦꯕ ꯃꯤꯒꯤ ꯃꯌꯨꯝꯅꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗ ꯏꯇꯣꯟ ꯇꯣꯟꯅ ꯂꯩꯕꯗꯣꯀꯣ ꯃꯃꯥꯕꯣꯛꯀꯤ ꯌꯨꯝꯃꯛ ꯑꯣꯏꯔꯒꯁꯨ ꯑꯗꯩꯗꯤ ꯃꯃꯥꯕꯣꯛꯀꯤ ꯃꯆꯥꯈꯩꯗꯨꯅ ꯆꯥꯎꯅ ꯃꯅꯤꯡ ꯇꯧꯅ ꯂꯩꯕ ꯃꯣꯏꯅ ꯄꯤꯗꯣꯅ ꯂꯩꯕꯗꯨꯒꯤ ꯅꯨꯄꯥꯅꯤꯅ ꯃꯥꯗꯤ ꯍꯩꯅꯔꯛꯇꯕꯩꯅꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯅꯣꯡꯃꯁꯨ ꯃꯥꯅ ꯈꯔ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯑꯦ ꯃꯥ ꯑꯗꯩꯗꯤ ꯃꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯁꯤꯜꯂꯛꯑꯦꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯅꯣꯡꯃ ꯃꯣꯏꯒꯤ ꯃꯆꯦ ꯑꯊꯣꯛꯄ ꯑꯃ ꯂꯨꯍꯣꯡꯉꯦ ꯍꯥꯏꯌꯦ ꯕꯥꯆꯧꯒꯤ ꯃꯆꯥ ꯑꯃ ꯑꯗꯨꯗꯤ ꯃꯣꯏ ꯁꯣꯝꯅ ꯆꯪꯉꯨꯅꯨ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯒꯤ ꯁꯥꯒꯩꯅꯤ ꯍꯨꯟꯗꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯦꯅꯤ ꯑꯩ ꯆꯠꯀꯅꯤ ꯑꯅ ꯆꯠꯂꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨ ꯆꯠꯂꯀꯥꯟꯗ ꯃꯣꯏ ꯃꯅꯦ ꯃꯌꯥꯝꯁꯤꯅ ꯃꯥ ꯎꯕꯗꯒ ꯀꯞꯇꯅ ꯀꯣꯟꯗꯅ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯑꯁ ꯍꯦꯛꯇ ꯃꯥꯁꯦ ꯃꯕꯨꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏ ꯃꯌꯥꯝꯅ ꯑꯗꯨ ꯇꯧꯕꯁꯤꯗ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯃꯈꯨꯔꯥ ꯑꯃ ꯂꯩꯇꯕꯗꯨꯁꯨ ꯃꯣꯏ ꯁꯣꯝꯅ ꯊꯤꯡꯕ ꯃꯥ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯣꯏꯁꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯝ ꯀꯛꯅꯈ꯭ꯔꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯤ ꯃꯄꯥꯒꯤ ꯃꯌꯥꯝꯕꯩ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯨꯍꯣꯡꯕꯗꯁꯨ ꯃꯣꯏ ꯃꯃꯥꯁꯦ ꯃꯃꯥ ꯁꯥꯎꯅ ꯍꯥꯏ ꯂꯥꯛꯄꯗ ꯃꯣꯏ ꯁꯣꯝꯅ ꯊꯤꯡꯗꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯝꯕꯒ ꯌꯥꯝ ꯂꯩꯅꯈ꯭ꯔꯦꯕ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯅꯗꯕꯁꯦ ꯃꯣꯏ ꯑꯗꯨꯝ ꯃꯃꯥꯁꯤꯁꯨ ꯑꯗꯨ ꯆꯠꯍꯧꯗ꯭ꯔꯕꯅꯤꯅ ꯆꯠꯄ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯕꯀꯣ ꯑꯗ ꯃꯣꯏ ꯅꯣꯡꯇ ꯀꯧ ꯂꯥꯛꯄ꯭ꯔꯥ ꯅꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯆꯠꯂꯨꯅꯣꯅ ꯁꯣꯝꯅꯗꯤ ꯊꯤꯡꯕꯩ ꯃꯣꯏꯁꯦ ꯆꯠ ꯉꯝꯗꯕ ꯃꯥꯁꯨ ꯆꯥꯎꯔꯛꯑꯕꯅꯤꯅ ꯃꯥꯗꯤ ꯁꯨꯝ ꯈꯥꯡꯕꯁꯦ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯃꯥꯕꯣꯛ ꯍꯣꯏꯁꯤꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄ ꯃꯌꯥꯝꯁꯤꯗꯅꯦ ꯃꯣꯏꯒꯤ ꯃꯔꯨꯞ ꯌꯥꯎꯔꯦꯗꯅ ꯀꯛꯑꯒꯅꯦ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯐꯤꯁ ꯆꯠꯄꯩ ꯒꯥꯔꯤ ꯍꯦꯛ ꯂꯩꯈꯤꯕ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯁꯤꯒꯤ ꯂꯦꯞꯇꯣꯞ ꯑꯃꯈꯛ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯃꯃꯥꯁꯤꯅ ꯂꯩꯖꯕ ꯃꯥ ꯂꯦꯞꯇꯣꯞꯁꯦ ꯌꯥꯝ ꯄꯥꯝꯃꯦꯅꯀꯣ ꯑꯗꯨꯁꯨ ꯑꯁ ꯅꯣꯏ ꯗꯗꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯝꯇ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯍꯟꯒꯦ ꯁꯠ ꯍꯦꯛ ꯂꯧꯈꯤꯕ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣꯅ ꯑꯗꯩ ꯃꯥꯏ ꯃꯉꯛꯇ ꯁꯤꯕ ꯂꯤꯛꯁꯦ ꯑꯁ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯃꯄꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯩ ꯆꯤꯜꯂꯦ ꯅꯪ ꯀꯩꯅꯣꯁꯦ ꯃꯥꯏ ꯂꯤꯛꯁꯦ ꯑꯝꯇ ꯁꯤꯖꯤꯟꯅꯒꯦꯒ ꯍꯥꯏꯔꯒꯅꯦ ꯕꯟꯗꯣꯞ ꯊꯝꯃ ꯁꯤꯖꯤꯟꯅꯒꯦ ꯍꯟꯕꯤꯔꯛꯀꯦ ꯍꯥꯏꯔꯒ ꯃꯉꯛꯇꯩ ꯂꯤꯛꯄ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯃꯥꯕꯣꯛꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯂꯤꯛꯇꯤ ꯁꯤꯔꯤꯕ ꯑꯗꯨ ꯂꯧꯗꯕ ꯁꯨꯝꯕ ꯃꯣꯏꯗ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯁꯨ ꯃꯤꯁꯦ ꯂꯩꯃꯤꯟꯅꯔꯗꯤ ꯃꯤꯠꯌꯦꯡ ꯃꯥꯟꯅꯗꯕ ꯁꯨꯝꯕ ꯅꯨꯡꯉꯥꯏꯅꯔꯛꯇꯕ ꯃꯌꯥꯝꯁꯤꯗꯒꯤ ꯃꯣꯏꯁꯦ ꯈꯟꯅꯔꯛꯑꯦꯕꯀꯣ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯁꯤꯗꯒꯤ ꯁꯨꯝ ꯄꯩꯁꯥ ꯍꯥꯏꯔꯣ ꯃꯣꯏ ꯃꯔꯨꯞ ꯌꯥꯎꯔꯦꯗꯅ ꯐꯪꯒꯗꯧꯔꯕ ꯂꯩꯕꯁꯦ ꯃꯃꯥꯕꯣꯛꯁꯤꯅ ꯈꯪꯉꯒꯅꯦ ꯑꯩ ꯁꯤꯗ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯔ ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕ ꯍꯝꯃꯝ ꯆꯥꯎꯅ ꯂꯩꯔꯤꯕꯅꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗꯅꯦ ꯃꯣꯏꯁꯦ ꯁꯨꯝ ꯈꯟꯅꯔꯛꯑꯦꯕ ꯈꯟꯅꯔꯛꯄꯗꯩꯗꯤ ꯑꯩ ꯏꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯨꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩ ꯅꯪꯒꯤꯗ ꯂꯩꯇ꯭ꯔꯁꯨ ꯑꯅ ꯑꯃꯨꯛ ꯃꯄꯥꯝꯗ ꯆꯪꯉꯦꯕ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯒꯤꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯂꯩꯕꯗꯁꯨ ꯃꯣꯏꯅ ꯌꯨꯝ ꯑꯃ ꯇꯞꯊꯖꯔꯒ ꯂꯩ ꯑꯍꯥꯟꯕꯗ ꯃꯣꯏꯁꯦ ꯄꯨꯜꯂꯝꯃꯤ ꯑꯗꯨꯗꯗꯤ ꯃꯥꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯈꯔ ꯁꯤꯡꯉꯦ ꯈꯤꯇꯪ ꯍꯣꯡꯉꯦ ꯃꯥ ꯑꯁꯣꯝꯗ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯧꯔꯛꯄꯗ ꯃꯣꯏꯅ ꯍꯦꯟꯖꯜꯂꯛꯄꯗꯣ ꯌꯥꯏꯌꯦꯅ ꯃꯥꯁꯤꯗꯤ ꯐꯩꯅ 마나 ꯁꯤꯃ ꯇꯧꯈ꯭ꯔꯗꯤ ꯑꯩꯅ ꯁꯤꯃ ꯇꯧꯒꯦ ꯅꯅꯥꯎꯁꯤꯅ ꯁꯤꯃ ꯇꯧꯈ꯭ꯔꯗꯤ ꯅꯪ ꯁꯤꯃ ꯇꯧꯁꯜꯂꯣꯍꯦꯅ ꯃꯃꯥꯕꯣꯛꯅꯁꯨ ꯍꯥꯏꯗꯕꯗꯣ ꯍꯦꯟꯖꯟꯅ ꯁꯤꯖꯤꯟꯅꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯊꯕꯛꯁꯦ ꯈꯔ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗ ꯃꯥꯗꯤ ꯂꯥꯏ ꯀꯀꯩ ꯈꯨꯔꯝꯕꯁꯦ ꯌꯥꯝ ꯀꯟꯖꯕꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯏꯔꯨꯖꯔ ꯙꯨꯛ ꯊꯥꯕꯁꯦ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯕꯅꯤꯅꯅꯦ ꯀꯥꯎꯗꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯁꯦ ꯑꯗꯨꯃꯥꯏꯅ ꯏꯔꯨꯖꯔ ꯙꯨꯛꯁꯦ ꯊꯥꯔꯨꯔꯦꯕ ꯑꯗ ꯃꯣꯏꯒꯤ ꯃꯧ ꯑꯍꯟꯁꯤꯅ ꯃꯅꯦ ꯑꯍꯟꯁꯤꯅ ꯂꯩꯁꯥꯕꯤ ꯃꯥꯅ ꯏꯔꯨꯖꯔ ꯙꯨꯛꯀ ꯊꯥꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯇꯥꯍꯧꯔꯕ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯙꯨꯛ ꯀꯠꯇꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯁꯣꯝꯗ ꯂꯩꯕꯗꯗꯤ ꯃꯥꯁꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯕ ꯃꯣꯏ ꯃꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯄꯥꯡꯕꯗ ꯍꯦꯟꯅ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯃꯅꯦ ꯍꯣꯏꯒꯤ ꯃꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯤꯕ ꯆꯥ ꯂꯣꯟꯕꯤꯕ ꯐꯤ ꯁꯨꯕꯤꯕ ꯌꯥꯝ ꯐꯥꯗꯣꯛꯄꯁꯦ ꯃꯥ ꯇꯧꯗ꯭ꯔꯦꯕ ꯁꯤꯁꯦ ꯃꯤꯅ ꯑꯩꯈꯣꯏꯗ ꯀꯥꯔꯒ ꯅꯦꯜꯂꯛꯏ ꯑꯩꯈꯣꯏꯁꯦ ꯃꯤꯅꯥꯏꯗꯧꯅ ꯎꯔꯛꯏ ꯁꯤꯖꯤꯟꯅꯕ ꯌꯥꯕꯗꯧꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅꯤꯅ ꯃꯥꯝꯇꯣꯟꯒꯤ ꯌꯨꯝꯅꯦꯅ ꯂꯩꯕꯅꯤ ꯑꯅꯅꯦ ꯃꯥꯁꯨ ꯇꯧꯗ꯭ꯔꯦ ꯀꯌꯥ ꯀꯣ ꯑꯗꯨꯝꯕꯁꯦ ꯀꯌꯥ ꯑꯗꯩꯗꯤ
ꯅꯣꯡꯃꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔꯅꯤ ꯂꯩꯕꯁꯤꯗꯅꯦ ꯑꯗꯨꯝ ꯃꯣꯏꯁꯨ ꯋꯥꯁꯤ ꯉꯥꯡꯗꯕ ꯃꯧ ꯃꯆꯥ ꯅꯤꯉꯣꯜ ꯃꯆꯥ ꯈꯥꯏꯔꯛꯄ ꯁꯨꯝꯕꯁꯤꯗ ꯑꯗꯨꯗꯁꯨ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣꯒ ꯍꯪꯖꯜꯂꯛꯄꯤ ꯑꯗꯩ ꯁꯨꯝ ꯂꯩꯁꯜꯂꯛꯑꯗꯤ ꯃꯣꯏ ꯍꯤꯡꯒꯣꯜ ꯁꯣꯇꯣ ꯇꯥꯜꯂꯛꯀꯗ꯭ꯔꯅꯀꯣ ꯑꯁ ꯀꯩꯅꯣ ꯅꯆꯥꯅꯨꯄꯥꯁꯨ ꯑꯁꯣꯝꯗ ꯂꯩꯈ꯭ꯔꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯁꯣꯝꯗ ꯑꯣꯏꯅ ꯅꯣꯏ ꯌꯨꯝ ꯑꯃ ꯁꯥꯔ ꯂꯩꯍꯧꯕꯅ ꯐꯅꯤꯒ ꯍꯥꯏꯒꯠꯂꯛꯄꯤ ꯁꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯌꯩꯔꯦꯕ ꯑꯗꯩ ꯃꯥꯅ ꯏꯕꯦꯝꯃꯁꯤꯅꯅꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯅ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯇꯞ ꯇꯞꯅꯒ ꯂꯤꯖꯔꯛꯏꯅꯦꯕ ꯄꯣꯏꯟ ꯃꯌꯥꯝꯁꯦ ꯃꯥꯒꯤꯁꯦ ꯑꯩꯅ ꯑꯗꯨꯅ ꯃꯥꯡꯍꯟꯅꯤꯡꯗꯦꯕ ꯃꯥꯏꯁꯦꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯨꯕꯥꯛꯁꯦ ꯑꯅꯤ ꯈꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟꯁꯦ ꯁꯨꯃꯥꯏꯅ ꯄꯣꯛ ꯂꯥꯎꯅ ꯊꯣꯛꯏꯃꯤꯗꯅꯀꯣ ꯑꯗꯩꯗ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯅꯥꯝꯃꯈꯛ ꯈꯨꯕꯗꯗꯤ ꯁꯣꯠꯐꯧ ꯂꯥꯎꯗꯦꯗꯅ ꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯃꯥꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯨꯝ ꯄꯥꯟꯅꯔꯤꯕ ꯃꯤꯈꯩꯒ ꯃꯃꯥ ꯈꯛꯇꯅ ꯄꯥꯟꯕꯗꯨꯒ ꯁꯣꯠꯐꯧ ꯍꯦꯛ ꯊꯣꯛꯇꯕ ꯁꯨꯃꯥꯏꯅꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄꯥꯜꯂꯤꯕ ꯌꯨꯝꯁꯦ ꯏꯄꯥꯁꯦ ꯁꯤꯈꯤꯕꯁꯨ ꯅꯠꯇꯕ ꯍꯤꯡꯉꯤꯕ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯁꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯖꯔꯦꯕꯀꯣ ꯃꯥꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯗꯅ ꯈꯣꯠꯆꯗꯅ ꯃꯥꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃ ꯃꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯕꯗꯅꯦ ꯅꯨꯄꯤ ꯑꯃꯈꯛ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯌꯦꯡꯈꯤꯕ ꯑꯗꯨꯐꯧ ꯃꯥꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕ ꯑꯗꯨꯐꯧ ꯑꯩꯅ ꯂꯧꯅꯗ꯭ꯔꯤ ꯁꯨꯞꯅꯒꯤ ꯀꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯧꯔꯨꯕꯁꯨ ꯅꯠꯇꯦ ꯉꯥꯡꯉꯨꯕꯁꯨ ꯅꯠꯇꯦ ꯍꯥꯏꯐꯦꯠꯈꯛ ꯁꯨꯃꯥꯏꯅ ꯌꯦꯡꯕꯅꯤ ꯑꯗꯨꯐꯧ ꯑꯩꯅ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯀꯗꯥꯏꯗꯅꯣꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯑꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯪꯅꯕ ꯀꯥꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯁꯤꯁꯦ ꯈꯥꯡꯉꯤꯅꯤꯀꯣ ꯀꯌꯥꯝ ꯆꯥꯛꯑꯝꯒꯅꯦꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥ ꯍꯥꯏꯕꯁꯤꯅ ꯃꯥꯅ ꯍꯥꯏꯌꯦ ꯉꯝꯕꯁꯤ ꯉꯝꯃꯤꯗꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯗꯣ ꯅꯨꯄꯤꯅꯒ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯄꯨꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯗꯤ ꯊꯪꯅꯕ ꯀꯥꯗ ꯑꯍꯤꯡ ꯑꯃꯐꯧ ꯅꯨꯄꯥ ꯂꯣꯜꯂꯛꯑꯕꯅꯤ ꯑꯩꯒꯥꯅꯅꯦ ꯑꯍꯤꯡ ꯑꯃꯈꯛꯇꯪ ꯑꯍꯤꯡꯗꯤ ꯍꯥꯏꯔꯅꯨ ꯃꯤꯀꯨꯞ ꯑꯃꯈꯛꯇꯪ ꯊꯪꯅꯕ ꯀꯥꯗ ꯅꯨꯄꯥꯒ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕꯗ ꯅꯨꯄꯥ ꯑꯝꯇꯅ ꯂꯦꯝ ꯊꯥꯔꯣꯏ ꯃꯉꯛ ꯀꯛꯀꯅꯤ ꯌꯦꯡꯉ ꯂꯩꯕ ꯉꯝꯃꯣꯏꯕ ꯑꯗꯣ ꯁꯨꯝꯕꯁꯦ ꯉꯝꯃꯤꯗꯀꯣ ꯅꯨꯄꯥ ꯅꯣꯏꯅ ꯉꯝꯕꯁꯤꯗꯤ ꯑꯅ ꯄꯨꯁꯜꯂꯛꯑꯒꯐꯧ ꯑꯇꯣꯝꯕꯤꯅ ꯂꯣꯜꯂꯒ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯉꯝꯃꯤꯅꯦꯅꯅꯦꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯥꯁꯨ ꯑꯩꯁꯨ ꯍꯌꯦꯡ ꯌꯨꯝ ꯀꯩ ꯄꯥꯜꯂꯛꯇꯣꯔꯝꯃꯤꯀꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅꯀꯣ ꯑꯗꯩ ꯃꯥꯅ ꯑꯩꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝ ꯄꯥꯟꯈꯤꯅꯤꯀꯣ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯑꯣꯏꯍꯧꯒꯗꯕꯁꯦ ꯀꯔꯤꯅꯣꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯤꯉꯣꯜ ꯃꯆꯥꯒꯤ ꯈꯣꯡ ꯍꯥꯝꯐꯝ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯁꯦ ꯇꯣꯏꯂꯦꯠ ꯆꯪꯕꯐꯧꯅꯦ ꯑꯩꯈꯣꯏꯒꯤ ꯀꯤꯅ ꯆꯪꯕ ꯑꯗꯩ ꯀꯨꯏ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯗꯩ ꯅꯝꯊꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯗꯒꯤ ꯏꯁꯤꯡꯌꯥꯝ ꯍꯩꯊꯔꯝꯗꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯃꯣꯠꯂꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅꯅꯦ ꯑꯗꯨꯕꯨ ꯍꯦꯛ ꯃꯅꯤꯡ ꯇꯝꯖꯗꯕ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯑꯥꯊ꯭ꯔꯁꯤ ꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯏꯔꯨꯖꯔꯁꯨ ꯏꯁꯤꯡ ꯌꯥꯝꯃꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯀꯨꯏ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯌꯥꯝ ꯋꯥꯕ ꯑꯗꯨꯅ ꯁꯤꯒꯤ ꯑꯥꯊ꯭ꯔꯁꯤ ꯌꯥꯝ ꯂꯩꯔꯝꯃꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯁꯦ ꯂꯣꯏ ꯈꯪꯉꯕꯅꯦꯕ ꯑꯗꯩ ꯃꯥꯅ ꯍꯥꯏꯌꯦ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃꯀꯣ ꯑꯩꯒꯤꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤ ꯊꯃꯣꯏꯁꯦ ꯑꯩ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅꯦ ꯁꯥꯔꯛꯈ꯭ꯔꯕꯅꯤ ꯑꯩ ꯄꯣꯛꯊꯣꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯥꯔꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤ ꯑꯗꯣ ꯑꯩꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯍꯤꯡꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒ ꯑꯩꯒ ꯋꯥꯔꯤ ꯇꯥꯟꯅꯩ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯃꯥꯁꯤꯒꯕꯨ ꯑꯩꯒꯕꯨ ꯁꯤꯗ꯭ꯔꯤꯉꯩꯐꯧ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯌꯨꯝꯁꯦ ꯏꯃꯥꯁꯤꯅꯦꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯌꯨꯝꯁꯦ ꯂꯩꯇꯦꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯑꯃꯗ ꯂꯩꯔꯨꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯃꯗ ꯂꯩꯔꯨꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯕꯨ ꯏꯃꯥꯁꯦ ꯑꯩꯒꯤꯗꯤ ꯌꯨꯝꯅꯦꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯩꯅ ꯍꯥꯏꯖꯩ ꯑꯗꯨꯒ ꯑꯩꯁꯦ ꯄꯦꯟꯊꯣꯛꯑꯦ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯕꯕꯥꯒꯤ ꯌꯨꯝꯗ ꯌꯨꯝ ꯁꯥꯎ ꯍꯥꯏꯔꯅꯤ ꯑꯩ ꯆꯠꯂꯅꯤꯅꯁꯨ ꯃꯣꯏ ꯍꯥꯏꯕꯀꯣ ꯃꯃꯥꯁꯤꯅꯁꯨ ꯍꯥꯏꯕ ꯑꯩꯒꯤ ꯖꯒꯥꯅꯤ ꯑꯩꯅ ꯌꯨꯝ ꯑꯃ ꯄꯥꯜꯂꯨꯕ ꯂꯩꯇꯦ ꯏꯆꯥꯒ ꯌꯣꯒ ꯌꯥꯝ ꯁꯦꯡꯅ ꯂꯩ ꯑꯩ ꯂꯝ ꯆꯠꯂꯝꯕ ꯂꯨꯗꯕ ꯂꯩꯇꯦ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯃꯅꯦꯝ ꯃꯟꯗꯣꯟꯁꯤꯡꯅꯀꯣ ꯌꯥꯝ ꯑꯣꯠ ꯇꯥꯕ ꯊꯕꯛꯅꯤ ꯅꯣꯏ ꯆꯠꯇꯣꯏꯗꯣ ꯅꯨꯄꯥꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯡꯇ ꯂꯥꯛꯑꯣꯅꯁꯨ ꯀꯧꯕꯤꯗ꯭ꯔꯒ ꯇꯟꯗ꯭ꯔꯣ ꯅꯣꯏꯅ ꯆꯠꯇꯣꯏꯗꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯦ ꯍꯥꯏꯌꯦꯕ ꯏꯕꯣꯛ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯍꯩꯅꯥ ꯁꯝꯃꯒ ꯌꯨꯝꯁꯤꯗ ꯄꯣꯔꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯄꯥꯗꯨꯗꯤ ꯂꯩꯃꯤꯟꯅꯗꯕꯅꯤꯅ ꯀꯣꯏꯅꯔꯦ ꯑꯗꯣ ꯏꯄꯥꯗꯨꯕꯨꯗꯤ ꯑꯩꯅ ꯈꯨꯠ ꯁꯝꯃꯒ ꯁꯤꯗ ꯄꯣꯔꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕꯅꯤ ꯁꯨꯡꯊꯥ ꯊꯥꯅꯗꯅ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯨꯝꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯕꯨ ꯍꯩꯅꯥ ꯈꯨꯠꯁꯝꯃꯒ ꯄꯨꯕ ꯉꯝꯒꯅꯤ
ꯑꯩꯈꯣꯏꯒꯤ ꯍꯛꯅꯦ ꯃꯗꯨ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯅ ꯏꯃꯥꯅ ꯍꯤꯡꯉꯤꯁꯦ ꯅꯨꯄꯥ ꯌꯥꯎꯔꯁꯨ ꯌꯥꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯅꯨꯄꯥꯅ ꯍꯟꯅ ꯌꯦꯡꯉꯁꯨ ꯌꯥꯏ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯏ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯤꯡꯕꯅꯤ ꯑꯅ ꯃꯥꯅ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯁꯦ ꯃꯗꯣꯝꯆꯥꯍꯣꯏꯗꯒꯤ ꯃꯣꯏ ꯈꯠꯅꯔ ꯊꯣꯛꯂꯛꯄꯁꯦ ꯁꯤꯗ ꯃꯗꯣꯝꯆꯥꯍꯣꯏꯁꯤꯅ ꯃꯤꯉꯣꯟꯗ ꯃꯃꯥꯕꯣꯏꯁꯤꯅꯀꯣ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯈꯤ ꯈꯣꯠꯈꯤ ꯄꯩꯁꯥ ꯄꯨꯔ ꯆꯠꯈꯤꯅ ꯕꯗꯅꯥꯝ ꯑꯃ ꯇꯧꯔꯛꯄ ꯊꯑꯣꯏꯅ ꯃꯣꯏꯗꯗꯤ ꯍꯥꯏꯔꯛꯄꯗꯤ ꯅꯠꯇꯕ ꯃꯣꯏꯅꯁꯨ ꯅꯣꯏꯅ ꯁꯤ ꯍꯥꯏꯌꯦꯅ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕ ꯆꯤꯟꯕꯨꯡ ꯆꯤꯡꯒꯥꯏ ꯋꯥ ꯑꯣꯏꯅ ꯑꯗꯨꯝꯕ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯣꯏꯒꯤꯗꯃꯛꯇ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯥꯛꯑꯕ ꯑꯩꯈꯣꯏꯅ ꯃꯣꯏꯗꯩ ꯀꯔꯤ ꯍꯨꯔꯥꯜꯂꯛꯇꯣꯏꯅꯣ ꯁꯤꯃꯗꯤ ꯑꯩ ꯁꯨꯡꯍꯨ ꯍꯨꯔꯥꯟꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 ꯃꯣꯏꯗꯩ ꯍꯨꯔꯥꯜꯂꯛꯇꯦ ꯁꯤꯃꯗꯤ ꯈꯪꯍꯟꯅꯤꯡꯉꯦꯅ ꯃꯥ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯃꯒ ꯃꯉꯣꯟꯗ ꯆꯥꯛꯈꯤꯕꯗꯣ ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯊꯣꯟ ꯃꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯒ ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯊꯣꯟꯁꯨ ꯄꯤꯔꯛꯇ꯭ꯔꯥ ꯑꯗꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯣꯡꯃ ꯃꯥꯁꯦ ꯃꯄꯥꯒꯤ ꯃꯌꯨꯝꯗꯁꯨ ꯃꯥꯁꯦ ꯈꯔ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦꯕꯀꯣ ꯑꯗꯨꯗ ꯃꯅꯦꯁꯤꯒ ꯃꯣꯏꯁꯦ ꯏꯟꯖꯥꯡ ꯊꯣꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯆꯠꯂꯨꯕ ꯀꯥꯟꯗ ꯃꯅꯦꯁꯦ ꯋꯥꯔꯤ ꯁꯥꯔ ꯁꯨꯝ ꯏꯟꯖꯥꯡ ꯃꯅꯦꯁꯦ ꯆꯥꯛ ꯊꯣꯡ ꯂꯩꯔꯝꯕꯖꯥꯠꯅꯤ ꯑꯗ ꯃꯅꯦꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯆꯪꯉꯛꯑꯒ ꯀꯅꯥꯅꯣ ꯁꯤꯗꯤꯅ ꯍꯪꯕꯗ ꯃꯅꯦꯗꯨꯅ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯕ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯄꯥꯝꯗ ꯆꯦꯜꯂꯒ ꯂꯩꯈꯤꯕ ꯃꯃꯥꯏ ꯃꯄꯥꯝꯗ ꯆꯦꯜꯂ ꯂꯩꯈꯤꯕ ꯃꯆꯥꯗꯨꯅꯤꯅ ꯍꯥꯏ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯗꯣꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯁꯦ ꯌꯨꯝꯗ ꯆꯠꯄꯗ ꯃꯣꯏꯒꯤ ꯃꯄꯥꯒꯤ ꯃꯅꯥꯎꯄꯥꯒꯤ ꯃꯆా ꯀꯩꯀꯩꯗꯣ ꯃꯣꯏꯅ ꯆꯦꯆꯦ ꯂꯥꯛꯏꯔꯣ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝꯅꯤꯀꯣ ꯑꯗꯨ ꯂꯥꯛꯏꯔꯣ ꯍꯥꯏꯔꯦꯅ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯃꯣꯏ ꯐꯠꯇꯦ ꯍꯥꯏꯕꯩ ꯅꯠꯇꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯜꯂꯒꯦ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯂꯥꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯂꯩꯐꯝ ꯀꯥ ꯂꯩꯇꯦꯀꯣꯅ ꯍꯜꯂꯒꯦꯅ ꯃꯤꯇꯣꯞ ꯇꯧꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯕ ꯑꯩꯅ ꯍꯜꯂꯒꯦ ꯍꯥꯏꯔꯕꯅꯤꯀꯣꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯖꯟꯖꯕꯗꯣ ꯃꯉꯣꯟꯗ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯤꯅꯅꯦ ꯀꯥꯡꯒꯗ ꯂꯤꯟ ꯆꯪꯉꯒ ꯀꯅꯥ ꯂꯩꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯃꯣꯏ ꯏꯃꯨꯡꯒꯤꯗꯤ ꯂꯤꯟꯁꯦ ꯑꯇꯣꯝꯕꯤꯁꯤ ꯑꯣꯏꯔꯦ ꯂꯤꯟ ꯍꯦꯛ ꯑꯣꯏꯔꯝꯃꯕ ꯑꯩꯅ ꯃꯥꯁꯦ ꯍꯥꯠꯇꯣꯛꯑꯁꯨ ꯌꯥꯏ ꯀꯛꯊꯠꯂꯒ ꯍꯨꯟꯗꯣꯛꯈ꯭ꯔꯁꯨ ꯌꯥꯏ ꯐꯨꯝꯖꯤꯟꯈ꯭ꯔꯁꯨ ꯌꯥꯏ ꯃꯤ ꯃꯌꯥꯝ ꯈꯣꯝꯃꯒ ꯍꯥꯠꯂꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯂꯤꯟ ꯅꯠꯇꯦ ꯄꯨꯔꯛꯏꯕꯁꯤ ꯅꯨꯄꯤꯅꯤꯅ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯠꯂꯨꯅꯤ ꯄꯨꯟꯁꯤꯁꯤꯒꯤ ꯑꯗꯨꯝ ꯀꯥꯡꯒꯗ ꯂꯩꯔꯗꯕ ꯂꯤꯟꯅꯦ ꯃꯥꯁꯦ ꯌꯥꯝ ꯆꯥꯛꯅ ꯆꯥꯛꯄ ꯃꯉꯣꯟꯗ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯈꯨꯔꯥꯅ ꯃꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯆꯧꯕꯗ ꯅꯪ ꯆꯥꯛ ꯆꯥꯔꯒ ꯍꯟꯒꯣꯀꯣꯒ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯁꯦ ꯑꯗꯨꯝ ꯆꯥꯛ ꯆꯥꯔ ꯍꯟꯒꯣꯅ ꯃꯤꯇꯣꯞꯇꯧ ꯍꯥꯏꯔꯤꯅꯦꯅ ꯁꯨꯃꯥꯏꯅ ꯃꯉꯣꯟꯁꯤꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯜꯂꯦꯕꯀꯣ ꯃꯥꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯑꯇꯣꯝꯕꯤꯁꯦ ꯆꯦꯜꯂꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯋꯥꯔꯤ ꯂꯤꯈꯤꯕꯗ ꯃꯅꯦꯝꯕꯣꯛꯅ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯉꯒ ꯂꯧꯕ ꯏꯃꯧ ꯂꯩ ꯁꯥꯒꯩ ꯈꯪꯅ ꯂꯧꯕ ꯏꯁꯨ ꯂꯩ ꯑꯗꯨꯅ ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯈꯪꯗꯕ ꯂꯝꯒꯤ ꯅꯨꯄꯤꯅ ꯁꯤꯗꯩꯗ ꯆꯪꯍꯟꯒꯗꯕ ꯅꯠꯇꯦꯅ ꯂꯧꯁꯟꯈꯤꯗꯕ ꯃꯅꯦꯝ ꯃꯀꯨ ꯌꯥꯎꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯃꯕꯣꯛꯁꯦ ꯂꯥꯏ ꯑꯣꯏꯈꯔꯦ ꯍꯥꯏ ꯍꯧꯖꯤꯛꯄꯨꯗꯤ ꯃꯕꯣꯛꯁꯤꯅ ꯇꯧꯕꯤꯔꯝꯃꯒ ꯑꯇꯣꯝꯕꯤꯁꯦ ꯆꯪꯍꯟꯕꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯕꯣꯛꯇꯣ ꯂꯥꯏ ꯏꯁꯣꯔꯒꯤ ꯃꯁꯛꯅꯦꯅ ꯑꯩꯅ ꯂꯥꯠꯂꯝꯒꯅꯤꯀꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗ ꯌꯥꯝꯅ ꯂꯩ ꯃꯃా ꯃꯄꯥꯗꯨꯅ ꯆꯪꯍꯜꯂꯣꯏꯅ ꯁꯥꯒꯩꯗꯨꯅ ꯃꯥꯟꯅꯈ꯭ꯔꯗꯤ ꯅꯨꯄꯥ ꯑꯝꯇꯅ ꯑꯇꯣꯝꯕꯤ ꯄꯨꯁꯟꯕ ꯉꯝꯃꯣꯏꯅ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯄꯨꯁꯜꯂꯒ ꯂꯩꯃꯤꯟꯅꯍꯜꯂꯤꯕ ꯀꯌꯥꯁꯦ ꯁꯤꯒꯤ ꯃꯆꯥꯁꯤꯡꯅ ꯃꯥꯏ ꯅꯨꯄꯤꯅ ꯆꯥꯛꯄꯁꯦ ꯈꯪꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯆꯦꯒꯤ ꯃꯃꯥꯕꯣꯛꯀꯤ ꯃꯆꯥꯗꯣ ꯅꯨꯄꯥꯗꯣ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯆꯥꯛꯁꯦ ꯃꯣꯏ ꯆꯥꯎꯅ ꯈꯥꯡꯉꯤ ꯍꯥꯏ ꯑꯗꯨꯗ ꯃꯃꯥꯁꯦ ꯆꯥꯛ ꯆꯥꯕ ꯌꯥꯎꯗꯒꯩ ꯀꯞꯄꯒ ꯂꯩ ꯍꯥꯏꯌꯦꯕ ꯃꯊꯃꯣꯏꯗ ꯁꯣꯛꯇꯅꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏ ꯑꯃ ꯐꯔꯒꯅ ꯑꯩꯅ ꯍꯣꯠꯅꯖꯔꯒ ꯂꯣꯏ ꯀꯠꯊꯣꯛꯑꯒ ꯃꯣꯏꯗ ꯂꯩꯕꯅꯤꯅ ꯈꯜꯂꯛꯑꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨꯗꯤ ꯃꯣꯏꯅ ꯃꯅꯥꯎꯅꯦꯅ ꯈꯜꯂꯒ ꯅꯨꯡꯁꯤꯅ ꯊꯝꯗꯕ ꯑꯇꯣꯞꯄꯗꯧꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯤꯖꯤꯟꯅꯕꯗꯧꯅ ꯊꯝꯕ ꯃꯣꯏꯅ ꯁꯦꯝꯕꯤꯗꯕꯅꯅꯦ ꯅꯣꯂꯦꯖ ꯑꯃꯐꯥꯎ ꯁꯤ ꯇꯧꯒꯗꯕꯅꯤ ꯁꯤ ꯇꯝꯒꯗꯕꯅꯤ ꯅꯣꯏ ꯁꯤ ꯇꯧꯅꯐꯥꯎ ꯇꯥꯛꯄꯤꯗꯕꯅꯅꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯁꯣꯝꯗ ꯃꯄꯥꯏ ꯃꯅꯥꯛꯇ ꯆꯦꯜꯂ ꯂꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯐꯧ ꯅꯪ ꯀꯩꯗꯧꯕꯩ ꯆꯠꯂꯤꯅꯣꯅꯕꯨ ꯀꯧꯕꯤꯔꯨꯗꯕ ꯅꯣꯡꯃ ꯇꯥꯅ ꯆꯥꯛꯇꯅ ꯃꯥꯁꯦ ꯆꯥꯛ ꯆꯥꯕ ꯌꯥꯎꯗꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯕꯖꯥꯠꯅꯦꯗ ꯑꯩꯒꯤ ꯃꯤꯠꯁꯦ ꯇꯥꯡꯉꯝꯕꯅ ꯐꯩ ꯑꯩꯅ ꯑꯩ ꯀꯔꯤꯝꯇ ꯎꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯤ ꯃꯌꯥꯝꯁꯦ ꯎꯕꯗ ꯋꯥꯔꯦ ꯑꯩ ꯇꯥꯡꯉꯝꯕꯅ ꯐꯩ ꯎꯖꯔꯝꯗꯕꯅ ꯐꯩ ꯑꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯅ ꯊꯧꯅꯥ ꯑꯣꯏꯔꯒ ꯃꯥꯅ ꯍꯣꯠꯅꯔꯛꯄꯅꯦ ꯍꯥꯏꯌꯦꯕ ꯅꯪꯅ ꯅꯃꯤꯠ ꯇꯥꯡꯉꯗꯤ ꯂꯣꯏ ꯁꯣꯏꯔꯣꯏꯗ꯭ꯔꯥ ꯅꯪꯅ ꯅꯃꯤꯠ ꯎꯔꯝꯗꯅ ꯅꯪꯅ ꯍꯣꯠꯅꯔꯒ ꯅꯃꯥꯒꯤꯗꯃꯛ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯅꯃꯥꯁꯤꯅ ꯅꯪ ꯑꯃ ꯂꯩꯕꯒꯤ
ꯅꯪꯒꯤ ꯃꯔꯨꯝ ꯊꯨꯞꯄꯒ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕ ꯉꯝꯃꯤꯁꯦ ꯅꯪ ꯐꯠꯇ꯭ꯔꯥ ꯑꯗꯩ ꯅꯪꯅ ꯂꯣꯏꯅꯃꯛ ꯇꯨꯡꯐꯧꯁꯨ ꯅꯃꯥꯁꯤꯒꯤꯗꯃꯛ ꯂꯦꯞꯄꯒ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯐꯝ ꯑꯣꯏꯍꯜꯂꯀꯥꯟꯗ ꯅꯃꯥꯁꯤꯒꯤ ꯊꯧꯅꯥ ꯑꯣꯏꯒꯗꯕꯅꯤ ꯅꯪꯗꯤ ꯅꯃꯥꯁꯤꯅ ꯎꯔꯤ ꯑꯣꯏꯅ ꯌꯦꯠꯅꯕ ꯎꯄꯥꯜ ꯑꯣꯏꯒꯗꯕꯅꯤ ꯅꯪ ꯀꯩꯗꯧꯕꯩ ꯅꯃꯤꯠ ꯇꯥꯡꯗꯣꯏꯅꯣꯅꯅꯦ ꯇꯥꯡꯕꯅ ꯐꯗꯣꯏꯅꯣꯅ ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯕꯗ ꯃꯥꯅ ꯆꯨꯝꯃꯤ ꯑꯩ ꯁꯣꯟꯊꯕ ꯌꯥꯗꯦꯅ ꯃꯥꯁꯦ ꯑꯗ ꯍꯣꯠꯅꯔꯛꯈꯤ ꯍꯥꯏꯕ ꯂꯣꯏ ꯈꯥꯡꯉꯒꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯗꯨꯝ ꯆꯠꯂꯛꯄ ꯀꯥꯟꯗꯗꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯎꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯃꯅꯥꯎ ꯅꯨꯄꯥꯅ ꯂꯩꯔꯝꯕ ꯀꯥꯁꯦ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯨꯏ ꯂꯣꯏꯔꯝꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯤꯇꯪ ꯍꯨꯏ ꯃꯀꯣꯟ ꯍꯨꯏ ꯂꯩꯕꯩ ꯇꯞꯊꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯃꯈꯥꯁꯤꯅ ꯆꯣꯠ ꯆꯣꯠ ꯂꯥꯎꯕ ꯃꯅꯤꯡꯒꯤ ꯀꯨꯊꯕꯒꯤ ꯑꯗꯨꯒꯤ ꯍꯨꯏꯗꯣ ꯇꯨꯝꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯆꯥ ꯑꯃ ꯆꯟꯕꯖꯥꯠꯅꯦꯕ ꯀꯥꯡꯊꯣꯟꯒꯨꯝꯕ ꯃꯆꯥ ꯑꯃ ꯐꯝꯄꯥꯛ ꯑꯃ ꯑꯗꯨꯗꯅꯦ ꯍꯥꯏꯌꯦꯕ ꯃꯅꯥꯎꯄꯥꯁꯦ ꯂꯩꯍꯜꯂꯝꯃꯤꯁꯦ ꯑꯗꯨꯒ ꯅꯣꯡꯁꯦ ꯌꯨꯗꯅꯅꯦ ꯃꯊꯛꯁꯦ ꯗꯝꯕꯨꯔꯒ ꯈꯜꯂꯦ ꯍꯥꯏꯕ ꯇꯤꯟꯗꯨꯒꯤꯅ ꯃꯈꯥꯗ ꯀꯥꯡꯈꯟꯒꯤꯅ ꯃꯊꯛꯁꯤꯗꯅꯦ ꯆꯦꯔꯪ ꯇ꯭ꯔꯤꯄꯥꯜꯒꯨꯝꯕꯗꯣ ꯑꯗꯨꯒꯁꯦ ꯀꯜꯂꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯆꯪꯉꯨꯕꯁꯤꯗꯅꯦ ꯃꯣꯝꯄꯥꯛ ꯄꯤꯇꯛꯇꯩ ꯀꯩꯗꯩ ꯅꯨꯄꯥ ꯃꯆꯥꯅꯤ ꯅꯣꯡꯇꯁꯨ ꯃꯃꯥꯗꯨꯅ ꯍꯪꯉ ꯁꯨꯕꯤꯗ꯭ꯔꯕꯅꯤꯅ ꯃꯣꯠ ꯃꯣꯠꯂꯒꯅꯦ ꯃꯥꯁꯦ ꯃꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯅꯥꯎꯄꯥꯁꯤꯁꯨꯅꯦ ꯆꯠꯄꯅꯦꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯣꯏꯗ ꯑꯃꯨꯛ ꯍꯜꯂꯛꯄꯁꯨ ꯏꯀꯥꯏꯕ ꯑꯗꯨꯃꯥꯏꯅꯅꯦ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯂꯩꯔꯝꯃꯒꯅꯦ ꯃꯆꯦꯁꯦ ꯍꯦꯛ ꯀꯞꯄꯒꯅꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦꯡꯕꯁꯦ ꯀꯗꯥꯏꯗꯅꯣ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯕꯗ ꯏꯆꯦꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯏꯄꯥꯁꯦ ꯏꯆꯦ ꯁꯤꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯃꯥ ꯁꯤꯈ꯭ꯔꯒ ꯂꯨꯈꯥꯕꯤ ꯃꯆꯥ ꯑꯣꯏꯅ ꯍꯤꯡꯉꯝꯕꯅ ꯐꯩ ꯏꯆꯦ ꯍꯤꯡꯉꯦꯁꯨ ꯊꯣꯛꯄ ꯏꯄꯥꯒꯤ ꯍꯛꯁꯨ ꯐꯪꯗꯕ ꯃꯆꯥꯅꯦꯅ ꯅꯥꯎꯊꯤ ꯁꯥꯕ ꯕꯕꯥ ꯂꯨꯄꯥ 100 ꯄꯤꯌꯨ 200 ꯄꯤꯌꯨ ꯕꯕꯥꯒꯤ ꯒꯥꯔꯤ ꯁꯣꯁꯦ ꯄꯤꯌꯨ ꯀꯣꯏꯔꯨꯒꯦꯁꯨ ꯍꯥꯏ ꯉꯝꯗꯕ ꯆꯥꯛꯐꯥꯎ ꯑꯇꯣꯝꯕꯤꯁꯤꯅ ꯊꯤꯔꯝꯕ ꯆꯥꯛꯇꯨ ꯆꯥꯔꯒ ꯂꯦꯟꯕꯅꯅꯦ ꯃꯅꯥꯎꯄꯥꯁꯦ ꯍꯦꯛꯇ ꯀꯞꯊꯕꯅꯦꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯐꯤꯕꯝ ꯍꯣꯏ ꯁꯣꯛꯄ ꯍꯣꯏ ꯑꯃꯗꯤ ꯌꯨꯝꯁꯤꯗ ꯍꯥꯏꯕꯗꯤ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯕ ꯅꯠꯇꯕ ꯀꯣꯛꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯀ꯭ꯌꯨꯄꯥꯏꯠ ꯑꯣꯏꯔꯒ ꯌꯥꯝꯅ ꯋꯥꯍꯟꯕꯗꯣ ꯍꯣꯏꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯤ ꯃꯉꯣꯟꯁꯤꯗ ꯌꯥꯝꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯃꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯍꯣꯏꯁꯤꯗ ꯂꯩꯕꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯣꯝꯗꯁꯨ ꯄꯤꯗꯣꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯃꯥꯕꯣꯛꯀꯤꯗ ꯂꯩꯔꯨꯔꯦ ꯀꯗꯥꯏ ꯃꯣꯏꯒꯤ ꯃꯃꯥꯏ ꯃꯄꯥ ꯃꯥꯝꯇꯣꯟꯒꯤꯁꯤꯗ ꯂꯩꯔꯨꯔꯦ ꯀꯗꯥꯏ ꯇꯧꯗꯅ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯁꯦ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯤꯅ ꯃꯄꯥꯗ ꯍꯟꯗꯛꯇꯤ ꯍꯥꯏꯔꯦꯕ ꯕꯕꯥ ꯑꯩꯈꯣꯏ ꯆꯪꯉꯛꯑꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯥꯔꯣ ꯑꯩꯈꯣꯏ ꯆꯪꯉꯛꯑꯅꯤ ꯍꯥꯏꯕꯖꯥꯠꯅꯤ ꯍꯣꯏ ꯃꯄꯥꯁꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯃꯣꯏꯁꯨ ꯁꯦꯝꯕꯁꯨ ꯅꯠꯇ꯭ꯔꯕ ꯆꯍꯤ ꯑꯗꯨꯛ ꯌꯥꯝꯃꯕ ꯍꯧꯖꯤꯛꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯇꯔ ꯂꯣꯏꯔꯛꯇꯣꯔꯝꯃꯤꯀꯣ ꯁꯤꯁꯦ ꯃꯃꯥꯁꯤꯅ ꯃꯣꯏꯅ ꯇꯥꯜꯂ ꯍꯣꯠꯅꯖꯈ꯭ꯔꯕ ꯃꯄꯥꯗꯨꯅ ꯀꯔꯤꯝ ꯁꯦꯝꯕꯁꯨ ꯅꯠꯇ꯭ꯔꯕ ꯃꯄꯥꯁꯤ ꯕꯤꯖꯤꯅꯦꯁꯇꯨꯁꯨ ꯇꯧꯔ ꯄꯩꯁꯥꯁꯨ ꯊꯣꯛꯏꯕ ꯑꯗꯨꯗ ꯌꯨꯝ ꯁꯥꯅꯤꯡꯉꯥꯏ ꯄꯩꯁా ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯗꯤ ꯕꯕꯥ ꯅꯪꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯨꯗꯤ ꯅꯪꯗꯤ ꯀꯗꯥꯏ ꯊꯝꯃꯤꯕ ꯅꯪ ꯕꯤꯖꯤꯅꯦꯁ ꯇꯧꯋꯤ ꯑꯩꯈꯣꯏꯅꯁꯨ ꯌꯦꯠꯇꯦ ꯅꯕꯥꯅꯤ ꯈꯛ ꯆꯥꯕꯗꯕꯣꯅ ꯃꯥ ꯏꯃꯥ ꯀꯧꯗꯦ ꯍꯧꯖꯤꯛꯐꯥꯎꯀꯣ ꯅꯝꯍꯥꯏ ꯑꯗꯨꯝ ꯇꯧꯋꯦꯕ ꯗꯥꯏꯔꯦꯛ ꯅꯨꯄꯤꯗꯨꯗ ꯃꯥ ꯑꯣꯟꯁꯤꯟꯗꯦ ꯋꯥ ꯑꯃ ꯉꯥꯡꯗꯦꯕ ꯅꯕꯥꯅꯤ ꯈꯛ ꯆꯥꯕꯗꯕꯨ ꯑꯅ ꯑꯗꯩ ꯃꯄꯥꯁꯦ ꯈꯨꯝꯗꯦ ꯍꯥꯏꯌꯦꯕ ꯑꯗ ꯅꯪ ꯄꯥꯈꯟꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯇꯕꯗꯧꯅ ꯏꯄꯥ ꯂꯩꯇꯕꯗꯧꯅ ꯑꯩꯈꯣꯏꯕꯨ ꯃꯄꯥ ꯃꯊꯣꯡ ꯈꯪꯗꯅ ꯄꯣꯛꯄ ꯃꯆꯥꯔ ꯏꯄꯥ ꯂꯩꯇꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯅꯤ ꯁꯤꯗ ꯑꯗꯨꯅ ꯁꯥꯎ ꯌꯥꯝ ꯊꯨꯅꯅ ꯃꯥꯅ ꯆꯠꯂꯒ ꯍꯥꯏꯔꯦꯕꯀꯣ ꯃꯥꯅ ꯃꯃꯥꯁꯦ ꯄꯨꯁꯜꯂꯒ ꯆꯪꯅꯤ ꯑꯩꯅ ꯏꯃꯥ ꯄꯨꯁꯜꯂꯒ ꯆꯪꯕꯗ ꯀꯅꯥꯅ ꯊꯤꯡꯉꯝꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯊꯤꯡꯉꯛꯄ ꯃꯤꯗꯣ ꯑꯩꯒ ꯊꯦꯡꯅꯅꯤ ꯑꯩ ꯏꯃꯥꯁꯦ ꯂꯤꯆꯠ ꯐꯠꯇꯕ ꯑꯃ ꯆꯠꯂꯨꯕ꯭ꯔꯥ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯔꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯏꯃꯥꯗꯤ ꯁꯦꯡꯅ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯄꯨꯁꯟꯒꯅꯤ ꯑꯩꯅ ꯄꯨꯁꯟꯅꯤꯡꯕ ꯃꯇꯝꯗ ꯏꯃꯥ ꯄꯨꯁꯟꯕ ꯉꯝꯃꯤ ꯑꯅꯅꯦ ꯑꯗꯩ ꯃꯄꯥꯁꯤꯅ ꯑꯇꯣꯝꯕꯤꯁꯤꯅꯗꯤ ꯊꯤꯡꯉꯕ ꯄꯨꯁꯜꯍꯜꯂꯛꯀꯅꯨ ꯃꯣꯏ ꯆꯠꯄꯅꯦ ꯆꯠꯈ꯭ꯔꯕꯅꯦ ꯀꯩꯗꯧꯕꯩ ꯍꯜꯂꯛꯇꯣꯏꯅꯣꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯄꯥꯁꯤꯅ ꯊꯤꯡꯕꯁꯤ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯑꯇꯣꯝꯕꯤꯁꯤꯅꯗꯤ ꯅꯩꯔꯛꯄ ꯃꯄꯥꯁꯤꯅꯗꯤ ꯃꯣꯏꯗ ꯊꯤꯡꯕꯗꯤ ꯉꯝꯗꯕ ꯑꯗꯣ ꯉꯋꯥꯏꯗꯤ ꯑꯗꯨꯝ ꯑꯇꯣꯝꯕꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯄꯥꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯤꯃꯤꯗꯅꯀꯣ ꯅꯪ ꯅꯨꯄꯤꯒ ꯇꯨꯃꯤꯟꯅꯕ ꯌꯥꯔꯣꯏ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗ ꯅꯪ ꯅꯨꯄꯤ ꯀꯧꯔꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯃꯄꯥꯁꯦ ꯍꯦꯠꯇꯣ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕ ꯌꯨꯝ ꯁꯥꯎ ꯍꯥꯏꯕ ꯑꯇꯣꯝꯕꯤꯁꯤꯅ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯕ ꯑꯗꯣ ꯃꯄꯥꯁꯤꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯇꯧꯕꯗꯕꯨ ꯌꯨꯝ ꯁꯥꯅꯕ ꯄꯩꯁా ꯂꯩꯇꯦ ꯁꯤꯅꯦꯕ ꯑꯗꯨ ꯄꯩꯁꯥꯁꯦ ꯀꯗꯥꯏ ꯊꯝꯕꯅꯣ ꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯃꯣꯏꯗꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄꯣꯛꯑꯝꯕ ꯃꯆꯥꯁꯤꯗ ꯂꯣꯏꯅ ꯑꯇꯣꯝꯕꯤꯁꯤꯅ ꯁꯦꯝ ꯂꯩꯈ꯭ꯔꯕꯅꯦꯕ ꯁꯤꯅꯦꯕ ꯌꯥꯝ ꯁꯣꯏꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯃꯣꯏꯁꯦ ꯆꯪꯕꯗꯤ ꯆꯪꯉꯅꯤ ꯂꯩꯔꯅꯤ ꯑꯗ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯡꯉꯤꯁꯦꯀꯣ ꯏꯄꯥꯒꯤ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ
ꯑꯇꯣꯝꯕꯤꯁꯤꯒ ꯃꯥꯒ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯗꯨ ꯎꯕꯗ ꯑꯃꯨꯛ ꯏꯃꯥꯅ ꯆꯥꯛꯂꯛꯀꯗꯕ ꯑꯩꯈꯣꯏꯅ ꯆꯥꯛꯂꯛꯀꯗꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯒꯤꯗ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇ ꯑꯃꯒꯤꯗ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯁꯤ ꯀꯗꯥꯏꯅꯣꯅ ꯃꯥꯁꯦ ꯉꯥꯎꯋꯦꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯅꯥꯎꯊꯤ ꯁꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯆꯥꯁꯤꯗ ꯃꯀꯣꯛꯇ ꯌꯩꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯇꯁꯦꯡꯅꯃꯛꯀꯤ ꯃꯁꯤꯁꯦ ꯃꯉꯣꯟꯗ ꯐꯪꯉꯤꯕ ꯆꯩꯅꯥꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯣꯟꯈ꯭ꯔꯒ ꯃꯆꯥꯁꯤꯡꯅ ꯐꯪꯕ ꯆꯩꯊꯦꯡꯁꯦ ꯃꯆꯥ ꯃꯌꯥꯝ ꯁꯤꯟꯅꯤꯡꯕ ꯀꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝꯕ ꯆꯩꯊꯦꯡ ꯐꯪꯉꯕ ꯃꯆꯥꯁꯤꯡꯅꯁꯨ ꯀꯃꯦꯟꯇ ꯂꯥꯛꯁꯟꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯩꯊꯦꯡ ꯐꯪꯕ ꯁꯨꯝꯕ ꯃꯆꯥꯈꯩ ꯂꯩꯕꯅꯣ ꯍꯥꯏꯕꯁꯦ ꯀꯃꯦꯟꯗꯨꯅ ꯄꯥꯔꯒ ꯃꯇꯨꯡ ꯃꯄꯥ ꯑꯝꯇꯅ ꯑꯇꯣꯝꯕꯤ ꯂꯣꯟꯗꯅꯕ ꯃꯆꯥ ꯑꯝꯇꯗ ꯁꯨꯝꯕ ꯆꯩꯊꯦꯡꯁꯦ ꯐꯪꯗꯅꯕ ꯑꯩꯈꯣꯏꯁꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯁꯨꯝꯕ ꯀꯌꯥꯗꯨꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔ ꯇꯣꯉꯥꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯈꯩ ꯑꯃ ꯏꯁꯦꯡ ꯁꯦꯡꯗꯕ ꯏꯁꯥꯕꯣꯛꯇ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯕ ꯉꯝꯗꯕ ꯏꯁꯥꯁꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯤꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯣꯝꯃꯒ ꯐꯨꯝꯃꯒ ꯆꯥꯛꯑꯒ ꯂꯩꯕ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯄꯨꯊꯣꯔꯛꯄꯅꯤꯅ ꯁꯤꯒꯤ ꯐꯦꯃꯤꯂꯤ ꯁꯨꯃꯥꯏꯅ ꯆꯩꯊꯦꯡ ꯐꯪꯕ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯃꯗꯤ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯕꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯑꯃꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ나 ꯋꯥꯔꯒꯁꯨ ꯈꯝꯊꯦꯡꯅ ꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯃꯥꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯕꯤꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛꯇ ꯁꯨꯃꯥꯏꯅ ꯍꯤꯡꯉꯨ ꯇꯝꯃꯝꯃꯦ ꯍꯥꯏꯅ ꯂꯩꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯍꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯄꯣꯖꯤꯇꯤꯚ ꯑꯦꯁꯄꯦꯛꯇ ꯈꯤꯇꯪ ꯄꯨꯔꯛꯂꯒ ꯁꯦꯟꯊꯣꯛꯃꯛꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅꯃꯛ ꯇꯥꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯤꯔꯒꯗꯤ ꯈꯤꯇꯪ ꯏꯁꯥꯁꯦ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯀꯣꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕꯤꯗꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯕꯤꯗꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜꯂꯣꯟ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯖꯖꯕ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯊꯥꯖꯕ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯑꯐꯕ ꯄꯤꯕꯤꯔꯛꯀꯗꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯪꯖꯔꯨꯕꯗ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎꯒꯤ ꯑꯩꯕꯨ ꯋꯦꯜꯀꯝ ꯇꯧꯕꯤꯒꯗꯕ ꯃꯐꯝꯁꯤꯡ ꯊꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯝꯗꯅ ꯐꯦꯃꯤꯂꯤ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯁꯄꯣꯔꯠ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕꯗꯨ ꯊꯤꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯒꯅꯤ ꯍꯥꯏꯗꯨ ꯇꯧꯍꯟꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗꯨꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯧꯒꯠꯆꯕꯗꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯨꯗꯣꯛꯑꯀꯥꯟꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯇꯧꯕ ꯉꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯇꯧꯕ ꯉꯝꯕ ꯏꯁꯥꯅ ꯇꯧꯕ ꯉꯝꯕ ꯃꯌꯥꯝꯗꯨꯗꯒꯤ ꯈꯟꯒꯠꯂꯒ ꯇꯧꯕ ꯉꯝꯕ ꯃꯌꯥꯝꯗꯨ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯣꯠꯄꯨ ꯍꯣꯠꯅꯔꯗꯤ ꯂꯦꯝꯅ ꯃꯥꯡꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯇꯥꯡꯀꯛꯁꯤꯒꯤ ꯃꯇꯦꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯣꯖꯥꯒꯤ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯇꯥꯌꯔꯁꯤ ꯃꯃꯥꯡꯒꯤ ꯁ꯭ꯄꯣꯟꯁꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯑꯦꯄꯤꯁꯣꯗꯁꯤꯁꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯨꯊꯣꯛꯆꯔꯤꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁ ꯄꯤꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀ꯭ꯔꯥꯏꯝꯁꯤ ꯍꯟꯊꯕꯗ ꯃꯌꯥꯝꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯥꯎꯇꯥꯛ ꯑꯍꯦꯟꯕ ꯀꯃꯦꯟꯁ ꯑꯍꯦꯟꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯄꯤꯅꯔꯒ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯕ꯭ꯔꯦꯛ ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯆꯥꯏꯕ ꯃꯩꯁꯥꯛꯁꯦ ꯑꯩ ꯄꯨꯕ ꯉꯝꯗꯦ ꯉꯁꯤꯗꯤ ꯏꯅꯤꯡꯇꯝꯅ ꯂꯥꯎꯒꯦ ꯅꯪꯅ ꯏꯃꯧꯒꯤ ꯋꯥꯈꯜꯁꯦ ꯅꯣꯡꯃꯇ ꯄꯣꯊꯥꯍꯟꯈ꯭ꯔꯦ ꯅꯝꯊꯤꯕ ꯈꯣꯡꯒꯤ ꯃꯅꯝꯗꯣ ꯍꯩꯅꯗꯗꯅꯅꯦ ꯑꯅꯥꯟꯕ ꯂꯝꯕꯤꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯕ Pabung, kapkano. Pabung na kapare uraga ay ngaitiye. Pabung kapkano. Ay na hayeng sauraga asoba mi ama oiraga. Pabung ngay na thamduni. ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯅꯪ ꯉꯁꯤ ꯐꯥꯎꯗ ꯂꯥꯛꯈ꯭ꯔꯕꯣ ꯍꯥ ꯄꯨꯈꯠꯂꯛꯄ ꯅꯨꯃꯤꯠꯇꯨꯁꯨꯅꯦ ꯅꯪ ꯄꯨꯡꯈꯥꯏ ꯐꯥꯅ ꯑꯩ ꯅꯥꯛ ꯂꯩꯔꯝꯗꯦꯅꯦ ꯕꯔ ꯍꯦꯛꯇ ꯆꯠꯈꯤ ꯅꯠꯇꯦ
ꯅꯄꯨꯔꯣꯏꯕ ꯅꯥꯕꯁꯤꯗꯒꯤ ꯅꯪ ꯀꯔꯤ ꯍꯦꯟꯅ ꯑꯔꯨꯕ ꯊꯕꯛ ꯂꯩꯔꯤꯒꯦ ꯍꯥꯏꯕꯅꯤ? ꯍꯣ ꯌꯨꯝꯒꯤ ꯃꯤ ꯂꯥꯛꯀꯗꯕ ꯑꯗꯨꯒꯤ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯂꯤꯕ ꯑꯣ, ꯑꯩ ꯅꯥꯕꯗꯒꯤ ꯅꯪ ꯅꯌꯨꯝꯒꯤ ꯃꯤ ꯂꯥꯛꯄꯗꯨꯅ ꯍꯦꯟꯅ ꯂꯨꯔꯕꯅꯤꯅꯦ. ꯄꯣꯞ ꯇꯨꯔꯒ ꯅꯥꯕꯗꯤ ꯅꯠꯇꯦꯗꯅ Abal. Kita ngana la kita uni mi. Hete ya taro. As thabak si ngasi dine ja om cha se de ai na nga le ga nui te mi da thamam ni. Thong on piram mam ni. Yum da chak to hai to pro. Pro no hai ro. ꯇꯥꯇꯣꯝꯕꯤ ꯅꯣꯡꯃ ꯆꯥꯔꯁꯤꯗ. Hey, pe mi nga le thamam ni ne he. Ngak tang le sal le lo ro ge ke to ro ge. Hakchang mu khran nungai ra bo. Inau gi no te ne am ba ili si di. Kan ti ka lo no. Ne am na loi ta khoi tu ni. ꯀꯔꯤꯅꯣ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯏꯃꯥ, ꯊꯣꯏꯕꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯃꯑꯣꯡ ꯃꯇꯧ ꯇꯧꯏ. ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ. ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯏꯃꯥ. ꯌꯥꯔꯒꯗꯤ ꯏꯃꯥꯅ ꯋꯥꯔꯤꯗꯣ ꯈꯔ ꯐꯖꯅ ꯁꯥꯕꯤꯌꯨ. ꯑꯣ, ꯁꯥꯒꯦ. ꯑꯗꯣ ꯅꯪꯁꯨ ꯍꯦꯟꯖꯟꯅ ꯈꯟꯒꯅꯨ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯏꯃꯥ, ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯈꯨꯠꯁꯦ ꯁꯣꯛꯄꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯕꯗꯣ, ꯃꯥ ꯅꯣꯡꯇ ꯂꯥꯛꯑꯒ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯔꯛꯇꯦ. ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯑꯗꯨꯗꯤ ꯅꯪ ꯏꯃꯥꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯉꯥꯏꯈꯣ, ꯏꯃꯥ ꯍꯪꯒꯦ. ꯕꯦꯝꯃ, ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯍꯥꯏ, ꯐꯝꯃꯣ, ꯋꯥꯔꯤ ꯁꯥꯁꯤ. ꯀꯩꯅꯣ ꯊꯥꯕꯜꯅ ꯍꯥꯏꯁꯦ? ꯅꯨꯃꯤꯠ 5ꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯗꯅ ꯂꯩꯕꯕꯨ ꯅꯪ ꯅꯣꯡꯃꯇ ꯂꯥꯛꯑꯒ ꯌꯥꯔꯦꯛꯇꯦꯌꯦ. ꯅꯪꯗꯤ ꯌꯨꯝꯗ ꯀꯩꯗꯧ ꯂꯩꯔꯤꯕ? ꯑꯃꯗꯣꯡ ꯂꯥꯛ ꯀꯥꯏ ꯆꯦꯟꯅꯅꯤꯗ. ꯃꯥ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏꯌꯦ. ꯑꯁꯦꯡꯕꯩꯔꯣ? ꯅꯄꯨꯔꯣꯏꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯗꯅ ꯂꯩꯔꯒ ꯅꯪꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏꯃꯤꯅꯦ. ꯍꯣ ꯃꯤꯒꯤ ꯐꯤ ꯄꯤꯗ ꯌꯥꯗꯗꯅꯅꯦ ꯊꯕꯛꯇꯣ ꯈꯔ ꯀꯟꯅ ꯁꯨꯔꯕ ꯑꯗꯨꯒꯤꯅꯤ. ꯑꯗꯨ ꯅꯠꯇꯕ ꯈꯔꯁꯨ ꯂꯩ. ꯍꯣ ꯑꯗꯨꯁꯤꯡꯗꯨꯗꯤꯅꯦ ꯃꯥꯅ ꯍꯦꯟꯅ ꯈꯟꯖꯟꯕ ꯉꯥꯛꯇꯅꯦ. ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕ ꯀꯌꯥꯕꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯅꯕꯒꯤ ꯄꯥꯟꯗꯝ ꯃꯈꯥꯗ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯄꯤꯖꯔꯤ. ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯄꯤꯖꯔꯤꯕ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯥꯕ, ꯔꯦꯖꯤꯟ ꯑꯥꯔꯠꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯃꯥꯡꯍꯟꯗꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯗꯨꯅ ꯊꯝꯕ, ꯋꯥꯜ ꯀ꯭ꯂꯣꯛ, ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯦꯝꯕ ꯁꯥꯕ ꯑꯁꯤꯅꯆꯤꯡꯕꯅꯤ. ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯍꯣꯝ ꯀꯦꯌꯔꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯁꯥꯄꯣꯟ, ꯒ꯭ꯂꯥꯁ ꯀ꯭ꯂꯤꯅꯔ, ꯍꯦꯟ ꯋꯥꯁ, ꯇꯣꯏꯂꯦꯠ ꯀ꯭ꯂꯤꯅꯔ, ꯗꯤꯁ ꯋꯥꯁ, ꯐ꯭ꯂꯣꯔ ꯀ꯭ꯂꯤꯅꯔ, ꯐꯤꯅꯥꯏꯜ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯣꯀ꯭ꯂꯦꯠꯀꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛꯁꯤꯡ ꯁꯥꯕꯒꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯄꯤꯖꯔꯤ. ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯄꯥꯟꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯇꯥꯔꯔꯣꯏꯗꯕ ꯉꯥꯛꯇꯅꯤ. ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯣꯔꯁ ꯑꯁꯤꯕꯨ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 6009523100 ꯑꯃꯗꯤ 9366286121 ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯈꯪꯕꯤꯕ ꯌꯥꯒꯅꯤ. ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯇꯨꯅ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯍꯣꯠꯅꯔꯁꯤ. ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛ ꯁꯤꯖꯤꯟꯅꯔꯁꯤ. ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯐꯤꯖꯣꯜ ꯍꯣꯡꯉꯒ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯁ꯭ꯄꯣꯟꯁꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯇꯥꯌꯔꯁꯦ ꯑꯣꯖꯥ ꯔꯣꯕꯤꯇꯥꯂꯩꯃ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛꯄꯨ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯧꯒꯠꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯨꯅ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯗ꯭ꯔꯦꯁ ꯐꯤꯖꯣꯜ ꯍꯣꯡꯖꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯁꯤꯔꯤꯁ 9ꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 19 ꯁꯨꯕ एपिसोड येंबिरिबसिंगबो हनना थागतचरी लोइनेना अखोगी क्राइम डायरीज की फैमिली सिंगना सुंगसोय सोजना कमेंट अमम पिबिबा अमदि लाइक तोबिबा काउबिगनु लोइनेना अखोई क्राइम डायरीज सीरीज 9 पांगथोक चबदा अखोगी अदुकी मतिक मयामगी सपोर्ट मयामगी कमेंट सिंगना अखोइदसु थवाई हापिरिबनी लोइनेना अहेनबा सब्सक्राइबर अमदि अहेनबा कमेंट्स अहेनबा अखोगी मैसेज मयाम म थंबिरगा हेना पाकथोक चाकथोक मिनसी हाइबसि थमजरगा अखोगी क्राइम डायरीज की मोटो
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯗꯒꯤ ꯀ꯭ꯔꯥꯏꯝ ꯃꯤꯇꯤꯒꯦꯠ ꯇꯧꯃꯤꯟꯅꯁꯤ ꯀ꯭ꯔꯥꯏꯝ ꯍꯟꯊꯁꯤ ꯀ꯭ꯔꯥꯏꯝ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 19 ꯁꯨꯕ एपिसोड ब्रेक की मतुंगदा अखोगी ओजा रोबिता लेमदा अमुक सिनजगे ओजागी अखोगी यामना मरु ओइरबा ngasisu अखोगी अवाबा कयाना थल्लबा अमदी अखोगी प्लेटफॉर्म सिदा वारबा अवा अना तारबा सिंगदा करम मोंग मोटिवेट तौगनी कमाइना अखोइसी ngaktho hogani kamaina अखोइसी सेल्फ मोटिवेट तौगनी हाइबगी मतंगदा ngasiदी अदुगुमलबा वखलोन ngakta lakpana makha ब्रेक की मतुंगसी अखोगी ओजादा करम वखलोनो करम वारिनो करम स्टोरीनो करम अखोगी क्राइम नो हाइबदो खमिनसी ओजा मखा चथबियो कोई वारी जिंगदने होय कनो नुपाना नुपी लोन बगी लीरजो फट्टिदो नुपादो जुनी को होय अदै फट्टिसे नुपीदो जुनी को अनि लौरइबा अतोम्बी फट्टबा मियोय बदुमकनी फट्टबा नुपा खकी फट्टबा लीबा नते सिदा अतोम्बी ओइसलइबा मी हक मांगा लीबदसु फट्टे अनिमक उबियोबा दुगा कोई नुपी खकी अवाब वारी लीबदौना मयामना उबिगनोबको फट्टबदुदि अखोइदो फट्ट हाइजैजिनेबा अदु मथंगी वारीजिदि ngसाइदुजु नुपाजु फट्टे अतोम्बी ओरेबा नुपीजु फट्टे अनिमक फट्टबा अदा लांजदबा नुपी अहंदा अदगिदि मचासिंगदा फंगबा चैथेंदुनेबको अरोइन अदुगा हुजु मथंगी वारीजिना कोई ngasi खुनाइजिदा मौना हासे कयामुक याम सोइधरअगे हाइबदो मुलिजगेबको कोइगी सिजे मानेमबोक अमखकना कोइदा मतेंग निरखिबनेबा मोइजे कमाइन तौनो हाइबदा कोइगी बाजार अमदा लैबा अदुम इनाकरा खुनबा इमुंगनिको अदो ममौजे मोइना बिजनेस अमजु तौहल्लेबा अदु तौहनबजिदा मोइना पैसा नुसा लोइ थादै अदुगिजु अदो माजे अदु तौरिमेना अदुगी पोचै लौबनी अदुनी अदानी चटलीको अदै इमुंग मनुंगी थबकसु मानेमजिनाजु मतेंग पांगी अदै माइ नुपाजु तोंगानबा बिजनेस अमा तौई अदो लोइ मतेंग पांगनागा इमुंगसे तुम दुमाइना नुंगाइना लैबा इमुंगनेबको अदो नुपाजे थक्तना चादना नुपी कोइदना नुपीदो ओननाइदना खनाबा अदुम बतौबा नते मसाइ मथौजे याम चिनजबा मीनेबा अदो मोइ इमुंगजे ngawaidagisu hongna khoi bazar maya da leibagi hongnaba wazu kya ngangnadaba khanaba kopos am ikaiba imung bo oiba ijat amada leijabado ada khoigi kamain tawgeda mauze sigi manemboksina mauze mapam waiba adugi magi nung kay am ta pakte sana masa amada hena kokodo masa amado manemboksina nungai tadana sanai lek sabi kodop asawa sabi khoi maungi adai sana asawa sabi lek asawa sabi खुजी साबी अदमाय लोइ साबीबको अदुगदि कमाइन तौगेदने मौसे मसानी सुरे मसाना पीजी अखोइगी क्लास 5 6 कारे अदु मबोक्सने लुन तौजै मसानी मसुनी जय अमना टिफिन हाप खोटप चरा वानबा कैनोमा पैसा अमा जाबो जागे हाद मबोक्सि दाइता लोइ ओएबा मिगी सुमाइना मनेमबोक मोइति मकुबोक्ति लैखित्रे याम फबा मनेमबोक लैबा इमुंगी दाइता जे मसागी मौगी मसुगी am फजन लौजबा मनेम लैको मौद वाइ अकन बाइजदबा मनेम लोइ फतबा नते अदै मौ लोइ फबा नते फतबा लै अदो अमाइना लैजबनी मोइगी देदा याम थाजदना ने मौजे कोइगी सक्चानबा खोटपा जे तोइ खलेबा अदै माजे कोइगी दुकान फम्बसिदा मतम लेलगा मोइगी सोका सानाबी अदैदी सुम्बजे सुम हैना खलेबा माजे अदो दुकान थों हांदो थमगा मोइगै सोका सानाबी nganta थोक्रा चाकसे खोम थोंगमगा मौजिगी कैनोजे सुम होंगे ओले एबको अदै मीना नबजा साजसे दै मीना सुम मंगोंदा हाय नोइ मौजे यु थई मोइगै चाकसानाबदा यु थई हाय ए थामोइदा स्काई दै चानो पागा तादि लोइनी ना हाय को मने बक्सिना अदो मौजिदा माजे पाक हाय देबको अदै नोंग मजे माना सक्साना रोगा हलकपजिदा मौजे चंगकपजा वंग लाउना युनमजे नम्बनेबा अदै माना हंगबगा जे कुमकुम दबिदा ममिगसे उइरु उइरु चंगबंग ngamboi चंगिबनेबा आइसमसेदि थाए नमा खंगेबको मौजिदा तमा थीना ngang नोंगालगा ज्ञान तान फजना हाय मीनाजु हायराबनी अदुबो आई नोंदा वा ngang अदु नंग अदमाइना तौगनु सुम लमदनरकनी अदुमबजे आइदि पामजदे इजु इकाय अखोइजे इजलमदा लैबनी नंगी करी वालहल्ली ना मनेमबोक्सना हायबको अदु कानजिदा अखोइगी मौजे खुमदे अदैदि अदमा सुम तौबजना सुम angang khara pi ngai dagini ko moi ma angang ani pokpa matung adamaina sahi angang atombajana sahi ahum mari suraba matung sai dagini dana angang khara chawre sum dai dai sorung nang nangi
ꯁꯦꯟ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯍꯣꯠꯅꯍꯧꯅ ꯁꯨꯝ ꯇꯧꯍꯜꯂꯛꯄꯅꯦꯕ ꯍꯣꯏ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯃꯥꯁꯤ ꯄꯥꯎꯁꯦ ꯁꯨꯝ ꯇꯥꯔꯦ ꯌꯨ ꯊꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦꯀꯣ ꯁꯨꯝ ꯇꯥꯔꯦ ꯑꯗꯩ ꯃꯥꯏ ꯃꯋꯥꯅꯁꯨ ꯉꯥꯡꯉꯦ ꯃꯤꯅ ꯍꯥꯏꯔꯛꯑꯦꯅꯀꯣ ꯑꯦ ꯅꯣꯏ ꯅꯨꯄꯤꯗꯨꯗꯤ ꯌꯨ ꯐꯖꯅ ꯊꯛꯑꯦ ꯍꯥꯏꯍꯦ ꯅꯨꯡꯇꯤꯒꯤ ꯊꯛꯑꯦ ꯍꯥꯏ ꯗꯨꯀꯥꯟꯗ ꯃꯣꯏꯁꯦ ꯆꯥꯛꯁꯦ ꯌꯨꯝꯗ ꯆꯥꯅꯤꯡꯗꯦꯅ ꯗꯨꯀꯥꯟꯗ ꯍꯦꯛ ꯇꯤꯐꯤꯟ ꯄꯨꯊꯣꯛꯑꯦꯕ ꯃꯥꯏꯅ ꯊꯛꯏ ꯍꯥꯏꯅꯦ ꯃꯥꯗꯤ ꯗꯨꯀꯥꯟꯗꯒ ꯇꯥꯔ ꯇꯨꯝ ꯂꯩ ꯍꯥꯏꯅꯦ ꯑꯗꯨ ꯁꯨꯝ ꯍꯥꯏꯔꯛꯄꯁꯤ ꯌꯥꯝꯃꯛꯑꯦꯕꯀꯣ ꯍꯣꯏ ꯑꯗꯩꯗꯤ ꯃꯊꯥꯁꯦ ꯁꯥꯔꯦꯕ ꯃꯣꯏꯁꯦ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯃꯕꯣꯛꯁꯤꯗꯅꯦ ꯕꯣꯕꯣꯛ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯌꯨ ꯊꯛꯑꯦ ꯆꯥꯛ ꯊꯣꯡꯕꯗꯅꯦ ꯌꯨꯗꯣ ꯊꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣ ꯃꯅꯨꯡꯗ ꯒ꯭ꯌꯥꯁ ꯎꯄꯨ ꯃꯅꯨꯡꯗ ꯑꯗꯨꯒꯅꯦ ꯍꯩꯔ ꯊꯛꯑꯦ ꯍꯥꯏ ꯑꯁꯦꯡꯕꯔꯅꯦ ꯅꯪ ꯎꯔꯦ ꯕꯣꯕꯣꯛ ꯍꯥꯏ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅꯅꯦ ꯃꯥꯗꯤ ꯌꯨ ꯂꯤꯡꯂꯤꯁꯦ ꯂꯧꯔꯒ ꯆꯥꯛ ꯊꯣꯡ ꯒ꯭ꯌꯥꯁ ꯎꯄꯨ ꯃꯅꯨꯡꯁꯦ ꯊꯝꯃꯒ ꯈꯔꯒ ꯍꯩꯔ ꯁꯨꯝ ꯊꯛꯑꯕ ꯑꯗꯩ ꯏꯟꯖꯥꯡꯒꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯃꯨꯜꯂꯛꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯣꯊꯔꯒ ꯑꯗꯨꯝ ꯆꯥꯛꯀ ꯑꯗꯨꯝ ꯊꯣꯡꯉꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯑꯦꯕ ꯃꯇꯨꯡꯗꯩ ꯐꯖꯅꯀꯣ ꯂꯣꯏ ꯎꯔꯦ ꯑꯗꯩꯗꯤ ꯃꯅꯦꯝꯄꯣꯛꯁꯦ ꯌꯦꯡꯍꯜꯂꯦ ꯃꯅꯦꯝꯄꯣꯛꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯨ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯦ ꯅꯪ ꯌꯨ ꯊꯛꯄꯁꯦ ꯊꯛꯀꯅꯨ ꯀꯗꯥꯏ ꯊꯛꯏꯕ ꯑꯩ ꯊꯛꯇꯦ ꯑꯗꯨꯗ ꯍꯥꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁ ꯂꯩꯇ꯭ꯔꯤꯉꯩ ꯍꯨꯔꯥꯟꯕ ꯆꯦꯟꯅꯤ ꯍꯨꯔꯥꯟꯗꯦ ꯍꯥꯏꯅꯤ ꯍꯥꯏꯕꯒꯤ ꯊꯕꯛꯁꯦ ꯇꯧꯒꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯍꯥꯏꯌꯨ ꯀꯌꯥ ꯀꯨꯏꯔꯦ ꯉꯁꯤꯗꯒꯤ ꯊꯥ 5 ꯆꯍꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯩ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯝ ꯍꯥꯏꯅ ꯅꯪꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯌꯥ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥꯅ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯍꯜꯂꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯣꯟꯊ ꯂꯩꯈ꯭ꯔꯦꯀꯣ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯈꯔ ꯐꯨꯔꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯑꯗꯨꯕꯨꯅꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯈꯔ ꯊꯛ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯊꯛꯑꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨꯝ ꯊꯛꯑꯦ ꯑꯗꯩ Addicted ꯑꯣꯏꯔꯦꯕ. ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯕꯁꯦ ꯂꯤꯛꯂꯤꯁꯦ ꯂꯧꯔ ꯑꯗꯨꯝ ꯊꯛꯑꯦꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯑꯗꯨꯒꯤ ꯕꯖꯥꯔꯗꯨꯗ ꯑꯉꯥꯡꯕ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯅꯁꯨ ꯁꯟꯗꯣꯔꯛꯑꯦꯕ ꯑꯁꯤ ꯅꯨꯄꯤꯁꯦ ꯐꯖꯅ ꯊꯛꯑꯕꯅꯤ ꯈꯣꯠꯂꯕꯅꯤ ꯅꯨꯡꯇꯤꯒꯤ ꯂꯤꯛꯂꯤ 2ꯗꯤ ꯇꯥꯗꯦ ꯃꯥꯅ ꯂꯧꯔꯤꯁꯦ ꯑꯌꯨꯛꯇꯩ ꯍꯧꯈ꯭ꯔꯦ ꯂꯧꯕ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯌꯨꯛꯇꯩ ꯂꯧꯕꯁꯤꯅ ꯗꯨꯀꯥꯟꯁꯤꯗ ꯑꯗꯨꯝ ꯊꯛꯑꯦꯗꯅ ꯅꯨꯡꯊꯤꯟꯗ ꯂꯣꯏꯕ ꯑꯃꯅ ꯑꯃꯨꯛ ꯅꯨꯡꯗꯥꯡꯁꯦ ꯊꯛꯀꯠꯂꯛꯑꯕ ꯃꯥꯁꯨ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯕꯅꯦꯕ ꯍꯥꯏꯅ ꯉꯥꯡꯅ ꯐꯨꯅ ꯃꯄꯥꯝꯒꯤ ꯃꯤ ꯀꯧꯏ ꯍꯥꯏ ꯃꯄꯥꯝꯒꯤ ꯃꯤꯅꯁꯨ ꯉꯥꯡꯉꯤ ꯃꯕꯨꯡ ꯍꯣꯏꯅ ꯐꯨꯏ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯃꯨꯛꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯡꯃ ꯅꯨꯄꯤ ꯑꯃꯈꯛꯅ ꯍꯥꯏꯔꯛꯑꯦ ꯃꯅꯦꯝꯕꯣꯛꯁꯤꯗ ꯅꯣꯏꯒꯤ ꯃꯧꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯄꯨꯁꯜꯂꯤꯅꯦꯅ ꯃꯅꯦꯝꯕꯣꯛꯁꯦ ꯄꯨꯡꯍꯪꯉꯛꯑꯦꯕ ꯀꯔꯤꯒꯤ ꯃꯥꯗꯤꯅ ꯈꯪꯗꯦꯅꯦ ꯃꯥꯏ ꯗꯨꯀꯥꯟꯒꯤ ꯁꯦꯝꯄꯣꯅꯦꯅ ꯑꯃꯗꯩ ꯂꯥꯛ ꯑꯃꯗꯩ 50,000 ꯑꯗꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯕꯁꯦ ꯁꯦꯟꯗꯣꯏ ꯍꯨꯟꯗ꯭ꯔꯦ ꯑꯗꯩꯗꯤꯅ ꯈꯠꯅꯗꯅ ꯈꯔ ꯇꯧꯋꯤꯅꯦ ꯅꯣꯏ ꯃꯨꯟꯅ ꯑꯝꯇ ꯊꯤꯗꯣꯛꯑꯣ ꯍꯥꯏꯒꯠꯂꯛꯑꯦꯕꯀꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣꯅꯅꯦ ꯃꯅꯦꯝꯕꯣꯛꯁꯦ ꯄꯨꯡꯉꯛꯑꯕ ꯑꯗꯨꯁꯨ ꯍꯪꯉꯦ ꯀꯔꯤꯅꯣ ꯅꯪꯅ ꯄꯩꯁా ꯄꯨꯏ ꯍꯥꯏꯁꯦ ꯅꯪ ꯀꯔꯤ ꯋꯥꯠꯍꯜꯂꯤ ꯗꯨꯀꯥꯟꯁꯦ ꯑꯩꯅ ꯄꯩꯁꯥ ꯂꯣꯏ ꯊꯥꯗꯕꯅꯤ ꯂꯨꯄꯥ ꯑꯝꯇ ꯂꯧꯁꯟꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯂꯨꯄా ꯑꯝꯇ ꯌꯨꯝ ꯄꯨꯍꯟꯕꯁꯨ ꯅꯠꯇꯦ ꯁꯦꯟꯗꯣꯡꯅ ꯅꯪ ꯆꯥꯎꯊꯣꯛꯆꯧꯅ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯊꯥꯗꯕꯕꯨ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯏ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣꯅ ꯉꯥꯡꯉꯦꯕ ꯏꯃꯥꯁꯤꯗ ꯁꯨꯝ ꯍꯥꯏꯕ ꯏꯀꯥꯏꯗꯅ ꯑꯅꯧꯕꯒ ꯀꯩ ꯈꯔ ꯊꯥꯗꯕꯒꯤ ꯈꯤꯇꯪ ꯂꯧꯔꯨꯕꯅꯤ ꯈꯣꯠꯂꯨꯕꯅꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩ ꯁꯤꯡꯗꯣꯛꯀꯣ ꯃꯗꯨ ꯌꯥꯝ ꯊꯨꯅ ꯁꯤꯡꯗꯣꯛꯀꯣ ꯃꯅꯥꯝꯅ ꯅꯥꯍꯜꯂꯛꯀꯅꯨ ꯑꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯇꯨꯡꯗꯤ ꯄꯨꯕꯁꯨ ꯌꯥꯔꯣꯏ ꯑꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯈꯔ ꯂꯩꯔꯒꯅꯦ ꯅꯣꯡꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯁꯦ ꯃꯅꯦꯝꯕꯣꯛꯁꯦ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯃꯅꯦꯝꯕꯣꯛꯅꯦꯕ ꯌꯥꯝ ꯀꯣꯏꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯅꯀꯣ ꯃꯥꯁꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯔꯤꯅꯣꯅꯦꯍꯦꯅ ꯍꯥꯏ ꯅꯣꯏꯒꯤ ꯃꯧꯒꯤ ꯂꯤꯛꯇꯣ ꯃꯟꯗꯣꯞ ꯊꯝꯃꯝꯃꯦꯅ ꯍꯟꯗ꯭ꯔꯦꯅ ꯀꯥꯏꯒꯦꯅ ꯄꯣꯔꯛꯏ ꯑꯗ ꯅꯣꯏꯒꯤ ꯃꯧꯒꯤꯅꯦ ꯍꯥꯏꯔꯝꯕꯗꯩ ꯑꯩꯅ ꯂꯣꯟꯅ ꯍꯥꯏꯔꯛꯄꯅꯦꯅ ꯃꯅꯦꯝꯕꯣꯛꯁꯦ ꯍꯦꯛꯇ ꯄꯨꯡꯉꯛꯑꯦꯕꯀꯣ ꯀꯔꯤꯅꯣꯅꯦ ꯏꯃꯨꯡꯁꯦ ꯇꯧꯔꯤꯁꯤꯕꯣꯅ ꯃꯁꯤꯗꯤ ꯆꯞ ꯆꯥꯅ ꯉꯥꯡꯅ ꯊꯣꯛꯇꯕ ꯌꯥꯔꯔꯣꯏꯅ ꯃꯥꯅ ꯃꯧ ꯀꯔꯤꯝ ꯈꯪꯖꯅꯗꯕ ꯁꯥꯔꯒꯀꯣ ꯅꯪꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯅ ꯁꯥꯕꯤꯈꯤꯕ ꯂꯤꯛ ꯑꯆꯧꯕ ꯁꯅꯥ ꯑꯆꯧꯕ ꯈꯨꯖꯤ ꯈꯨꯗꯣꯞ ꯂꯣꯏ ꯄꯨꯊꯣꯔꯛꯑꯣꯅ ꯍꯥꯏꯔꯦ ꯏꯃꯥꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯦ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯌꯦꯡꯅꯤꯡꯉꯦ ꯁꯨꯝ ꯅ ꯍꯥꯏꯀꯣ ꯏꯃꯥꯁꯦ ꯑꯗꯨꯝ ꯂꯩꯌꯦ ꯎꯄꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯥ ꯂꯩꯕꯅꯦ ꯑꯩ ꯁꯤꯟꯅꯗꯦ ꯀꯩꯁꯨ ꯍꯣꯏꯅꯦ ꯑꯗꯨ ꯄꯨꯊꯣꯔꯛꯎꯅꯦꯅ ꯍꯥꯏ ꯑꯗꯨꯒꯗꯤ ꯄꯨꯊꯣꯔꯛꯑꯦꯕꯀꯣ ꯄꯨꯊꯣꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯅ ꯆꯞ ꯃꯥꯟꯅꯅꯅꯦ ꯀꯣꯜꯂꯨꯅ ꯁꯥꯔꯕ ꯂꯤꯛ ꯑꯆꯧꯕꯁꯨ ꯁꯅꯥꯁꯨ ꯈꯨꯖꯤꯁꯨ ꯈꯨꯗꯣꯞꯁꯨ ꯂꯣꯏꯅꯃꯛꯁꯦ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛ ꯍꯣꯏꯁꯤꯗꯤ ꯃꯤꯒꯤ ꯁꯅꯥ ꯀꯣꯜꯂꯨꯁꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯍꯦꯛꯇ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕꯅꯦꯃꯤ
ꯃꯆꯥꯅꯨꯄꯥꯁꯨ ꯀꯧꯔꯦ ꯃꯄꯥꯝꯒꯤ ꯃꯤꯁꯨ ꯀꯧꯔꯦ ꯁꯤꯗꯤ ꯁꯅꯥ ꯑꯝꯇ ꯅꯠꯇꯦ ꯀꯣꯜꯂꯨ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯅ ꯁꯥꯈꯤꯕ ꯃꯌꯥꯝꯗꯨꯕу ꯂꯣꯏꯅ ꯃꯥꯅ ꯕꯟꯗꯣꯞ ꯊꯝꯗꯣꯛꯑꯦ ꯃꯤꯅ ꯍꯥꯏꯔꯛꯑꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯄꯩꯁꯥꯁꯨ ꯄꯨꯁꯜꯂꯦꯅ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅꯁꯨ ꯈꯔ ꯐꯨꯔꯦ ꯃꯄꯥꯡꯒꯤ ꯃꯤꯅꯁꯨ ꯐꯨꯔꯦ ꯅꯪ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕꯕꯨ ꯅꯪ ꯀꯔꯤꯒꯤꯅꯣꯅ ꯑꯗꯩ ꯍꯪꯅꯔꯦ ꯄꯩꯁꯥꯁꯦ ꯀꯌꯥ ꯄꯨꯕ ꯈꯣꯠꯄꯅ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯍꯥꯏꯔꯛꯑꯦ ꯂꯥꯛ 10ꯃꯨꯛ ꯄꯨꯁꯜꯂꯝꯃꯦꯕ ꯑꯗꯩꯃꯨꯛꯁꯨ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥꯈꯩꯁꯤꯁꯨ ꯑꯃꯨꯛꯁꯨ ꯕꯟꯗꯣꯞ ꯊꯝꯈ꯭ꯔꯒ ꯃꯥꯅ ꯑꯃꯨꯛ ꯀꯣꯜꯂꯨꯁꯤ ꯀꯩꯗꯧꯔꯤꯅꯦꯕ ꯀꯣꯜꯂꯨꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯂꯣꯏ ꯁꯤꯖꯤꯟꯅꯔꯝꯃꯤꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯃꯊꯣꯡ ꯈꯪꯗꯕꯤ ꯑꯗꯩ ꯃꯣꯏꯁꯦ ꯖ꯭ꯋꯥꯔꯁꯤꯃ ꯐꯖꯅ ꯁꯥꯟꯅꯔꯕꯖꯥꯠꯅꯦꯕꯀꯣ ꯗꯨꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯅꯕ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯀꯔꯕꯥꯔ ꯇꯧꯕꯁꯨ ꯈꯔ ꯍꯩꯇꯕ ꯃꯤꯅꯁꯨ ꯄꯣꯠ ꯆꯩꯁꯦ ꯌꯣꯟꯕꯤꯒꯦ ꯈꯣꯠꯀꯦ ꯍꯦꯛ ꯂꯧꯈ꯭ꯔꯒ ꯄꯩꯁꯥ ꯍꯥꯠꯈꯤꯕ ꯑꯗꯩ ꯄꯣꯠꯁꯦ ꯑꯇꯥꯡꯕ ꯃꯥꯏꯁꯦ ꯔꯥꯅꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯍꯦꯛ ꯀꯩꯅꯣ ꯂꯩꯈ꯭ꯔꯒꯁꯨ ꯄꯩꯁꯥꯁꯦ ꯈꯔ ꯋꯥꯠꯈꯤꯕꯁꯦ ꯍꯥꯠꯈꯤꯕ ꯁꯨꯃꯥꯏꯅ ꯃꯥꯅꯁꯨ ꯊꯧꯖꯟꯗꯕ ꯈꯣꯠꯆꯟꯗꯕ ꯑꯗꯩ ꯃꯤꯉꯣꯟꯗ ꯔꯥꯅꯤ ꯊꯥꯗꯔꯒ ꯐꯅꯦꯛ ꯈꯨꯔꯈꯨꯜ ꯃꯨꯀꯥ ꯑꯗꯒꯤ ꯈ꯭ꯋꯥꯡ ꯐꯅꯦꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯁꯨꯝꯕꯁꯦ ꯊꯥꯗꯔꯒ ꯐꯤꯒꯦ ꯀꯩꯀꯩ ꯊꯥꯗꯔꯒ ꯈꯣꯝꯒꯠꯄꯤ ꯄꯩꯁꯥ ꯊꯥꯒꯤ ꯑꯗꯩ ꯍꯞꯇꯥꯒꯤ ꯑꯗꯨ ꯇꯧꯕꯗꯁꯨ ꯑꯃꯨꯛ ꯄꯤꯈꯠꯂꯛꯇꯕ ꯑꯗꯨꯝꯕꯁꯨ ꯌꯥꯎꯕꯗꯤ ꯈꯔ ꯌꯥꯎꯔꯦ ꯑꯗꯣ ꯃꯥꯅ ꯀꯨꯞꯁꯟꯗ꯭ꯔꯦ ꯑꯗꯩ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯅꯦꯝꯕꯣꯏꯗꯁꯨ ꯍꯥꯏꯗ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯃꯥꯒꯤ ꯁꯦꯠꯇꯣꯛ ꯆꯥꯊꯣꯛꯄ ꯃꯥꯅ ꯔꯥꯅꯤ ꯑꯇꯥꯡꯕ ꯃꯨꯔꯦ ꯑꯩ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ 53,000 ꯄꯤꯕꯁꯦ ꯍꯦꯛ ꯏꯟꯊꯣꯛꯄ ꯑꯗꯣ ꯎꯄꯨꯗ ꯍꯦꯛꯇ ꯔꯥꯅꯤ ꯐꯤꯃꯛꯇ ꯑꯗꯨꯃꯥꯏꯅ 53,000 ꯄꯤꯕꯁꯦ ꯍꯦꯛꯇ ꯐꯤꯁꯦ ꯃꯈꯟ ꯃꯈꯟ ꯐꯤꯁꯦ 55 ꯀꯨꯟ ꯍꯦꯛꯇ ꯂꯩꯔꯝꯕꯤ ꯑꯗꯩ ꯈꯨꯔꯈꯨꯜ ꯃꯨꯀꯥꯗ5,000 ꯍꯦꯛꯇ ꯁꯨꯠ 6,000-7,000 ꯄꯤꯕꯁꯦ ꯈꯨꯔꯈꯨꯜ ꯃꯨꯀꯥ ꯍꯦꯛꯇ 10 ꯀꯨꯟ ꯍꯦꯛꯇ ꯂꯩꯔꯝꯕꯤ ꯑꯗꯨꯃꯥꯏꯅ ꯃꯥ ꯃꯁꯥꯅꯁꯨ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯊꯣꯛꯑꯦꯗꯅ ꯗꯦꯕ ꯑꯃ ꯀꯩꯅꯣꯝꯒꯤ ꯏꯄꯥꯜ ꯑꯃ ꯊꯣꯛꯑꯦ ꯑꯃ ꯁꯦꯠꯄ ꯖꯩꯒ ꯑꯃ ꯊꯣꯛꯑꯦ ꯑꯃ ꯁꯦꯠꯄ ꯑꯅꯤꯔꯛ ꯍꯟꯖꯟꯅ ꯁꯦꯠꯇꯕ ꯇꯥꯔ ꯑꯃꯨꯛ ꯇꯥꯏꯈ꯭ꯔꯕ ꯃꯥꯒꯤ ꯐꯤ ꯃꯥꯅ ꯑꯃꯨꯛ ꯁꯦꯠꯅꯈ꯭ꯔꯕꯗꯣ ꯀꯅꯥꯅ ꯂꯩꯕꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯁꯨ ꯃꯌꯥꯝ ꯃꯥꯡꯍꯜꯂꯝꯃꯦ ꯃꯥꯒꯤ ꯂꯩꯕ ꯈꯣꯠꯄ ꯆꯥꯕ ꯊꯛꯄꯗꯁꯨ ꯑꯗꯨꯝ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯒ ꯃꯣꯏꯁꯦ ꯃꯥꯅꯗ ꯁꯥ KG 2 ꯉꯧꯔꯛꯑꯣꯗꯦ ꯑꯗꯨ ꯑꯉꯧꯕ ꯑꯗꯨ ꯂꯧꯔꯣꯅ lupa 1,000 ꯃꯈꯟ ꯃꯈꯟꯒꯤ ꯑꯉꯧꯕ ꯑꯇꯥꯎꯕ ꯂꯩꯕꯗ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯁꯨ ꯑꯗꯨꯝ ꯂꯣꯏꯁꯟꯕꯗ ꯆꯍꯤ 4-5ꯁꯤꯗ ꯑꯗꯨꯝ ꯃꯥꯁꯦ ꯄꯨꯔꯥ ꯍꯦꯛꯇ ꯂꯣꯏꯔꯛꯄꯅꯦ ꯃꯊꯪ ꯀꯣ ꯈꯒ ꯄꯨꯂꯞ ꯅꯣꯡꯗ ꯄꯨꯊꯕꯗꯤ ꯅꯠꯇꯦꯕ ꯑꯗꯩꯗꯤ ꯁꯦꯇꯝ ꯃꯄꯨꯔꯣꯏꯕꯁꯨ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯥꯁꯤꯅ ꯃꯣꯏꯁꯤꯅ ꯃꯄꯥꯝꯗ ꯁꯤꯟꯅꯈ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯅꯣꯏꯅ ꯑꯝꯇꯪ ꯃꯁꯤ ꯐꯖꯅ ꯅꯣꯏ ꯋꯥꯔꯛꯑꯣ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯧꯁꯟꯒꯦꯅ ꯑꯗ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯏꯁꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯏꯀꯥꯏ ꯂꯩꯀꯥꯏꯁꯨ ꯑꯋꯥ ꯂꯥꯎꯅꯩ ꯌꯨꯁꯨ ꯑꯗꯨꯝ ꯊꯛꯑꯦꯌꯦ ꯑꯗꯒꯤꯗꯤ ꯄꯩꯁꯥꯁꯨ ꯄꯨꯊꯔꯝꯃꯦ ꯑꯗꯩ ꯑꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯁꯅꯥ ꯂꯨꯄꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯅ ꯑꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯁꯅꯥ ꯂꯤꯀꯣꯟꯗꯨꯁꯨ ꯀꯅꯥꯗ ꯊꯝꯃꯤ ꯈꯣꯠꯂꯤ ꯍꯪꯒꯠꯂ ꯂꯣꯏꯅ ꯍꯟꯗꯣꯛꯎꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯔꯨꯕ ꯈꯣꯠꯂꯨꯕꯗꯨꯗꯤ ꯃꯣꯏꯅ ꯍꯥꯏꯔꯦꯕꯀꯣ ꯁꯅꯥꯗꯨꯗꯤ ꯃꯣꯏꯅ ꯍꯜꯂꯤꯁꯤꯅ ꯍꯜꯂꯒ ꯃꯣꯏꯅ ꯁꯅꯥꯗ ꯑꯣꯏꯅ ꯐꯪꯕ ꯄꯣꯠꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯍꯟꯗꯣꯛꯄꯅꯦꯕ ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯃꯣꯏꯁꯨ ꯁꯤꯡꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯍꯥꯏꯔꯝꯗꯦ ꯅꯣꯏꯅ ꯄꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯧꯁꯤꯒꯤ ꯀꯔꯤ ꯋꯥꯠꯇꯅ ꯃꯄꯨꯔꯣꯏꯕꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯅꯣꯏꯅ ꯍꯦꯛꯇ ꯄꯩꯁꯥ ꯄꯤꯁꯟꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯅꯨ ꯃꯁꯥ ꯃꯁꯥ ꯊꯧꯅꯧꯅ ꯃꯣꯏꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯃꯗꯤ ꯗꯥꯏꯇ ꯂꯧꯗ꯭ꯔꯦꯕ ꯑꯗꯩ ꯃꯄꯥꯝꯂꯣꯝꯗꯁꯨ ꯄꯩꯁꯥ ꯊꯧꯕꯁꯦ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯃꯄꯥꯝꯒꯤ ꯃꯕꯨꯡ ꯍꯣꯏ ꯃꯄ꯭ꯋꯥꯅꯁꯨ ꯐꯨꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯃꯧꯁꯦ ꯈꯣꯡꯒꯨꯟ ꯇꯥꯔꯀꯥꯟꯗ ꯃꯣꯏ ꯃꯁꯨ ꯑꯅꯤ ꯂꯩꯕꯅꯤꯅ ꯀꯥꯏꯅꯅꯤꯡꯗꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯕ ꯂꯩ ꯑꯗꯨ ꯃꯆꯥꯅꯨꯄꯥꯁꯤꯅꯗꯤꯅꯦ ꯕꯤꯖꯤꯅꯦꯁ ꯃꯥꯒꯤ ꯀꯔꯕꯥꯔꯒ ꯆꯠꯇ꯭ꯔꯦ ꯎꯪꯗꯅ ꯂꯩꯔꯦ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯀꯔꯤ ꯋꯥꯍꯟꯕꯒꯤ ꯀꯔꯤ ꯋꯥꯠꯍꯟꯕꯒꯤ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤꯑꯅꯅꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯦ ꯃꯁꯥꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦꯕ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯣ ꯅꯨꯄꯥ ꯈꯛ ꯐꯠꯇꯕ ꯅꯠꯇꯦ ꯅꯨꯄꯤꯗꯁꯨ ꯐꯠꯇꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯏꯃꯨꯡꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯨꯡꯗꯨꯃꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯕꯗꯣ ꯑꯗꯨ ꯅꯨꯄꯤ ꯀꯌꯥ ꯌꯨ ꯊꯛꯇꯅ ꯑꯗꯩ ꯐꯤꯖꯦꯜ ꯂꯩꯇꯦꯡ ꯀꯩꯅꯣ ꯇꯧꯊꯣꯛꯇꯅ ꯃꯈꯨꯠ ꯆꯥꯎꯗꯅ ꯁꯨꯃꯥꯏꯅ ꯌꯨꯝ ꯄꯨꯔꯥ ꯃꯥꯡꯕ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯕ ꯍꯧꯖꯤꯛ ꯃꯧ ꯅꯍꯥ ꯃꯌꯥꯝ ꯌꯨ ꯊꯛꯀꯠꯂꯛꯏꯕ ꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯂꯩꯕ ꯏꯃꯨꯡꯗꯣ ꯀꯥꯡꯒꯣꯡ ꯆꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯗꯗꯅ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯛꯏꯕ ꯃꯧꯗꯨꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯏꯖꯠ ꯂꯩꯅ ꯂꯩꯈ꯭ꯔꯕ ꯏꯃꯨꯡꯗꯨ ꯏꯖꯠ ꯂꯣꯏ ꯂꯩꯈꯥ ꯇꯥꯗꯅ ꯍꯧꯖꯤꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯗꯩ ꯃꯁꯨ ꯑꯅꯤꯗꯨ ꯎꯔꯒꯅ ꯃꯕꯣꯛꯁꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯃꯆꯥꯅꯨꯄꯥꯅꯗꯤ ꯂꯧꯁꯜꯂꯔꯣꯏꯁꯤ ꯌꯨꯝ ꯄꯥꯡꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯋꯥꯔꯛꯄꯗ ꯊꯣꯛꯑꯔꯣই ꯁꯦꯝꯗꯣꯛꯄꯗ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯒ ꯃꯁꯨ ꯑꯅꯤꯗꯣ ꯃꯃꯥ ꯅꯠꯇꯕꯗꯨꯅ ꯌꯣꯛꯀꯗꯕꯗꯣ ꯑꯗꯨ ꯃꯕꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯍꯜꯂꯀꯥꯟꯅꯦ ꯆꯦ ꯆꯥꯡ ꯐꯖꯅ ꯏꯟꯅꯔꯒ ꯍꯟꯖꯟꯅꯖꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥꯁꯨ ꯊꯦꯝꯕꯤꯌꯣꯅ ꯁꯅꯥꯅ ꯑꯗꯨ ꯐꯩ ꯃꯅꯦꯝꯕꯣꯛꯇꯨꯅ ꯑꯗꯨꯝꯕꯒꯤ ꯊꯧꯗꯥꯡꯒ ꯂꯧꯗꯅ ꯑꯗꯨꯛ ꯌꯥꯝ ꯍꯣꯠꯅꯕ ꯃꯅꯦꯝꯕꯣꯛ ꯌꯦꯡꯉꯨ ꯐꯗ꯭ꯔꯥ ꯑꯗꯨꯗ ꯃꯧ ꯃꯥꯅ ꯈꯣꯡꯒꯨꯟ ꯇꯥꯅ ꯐꯖꯅ ꯂꯩꯔꯝꯃꯒꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏ ꯇꯥꯍꯧꯗꯣꯏ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯈꯣꯡꯒꯨꯟ ꯇꯥꯔꯛꯇꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯀꯦ ꯃꯧ ꯑꯗꯩ ꯃꯈꯨꯠ ꯆꯥꯎꯕ ꯆꯥꯕ ꯊꯛꯄ ꯑꯗꯨꯝꯕꯁꯤꯗ ꯉꯥꯎꯔꯛꯄ ꯌꯨꯝ ꯄꯨꯕ ꯍꯩꯇꯕ ꯃꯧ ꯃꯌꯥꯝꯁꯨ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯌꯥꯝ ꯂꯩꯅꯔꯤꯅꯤ ꯁꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯃꯨꯡ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯦꯛꯇ ꯁꯂꯥꯛ ꯃꯦꯂꯥ ꯁꯥꯕ ꯄꯩꯁꯥ ꯄꯨꯊꯍꯟꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨ ꯁꯤ ꯋꯥꯔꯤꯁꯤꯅ ꯁꯤꯗ ꯂꯣꯏꯁꯟꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ
ꯃꯅꯦꯝꯕꯣ ꯑꯃꯈꯛꯅ ꯂꯤꯔꯛꯄ ꯋꯥꯔꯤꯅꯤ ꯁꯤꯁꯨ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯒꯨꯂꯤꯁꯨ ꯆꯥꯔꯦ ꯐꯣꯔꯁꯨ ꯆꯥꯔꯦ ꯍꯦꯛ ꯃꯆꯥꯁꯤꯒꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯒ ꯃꯥ ꯈꯛꯇꯅꯤ ꯑꯗꯒꯤꯗꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯃꯤꯒꯤ ꯋꯥꯏ ꯁꯤꯠꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯔꯒ ꯃꯤꯒꯤ ꯍꯦꯜꯄꯔ ꯑꯣꯏꯔꯒ ꯃꯥꯁꯦ ꯏꯃꯨꯡꯁꯦ ꯄꯨꯖꯕꯅꯦꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯃꯥꯁꯦ ꯋꯥꯍꯜꯂꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯃꯥꯁꯤ ꯃꯥꯅ ꯅꯤꯁꯥ ꯆꯥꯅꯤ ꯑꯗꯩ ꯐꯥꯔꯦ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯀꯅꯤ ꯑꯍꯤꯡꯗ ꯑꯗꯨꯗ ꯀ꯭ꯂꯕꯅ ꯐꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯀꯅꯤ ꯑꯗꯩ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯦꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯅ ꯏꯀꯥꯏꯕꯁꯨ ꯅꯪꯕ ꯑꯗꯩ ꯍꯧꯖꯧ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯊꯝꯃꯦ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯊꯛꯀꯅꯤ ꯃꯊꯥꯁꯤꯅ ꯃꯃꯥꯁꯦ ꯉꯥꯎꯋꯦꯕꯀꯣ ꯑꯗꯨꯝ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣꯅ ꯑꯗꯨꯃꯥꯏꯅ ꯃꯊꯥꯅ ꯃꯆꯥꯒꯤ ꯍꯣꯠꯅꯕ ꯉꯝꯗꯗꯅꯅꯦ ꯃꯊꯥ ꯁꯥꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦꯕ ꯃꯃꯥꯁꯤꯅ ꯈꯜꯂꯦ ꯐꯔꯦ ꯅꯨꯄꯤꯁꯦ ꯊꯤꯖꯤꯜꯂꯒꯗꯤ ꯅꯨꯄꯤꯁꯤꯅ ꯃꯔꯥꯏ ꯂꯥꯛꯆꯈ꯭ꯔꯖꯅꯤ ꯃꯥꯏ ꯅꯨꯄꯤ ꯊꯤꯔꯝꯅꯤ ꯃꯆꯥ ꯌꯥꯎꯔꯛꯑꯅꯤ ꯈꯔ ꯐꯔꯅꯤꯅ ꯇꯧꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯣꯛꯄ ꯈꯣꯠꯄ ꯆꯠꯂꯦ ꯃꯣꯏ ꯅꯨꯄꯤꯁꯦ ꯏꯟꯊꯣꯔꯛꯑꯦꯕ ꯅꯣꯏꯔꯣꯝꯗ ꯑꯗꯨꯝ ꯅꯣꯏ ꯊꯣꯛꯄ ꯍꯣꯡꯒꯦꯔꯥ ꯂꯧꯈꯠꯀꯦꯔꯥ ꯇꯧꯖꯈ꯭ꯔꯣ ꯍꯥꯏꯔꯛꯑꯦꯕ ꯍꯥꯏꯁ ꯀꯩꯅꯣꯅꯦꯅ ꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯑꯁꯦꯡ ꯀꯩꯅꯣ ꯃꯄꯥꯟ ꯊꯣꯡꯒꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯨꯄꯥ ꯑꯝꯗ ꯐꯣꯡꯅ ꯆꯦꯟꯗ꯭ꯔꯤ ꯅꯨꯄꯥ ꯑꯝꯗ ꯐꯣꯡꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯣ ꯑꯗꯨꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯁꯤ ꯃꯔꯝꯁꯦ ꯊꯤꯒꯠꯄꯗꯗꯤ ꯂꯩꯀꯥꯏꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯀꯔꯤꯐꯧ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯝꯕꯔ 4 ꯆꯥꯕꯅꯦ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯍꯥꯟꯅ ꯍꯦꯛꯇ ꯃꯃꯥꯁꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ 10ꯁꯨ ꯍꯦꯛ ꯍꯜꯂꯛꯇꯕꯤ ꯊꯥ ꯑꯃꯒ ꯍꯜꯂꯛꯇꯕꯤ ꯃꯃꯥ ꯃꯄꯥꯅꯐꯥꯎ ꯂꯥꯛꯅ ꯉꯝꯗꯗꯅ ꯊꯥꯗꯣꯛꯑꯕꯅꯤ ꯌꯨꯁꯨ ꯐꯨꯜꯅꯤ ꯊꯛꯏꯗꯣ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯅꯣꯏ ꯄꯨꯔꯥ ꯉꯥꯡꯅꯔꯕ ꯅꯨꯄꯤꯅꯦ ꯑꯗꯨꯗꯤꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯤꯗ ꯃꯥꯅ ꯍꯪꯉꯦ ꯃꯃꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯈꯣꯠꯂꯛꯑꯦꯅ ꯅꯪꯒ ꯀꯃꯥꯏꯅ ꯈꯪꯅꯕꯅꯣ ꯈꯣꯠꯄꯅꯣꯅ ꯏꯃꯥ ꯑꯩꯈꯣꯏꯒ ꯑꯥꯗ ꯆꯥꯐꯝꯗ ꯄꯣꯠ ꯂꯧꯐꯝꯗ ꯑꯗꯨꯝ ꯊꯦꯡꯅꯕꯗꯤ ꯑꯗꯨꯝ ꯈꯪꯅꯕꯅꯦꯗ ꯅꯨꯡꯁꯤꯗꯅ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯁꯦꯅ ꯄꯣꯔꯛꯄꯅꯦ ꯍꯥꯏꯔꯦꯕ ꯑꯁ ꯃꯃꯥꯁꯤꯗ ꯃꯀꯣꯛ ꯄꯥꯏꯔ ꯐꯝꯕꯅꯦꯕ ꯑꯗꯩꯗꯤ ꯃꯆꯥꯗꯨꯃꯐꯥꯎ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯧꯗꯨꯁꯨ ꯑꯃꯨꯛ ꯃꯕꯥꯅꯤꯅ ꯇꯧꯔꯤꯁꯤꯅꯅꯦ ꯅꯤꯁꯥꯁꯦ ꯅꯣꯡꯃꯒꯤ ꯑꯌꯨꯛꯁꯦ ꯑꯃꯨꯛ ꯀꯥꯞꯃꯤꯟꯅꯔꯅꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯃꯪ ꯇꯥ ꯂꯩꯔꯅꯦꯕ ꯑꯗꯩ ꯅꯤꯁꯥꯁꯦ ꯑꯃꯨꯛ ꯈꯔ ꯀꯥꯞꯄꯤꯉꯩꯅ ꯃꯁꯥꯁꯦ ꯈꯤꯡꯒꯥꯡ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯟꯈꯥꯡ ꯈꯔ ꯍꯦꯛ ꯇꯧꯕ ꯑꯗꯩꯗꯤꯅꯦ ꯅꯤꯁꯥꯁꯦ ꯍꯦꯛ ꯆꯥꯗ꯭ꯔꯒꯅꯅꯦ ꯄꯔꯥꯛ ꯇꯥꯔꯒ ꯂꯩꯕ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯃꯆꯥꯒꯤ ꯍꯨꯟ ꯉꯝꯗ꯭ꯔꯤꯉꯩꯗꯨꯗꯅꯦ ꯅꯨꯄꯤꯁꯤꯒꯤꯁꯨ ꯑꯃꯨꯛ ꯃꯊꯥꯁꯨ ꯌꯥꯎꯁꯜꯂꯦꯕꯀꯣ ꯑꯗꯩ ꯃꯕꯥꯅꯤ ꯆꯠꯃꯤꯟꯅꯈꯤꯅꯤ ꯆꯥꯎꯔ ꯊꯥꯔ ꯍꯜꯂꯛꯀꯅꯤ ꯅꯨꯡꯗꯥꯡ ꯇꯨꯝꯈꯤꯅꯤ ꯑꯗꯩ ꯑꯃꯨꯛ ꯊꯛꯈꯥꯏ ꯑꯃꯁꯨ ꯍꯜꯂꯛꯑꯣꯏ ꯃꯕꯥꯅꯤꯁꯦꯀꯣ ꯀꯗꯥꯏ ꯂꯩꯔꯤꯃꯣ ꯈꯪꯗꯦ ꯐꯣꯟꯁꯨ ꯆꯠꯇꯦ ꯃꯃꯥꯁꯦ ꯃꯊా ꯁꯥꯏ ꯑꯗꯩ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯑꯗꯩ ꯈꯜꯂꯒ ꯅꯨꯄꯤꯁꯤ ꯈꯛ ꯑꯃꯨꯛ ꯆꯠꯈꯤꯅꯦꯕ ꯅꯨꯃꯤꯠ 5ꯅꯤꯒ ꯍꯜꯂꯛꯑꯣꯏꯕ ꯃꯄꯥꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯁꯨꯅꯦ ꯂꯩꯇꯦ ꯍꯥꯏꯔꯛꯀꯅꯦꯕ ꯈꯜꯂꯒ ꯑꯃꯨꯛꯅꯦ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯨ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯀꯅꯦꯕ ꯀꯔꯤꯅꯣ ꯏꯕꯨꯡꯉో ꯃꯧ ꯑꯃꯅ ꯑꯍꯤꯡ ꯑꯃ ꯍꯜꯂꯛꯇꯕꯗ ꯂꯧꯁꯟꯅꯗꯦ ꯑꯗꯨꯒ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯁꯨ ꯅꯪꯅ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯄꯨꯔ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩ ꯃꯥ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯃꯥꯒ ꯂꯩꯃꯤꯟꯅꯔꯒꯅ ꯑꯩ ꯈꯔ ꯑꯋꯥ ꯄꯣꯊꯥꯏꯅ ꯑꯗꯨꯗꯤ ꯃꯥꯅ ꯆꯠꯂꯨꯔꯤꯁꯤ ꯀꯗꯥꯏꯗꯅꯣꯅ ꯏꯃꯥ ꯅꯤꯁꯥ ꯆꯥꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯌꯨꯝꯅꯦ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯩꯁꯨ ꯃꯥ ꯊꯤ ꯐꯪꯗꯕꯅꯦꯅ ꯑꯗꯨꯗꯤ ꯃꯥꯡꯉꯨꯔꯕ ꯅꯨꯄꯤꯁꯤꯗꯤ ꯀꯩ ꯂꯤꯆꯠ ꯆꯠꯂꯨꯅꯤ ꯀꯩꯗꯧꯔꯝꯒꯅꯤꯁꯨ ꯈꯪꯗꯦ ꯑꯗꯣ ꯅꯪ ꯀꯩꯗꯧꯕꯩ ꯄꯨꯔꯛꯏꯅꯣꯅ ꯏꯃꯥ ꯂꯤꯆꯠꯀꯤꯗꯤ ꯑꯩꯁꯨ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯑꯥꯗ ꯃꯤ ꯃꯌꯥꯝ ꯂꯣꯏꯅꯩ ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯑꯗꯨꯝ ꯉꯥꯛ ꯄꯣꯊꯥꯃꯤꯟꯅꯩ ꯅꯤꯁꯥ ꯆꯥꯃꯤꯟꯅꯩ ꯊꯛꯃꯤꯟꯅꯩ ꯀꯥꯞꯃꯤꯟꯅꯩ ꯑꯗꯨꯝ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯤ ꯑꯗꯨꯝ ꯑꯍꯤꯡ ꯑꯃ ꯂꯦꯛꯊꯣꯛꯃꯤꯟꯅꯩ ꯑꯩꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯃꯥ ꯂꯣꯏꯅꯩ ꯃꯥꯁꯨ ꯂꯣꯏꯅꯩ ꯆꯞ ꯃꯥꯟꯅꯩꯅ ꯀꯩꯁꯨ ꯂꯩꯇꯅꯦ ꯈꯨꯝꯃꯛꯄ ꯑꯁ ꯃꯃꯥꯁꯤꯗꯤ ꯍꯦꯛꯇꯅꯦ ꯃꯀꯣꯛ ꯄꯥꯏꯕꯅꯦꯕ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯁꯨ ꯏꯀꯥꯏꯖꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯊꯥ ꯑꯃꯁꯨ ꯍꯜꯂꯛꯇꯦ ꯅꯨꯄꯤꯁꯦ ꯃꯥꯡꯈ꯭ꯔꯦꯅ ꯃꯆꯥꯅꯨꯄꯥꯁꯦ ꯍꯦꯛꯇ ꯎꯪꯗꯅ ꯊꯕꯛ ꯁꯨ ꯌꯥꯗꯗꯅ ꯑꯗꯩ ꯃꯆꯥ ꯅꯤꯉꯣꯜ ꯃꯌꯨꯝ ꯄꯥꯜꯂꯤꯕꯁꯤꯁꯨꯅꯦ ꯆꯦꯜꯂꯛꯇꯅ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯊꯥꯁꯤꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯁꯨ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅꯦ ꯍꯜꯂꯛꯇꯦꯅꯦ ꯑꯗꯨ ꯇꯧꯗꯦꯅꯦ ꯑꯗꯩ ꯃꯧꯁꯦ ꯍꯜꯂꯛꯇ꯭ꯔꯒꯅ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯊꯕꯛ ꯁꯨ ꯆꯠꯂꯨ ꯅꯣꯡꯃꯨ ꯌꯥꯗꯦ ꯇꯥꯔ ꯂꯩꯅꯤꯀꯣ ꯃꯊꯥꯅ ꯑꯗꯩ ꯃꯧꯁꯦ ꯀꯣꯏꯊꯤ ꯊꯤꯔꯨꯔꯒꯅꯦ ꯄꯨꯔ ꯂꯥꯛꯀꯅꯤ ꯑꯗꯨꯒꯅ ꯑꯃꯨꯛ ꯁꯨꯕ ꯅꯣꯝꯕ ꯑꯃꯨꯛ ꯈꯔ ꯆꯠꯀꯅꯤ ꯈꯔꯅꯤꯀꯣ ꯃꯈꯨꯠꯇ ꯄꯩꯁꯥꯁꯦ ꯈꯔ ꯄꯥꯏꯔꯒꯅ ꯑꯃꯨꯛ ꯅꯤꯁꯥ ꯆꯥꯔ ꯃꯕꯥꯅꯤ ꯑꯃꯨꯛ ꯇꯥ ꯂꯩꯅꯤ ꯑꯗꯩ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯍꯜꯂꯣꯏ ꯑꯁ ꯑꯗꯨꯃꯥꯏꯅ ꯆꯍꯤ 2 ꯃꯃꯥꯁꯤ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯀꯔꯤꯅೋ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥ ꯐꯠꯇ꯭ꯔꯤꯉꯩꯗ ꯏꯃꯧꯁꯨ ꯑꯃꯨꯛ ꯅꯨꯄꯤꯕꯨ ꯅꯝꯕꯔ 4 ꯆꯥꯕ ꯑꯩ ꯈꯪꯖꯗ꯭ꯔꯤ ꯅꯨꯄꯥꯅ ꯆꯥꯕꯗꯤ ꯆꯥꯕꯅꯤꯅ ꯑꯗꯩꯗꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝꯁꯤꯁꯨ ꯉꯥꯎꯔꯕꯅꯦꯕ ꯏꯀꯥꯏꯁꯨ ꯏꯀꯥꯏꯕ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯗꯥꯏꯇ ꯂꯧꯗ꯭ꯔꯕꯅꯦꯕ ꯅꯨꯄꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯜꯂꯛꯑꯁꯨ ꯍꯜꯂꯛꯇ꯭ꯔꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯅꯦ
nupi na ha ma'am thokaleba sumba yam sathiba si am sathiba si yam sathiba imung manung da yam ju ikai ba ko dai Hoi. pura paisa ta laga dum hingraba kadai da lei no kholi no ko je khangdraba si yam thoeba duna sina mi gi nupi leiba nupa khara koina mi gi mayung khara thugai tawdar nupi na nupi da awaba ma'am am pi di neba dai nupa da ju moina character loose ohelle moi adum ba yaba ma'am leirabani na ko man ado isam samna thabak sura no mamai nupi ga nusi jana na hingam ba nupa kaya ngasi nupi koiraktana nupi lolaktana ngawraktana nupi selaktana magi nupi angang yengaktana mangthara iba mayam jineba aduna manem boksina wajari ba mana sajari ba matha kamaina gyan tahan ga dage laini asi kamai gyan tahan doino ba hoi aduna akoina kaisu upai leiba na te ba Upai sida ko leite. aduma yam nungai te magi je aduga koigi kaino je hojiki ai aroiba wari makak lijage ba ko adu Hoi. litingai da matek mayam je kitang hapongge ba ko hoi hoi ngasi maksune aina thabak se chatlagena tholakpada nupi makak lae ba ma je matha yam saraga lai ko mai nupa je nupi se le hapta mu pha ado moi sagaina dum nupa gi mung manung pusallaga dum thamalle ba yum da ko nupi je ado ma di hekta moi anina sak thong na samin na tumin himin na dai chat min na da taw bu ma di matha je po sae ba hoi mana selak pa numit da ju pusan bigano sam hajai ba do upai leitre nupa na pusala ba ni na nupi je krai hundong ni haiga leba nupi ji ju ne mapuroi ba mayum dai sela ine ba ko aduga hoji kanje koi gi mapuroi ba na ma gi nupi sengraga koi 497 adult tari law je lok thokre masana yana sen bani masagi hakne na mapuroi ba juna kai su taw ba yadre haidana hoi adu ju ain da leitre ju ne koi gi moi mai kai du oina bani na ne ki ba mi mapuroi duna kai dora kadagena adugi moi adum paisa pinai ba smaina mafam khara da dikina badagi dum paisa pinari bo ji ai lai balai ta bathina deba hoi hoi adai pigre adu ju aduga mo duna nupi je mapam na ju lo lau ya roi nupam na ju jada bi lo nupi je krai tham doi no aduna thambam lai tamina dum tham ta me na dum lai re dana mangon da di mathai je pro sak pa tawang thang da ba dai mana mo mi me khom da khotana khara ma nu mai nu pa je phuan ni wara hanen na khara tawrub da nu pa je mon jala ma je hat kanen ta na ra ba dai ma je sen thora ga lot pa ne ba hoi adai moi je mara pai bi club se phamna doi ne ba yuk si da ko dai ma di ahing no ngalam dai chen thore e ba ki dana adai di ma na hai je na moi gi gari man lai gari je ma ming de pal la roi ge paisa tan ba gari ni ko hoi gari khara tang ba ni 30 lakhs kumba pi ba admai gari ni ko to adu do ma hai je na mana nupi je thi da bor ga na mangon da sinabiyo ado mana senaraga kaino tawjage sineba ado noi gi kaino je nupi je yum da busalan bi ga no sineba ma hajina khaidok na biu yaraga na ado ya daga na busalan bi ra kano sineba ado di be ma noi huju mera pai bi club hamna ne ha ba da nang phajana hairo tawna di je khoi ju kai hai doino khangde nupi han jina e ai di yang ning de ma nupi lo lak nu pa tu ka chai nupi ma ga tumina ba nu pa do ai puroi bane se ba taw do na te tu ka chai na ai yengoi na imai sa khoi gi lawam thok lauraga na mapam da hanagi ba adai mu ai di pam da han ba ikai ai kana na thakpi do ri cha myam ji ga ipam da khoi gi dai ta lobi na mi leite ai ju kai am ta ju haite no pa jina loina ta la sa ba ne na karim ta tho hok da ba nu pi oi ba da gi khanga ga dum lei ba ma hoi adai nu pi je pusal han bi ra kanu na sagai jina le pi ra ga manung na le pa ga khoi gi mau lei su lei pusal pa ya roi ana pusal han da ba adu nu pa du na nupi du ga lai gi ba si kongai ma dai nupi du ga yana ta halak pona kongai ma hoi makhan ni tawri je du nupa ma na lauge na laura bada na kanam ta na thing bangam de ngasi bo da tawnari myam je masi ai gi nangi lai bak ta tamam ba ipuroi ba du na lepa lai bak tar apa ba ma puroi ba na nungai lai ba hoi phata ba gi na wa na khang ba Hoi. si mangai re na aduna adugi kaino do mara pai bi club tor ga nang na hai bya ba haijara ga moi noi chagai gi nupa mem gi an gai da tor ga phajana ibe ma taw pau pi ra u nang kai kaino taw khre hai ba do ana adamai sakhi ba ma ju matha na ngau ra ga ko nupa do phubi ga ne ju ki ba ade adu chagai lekai khun mera pai bi club phamu ra ju nupa do nai bi doi ne ba adu ju mu ki ba kana na mi gi ahing tai bang lai minar ko matam da nupa do changa phuning matam phu da kana no kan bi doi je hoi aduna yam awa ba ne ba nupi na di nupa phu ne lai ta ba ni na nupa de Hoi. aki ba lai te ba nupi di ki di ne ba adai mu amana ne moi je masa ahum ne ba ko hoi adu masa ahum ne amadi handicap ni mi mana de ba handicap ki paisa tha gi phang ba lisingam jonga je phang ne ba nupa jina ne nupi je lo le no mo gi sura hajira sura sa ba imung ne ko nupi jina Hoi. lau sing kum maga
ꯐꯤ ꯅꯨꯡ ꯈꯔ ꯁꯥꯖꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯃꯣꯏ ꯏꯃꯨꯡꯁꯤꯐꯥꯎ ꯆꯥꯔꯤꯅꯦꯕ ꯑꯗꯨꯗꯩꯗ ꯅꯨꯄꯤꯁꯦ ꯂꯣꯜꯂꯛꯏꯅꯦꯕ ꯑꯗꯨꯒꯗꯤ ꯃꯥꯅ ꯆꯪꯍꯟꯕꯤꯔꯛꯀꯅꯨ ꯁꯤꯗꯗꯤꯅ ꯃꯣꯏ ꯂꯩꯀꯥꯏ ꯁꯥꯒꯩ ꯀ꯭ꯂꯕ ꯐꯝꯗꯅ ꯃꯣꯏꯒꯤꯗꯤ ꯆꯪꯍꯟꯗꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯈꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥ ꯑꯃꯗ ꯍꯥꯡꯅ ꯂꯩꯕ ꯈꯥꯁꯂꯦꯟꯗ ꯄꯥꯈꯜ ꯑꯃ ꯁꯥꯔꯒ ꯂꯩꯃꯤꯟꯅꯩꯌꯦꯕ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥꯁꯦ ꯁꯨꯡꯄꯤ ꯄꯤꯔꯛꯇ꯭ꯔꯦꯕ ꯊꯥ ꯑꯃꯒꯤ ꯀꯣꯟꯅꯅꯕ ꯃꯆꯥꯈꯩꯒꯤ ꯆꯥꯕꯩ ꯊꯛꯄꯩ ꯂꯥꯏꯔꯤꯛꯁꯨꯒꯤ ꯄꯤꯕꯅ ꯏꯟꯅꯈ꯭ꯔꯤꯅꯦꯕ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯁꯨ ꯁꯨꯝ ꯌꯥꯎꯕ ꯉꯝꯗꯦꯕ ꯀꯅꯥꯁꯨ ꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥ ꯂꯩꯇꯦꯗ ꯍꯥꯏꯕ ꯃꯆꯥꯈꯩꯅ ꯆꯠꯂꯨꯔꯦ ꯕꯤꯈꯥꯔꯤꯒ ꯆꯞ ꯃꯥꯟꯅꯩ ꯄꯩꯁꯥ ꯂꯩꯇꯦꯗ ꯍꯥꯏꯔꯛꯄ ꯃꯥꯏ ꯅꯨꯄꯤꯅ ꯆꯠꯂꯨꯔꯦ ꯈꯠꯅꯔ ꯍꯜꯂꯛꯄ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒ ꯑꯃꯨꯛ ꯐꯨꯗꯠꯅꯔ ꯍꯜꯂꯛꯄꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯗꯕꯗꯩ ꯀꯣꯟꯅꯗ꯭ꯔꯃꯤꯅ ꯂꯩꯇ꯭ꯔꯃꯤꯅ ꯃꯆꯥ ꯑꯃꯒꯤ ꯃꯤꯡ ꯆꯜꯂꯦ ꯄꯨꯔꯒ ꯆꯠꯂꯦ ꯃꯆꯥ ꯑꯃ ꯅꯥꯔꯦ ꯂꯥꯎ ꯗꯥꯛꯇꯔ ꯄꯨꯔꯨꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯪꯗꯦ ꯍꯥꯏꯕꯤ ꯄꯨꯔꯒ ꯂꯥꯏꯌꯦꯡꯉꯦ ꯇꯧꯗꯅꯅꯦ ꯃꯤꯒꯤ ꯄꯩꯁꯥꯁꯦ ꯃꯆꯤꯠ ꯑꯃꯗꯩ 5,000 ꯑꯃꯗꯩ 10 ꯑꯃꯗꯩ ꯁꯨꯃꯥꯏꯅ 2,000 ꯑꯃꯗꯩ 3 ꯄꯨꯕꯗ ꯂꯥꯈ ꯑꯃ 1,950 ꯃꯥꯁꯦ ꯄꯨꯊꯔꯦꯕ ꯑꯗꯨꯁꯤꯒꯤ ꯃꯊꯣꯏ ꯍꯨꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯄꯨꯁꯜꯂ ꯑꯃꯨꯛ ꯍꯨꯟꯕꯤ ꯆꯥꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯊꯣꯏꯕꯨ ꯍꯨꯟꯒꯗ꯭ꯔꯗꯩ ꯃꯆꯥꯅꯨꯄꯤ ꯍꯦꯟꯗꯤꯀꯦꯞ ꯃꯤꯃꯥꯟꯅꯗ꯭ꯔꯤꯗꯨꯒꯤꯅꯦ ꯀꯩꯅꯣ ꯊꯥꯒꯤ 1,500 ꯐꯪꯕꯗꯨꯅ ꯆꯦꯡ ꯋꯥꯜꯂ ꯆꯥꯔ ꯂꯩꯔꯦꯕ ꯏꯟꯖꯥꯡꯗꯨꯅ ꯑꯂꯨ ꯈꯔ ꯃꯦꯠ ꯁꯧꯒ꯭ꯔꯤ ꯈꯔ ꯊꯣꯡ ꯇꯧꯔꯒ ꯑꯗꯩ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯁꯤ ꯀꯣꯂꯦꯖ ꯇꯝꯃꯦ ꯇꯣꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯐꯤ ꯁꯥꯔꯦ ꯃꯃꯥꯁꯤꯁꯨ ꯁꯥꯔꯦ ꯇꯧꯔꯒ ꯃꯣꯏ ꯏꯃꯨꯡꯁꯦ ꯁꯤꯒꯤ ꯃꯣꯏꯅ ꯀꯟꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧ ꯂꯩꯔꯦꯕ ꯃꯃꯥ ꯃꯆꯥꯅ ꯁꯥꯔꯤꯕ ꯐꯤꯁꯤꯅ ꯃꯤꯕꯨ ꯁꯦꯝꯗꯣꯏꯕꯨ ꯍꯨꯟꯒꯗ꯭ꯔꯥ ꯑꯃꯒꯤ ꯄꯩꯁꯥ ꯊꯧꯖꯜꯕ ꯃꯀꯣꯛ ꯉꯥꯎꯔꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯄꯩꯁꯥꯈꯩꯁꯦ ꯑꯩꯈꯣꯏꯅ ꯊꯛꯇꯅ ꯆꯥꯗꯅ ꯂꯣꯏꯁꯟꯕ ꯅꯠꯇꯦ ꯅꯨꯄꯥꯁꯤꯗ ꯁꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯍꯖꯤꯔꯥꯁꯦ ꯁꯨꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯄꯤ 2 ꯂꯣꯜꯂꯃꯤꯅ ꯃꯥꯁꯨ ꯑꯁꯣꯝꯒꯤꯒꯁꯨ ꯃꯔꯩ ꯈꯔ ꯇꯧꯅ ꯑꯗꯩꯗꯤ ꯁꯣꯝꯗ ꯆꯠꯂꯦ ꯏꯀꯥꯏꯕꯤ ꯑꯣꯏ ꯌꯥꯗ꯭ꯔꯕ ꯂꯥꯛꯑꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯑꯗꯩ ꯑꯁꯣꯝꯒꯤꯗꯨꯁꯨ ꯑꯃꯨꯛ ꯅꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯈꯤ ꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯃꯨꯛ ꯈꯟꯕꯤ ꯃꯥꯁꯨ ꯃꯄꯥꯝꯗꯁꯨ ꯍꯟꯕ ꯉꯝꯗꯕꯤ ꯅꯨꯄꯤꯗꯨꯁꯨ ꯏꯟꯊꯣꯔꯛꯑꯕ ꯇꯧꯗꯅꯅꯦ ꯃꯥꯁꯨ ꯉꯥꯎꯆꯠꯅꯕꯤ ꯊꯧꯕ ꯁꯨꯔꯨꯕ ꯄꯩꯁꯥ ꯈꯔꯁꯤꯅꯅꯦ ꯊꯛꯇꯣꯛꯄꯤ ꯆꯥꯊꯣꯛꯄꯤ ꯑꯗꯩ ꯈꯔꯅꯤ ꯁꯨꯔꯦ ꯃꯊꯥ ꯁꯥꯔꯦ ꯌꯨ ꯅꯨꯡ ꯊꯛꯆꯜꯂꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯃꯊꯥ ꯁꯥꯔꯦ ꯈꯔꯅꯤ ꯑꯃꯨꯛ ꯁꯨ ꯉꯝꯗ꯭ꯔꯦ ꯇꯧꯗꯅ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣꯕ ꯄꯤꯔꯛꯇꯣꯏꯗꯣ ꯁꯤꯅꯦꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯑꯃꯒꯤꯅ ꯑꯃꯨꯛꯅꯦ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯑꯇꯥꯡꯕ JCB 2 ꯂꯩꯀꯣ ꯇꯥꯇꯥ 2 ꯂꯩ ꯇꯧꯔꯀꯥꯟꯗ ꯃꯥꯁꯤꯁꯨ ꯑꯇꯣꯝꯕꯤꯁꯨ ꯂꯣꯜꯂꯛꯑꯦꯕ JCB ꯊꯧꯕ ꯃꯥ ꯆꯠꯄꯁꯤꯗ ꯈꯪꯅꯔꯛꯇꯅ ꯑꯇꯣꯝꯕꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯂꯧꯔꯛꯑꯦꯕ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯌꯨꯝ ꯀꯥꯏꯔꯦ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯃꯤꯒꯤ ꯅꯨꯄꯥꯗꯣ ꯂꯩꯁꯜꯂꯦ ꯃꯤ ꯃꯌꯨꯝ ꯑꯃꯨꯛ ꯊꯨꯒꯥꯏꯔꯨꯔꯦ ꯁꯤꯅ ꯌꯨꯝ ꯀꯥꯏꯔꯛꯄ ꯍꯦꯛ ꯌꯥꯝꯃꯤꯈꯩ ꯍꯜꯂꯛꯑꯒ ꯂꯩꯕ ꯅꯨꯄꯤ ꯃꯁꯤꯡ ꯌꯥꯝꯃꯤꯈꯩꯅꯦ ꯅꯨꯄꯤ ꯂꯣꯟꯕ ꯅꯨꯄꯤ ꯀꯣꯏꯔꯒ ꯉꯥꯎꯁꯟꯅꯕ ꯃꯥꯏ ꯅꯨꯄꯤꯗ ꯑꯣꯠꯄ ꯅꯨꯄꯥꯁꯨ ꯌꯥꯝꯃꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯍꯥꯡꯕ ꯅꯍꯥ ꯃꯌꯥꯝꯗꯨꯅꯅꯦ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯃꯥꯕꯨ ꯊꯥꯛꯄꯤꯅꯕ ꯅꯨꯄꯥ ꯊꯤꯔꯛꯄꯗꯅꯦ ꯑꯗꯨꯝ ꯃꯤꯒꯤ ꯏꯃꯨꯡ ꯑꯃꯃꯨꯛ ꯊꯨꯒꯥꯏꯔꯛꯇꯣꯏꯅꯦꯕ ꯅꯨꯄꯤꯅ ꯅꯨꯄꯤ ꯂꯣꯏ ꯑꯣꯜꯂꯛꯏꯅꯤꯀꯣ ꯁꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯅꯨꯄꯥ ꯈꯛ ꯐꯠꯇꯕꯒꯤ ꯅꯠꯇꯦꯀꯣ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯐꯠꯇꯕꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯅꯦꯕꯁꯦ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯐꯠꯇꯕꯒꯤꯗ ꯂꯤ ꯅꯨꯄꯥ ꯅꯨꯄꯤ ꯂꯣꯟꯕꯒꯤꯗ ꯂꯤ ꯃꯧꯅ ꯅꯨꯄా ꯀꯣꯏꯕꯩ ꯑꯗꯩꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯩꯁꯨ ꯈꯔ ꯂꯤꯕꯤꯌꯣꯌꯦ ꯁꯤꯁꯦ ꯃꯧꯅ ꯅꯨꯄꯥ ꯀꯣꯏꯕꯩ ꯃꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯩ ꯋꯥꯔꯤ ꯉꯥꯛꯇꯅꯦꯕ ꯅꯨꯄꯥꯅꯁꯨ ꯃꯥꯏ ꯅꯨꯄꯤ ꯂꯩ ꯅꯨꯄꯤ ꯀꯣꯏꯕꯩ ꯅꯨꯄꯤ ꯂꯣꯟꯕꯩ ꯋꯥꯔꯤꯁꯤ ꯆꯞ ꯃꯥꯟꯅꯕ ꯋꯥꯔꯤꯅꯦꯕ ꯃꯥꯅ ꯂꯣꯜꯂꯛꯇꯣꯏꯗꯣ ꯀꯩꯅꯣ ꯁꯥ ꯀꯩ ꯅꯠꯇꯦ ꯅꯨꯄꯤꯅꯦꯕ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯅꯨꯄꯤꯗꯨꯁꯨ ꯐꯠꯇ꯭ꯔꯤꯅꯦꯕ ꯂꯣꯜꯂꯛꯏꯗꯨꯁꯨ ꯑꯗꯩ ꯃꯣꯏꯁꯤꯁꯨ ꯅꯨꯄꯤꯁꯦ ꯂꯣꯜꯂꯛꯑꯦꯀꯣ ꯈꯟꯅꯔꯦ ꯃꯄꯥꯡꯒꯤ ꯃꯤ ꯀꯧꯔꯦ ꯐꯨꯗꯠꯅꯔꯦ ꯍꯦꯛꯇ ꯅꯣꯏ ꯇꯧꯅꯤꯡꯕ ꯇꯧ ꯑꯩꯅ ꯂꯣꯜꯒꯦ ꯂꯣꯜꯂꯗꯤ ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯅꯣꯏꯅ ꯊꯤꯡ ꯉꯝꯒꯗ꯭ꯔꯥꯅꯦ ꯍꯦꯛꯇ ꯃꯄꯥꯡꯒꯤ ꯃꯤꯒꯕꯨ ꯐꯨꯗꯠꯅꯔꯦ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯄꯥꯎ ꯄꯤꯗꯅ ꯇꯧꯕꯗꯩ ꯅꯪꯅ ꯅꯄꯥꯝꯗ ꯄꯥꯎ ꯇꯝꯕꯅ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯐꯨꯗꯅ ꯑꯗꯩ ꯅꯨꯄꯤꯒꯤ ꯃꯄꯥꯝ ꯂꯥꯛꯑ ꯑꯃꯨꯛ ꯐꯨꯗꯅ ꯑꯗꯩ ꯑꯩꯅ ꯂꯣꯟꯒꯦ ꯂꯣꯜꯗꯤ ꯅꯣꯏꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕꯅ ꯇꯧꯅꯗꯅꯅꯦ ꯑꯗꯩꯗꯤ ꯁꯥꯒꯩ ꯂꯩꯀꯥꯏ ꯈꯨꯟ ꯐꯝꯅꯗꯅ ꯃꯥꯁꯨ ꯆꯪꯍꯟꯗꯕꯅ ꯃꯣꯏꯁꯨ ꯃꯣꯏ ꯍꯤꯡꯒꯣꯜ 2 ꯁꯨꯕꯖꯥꯠꯅꯦꯕ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯄꯥꯈꯪ ꯈꯜꯂ ꯂꯩꯈ꯭ರೆ ꯑꯗꯨꯒ ꯒꯥꯔꯤꯁꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯦ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯐꯦꯠ ꯐꯥꯔꯦꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯍꯧꯔꯒꯅ ꯈꯤꯇꯪ ꯐꯩꯕꯀꯣ ꯃꯆꯥ ꯄꯤꯛꯉꯩꯗ ꯂꯣꯜꯂꯛꯄꯁꯤꯅꯦꯕ ꯌꯥꯝ ꯋꯥꯏꯁꯦ ꯑꯗꯣ ꯃꯆꯥ ꯆꯥꯎꯔꯕꯅꯤꯅ ꯃꯆꯥꯁꯤꯅ ꯂꯣꯏ ꯁꯦꯟꯅꯕ ꯒꯥꯔꯤꯈꯩꯁꯦ ꯃꯥꯅ ꯁꯣꯛꯄ ꯌꯥꯗꯕ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜ ꯒꯥꯔꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯗ ꯃꯆꯥꯅꯨꯄꯥꯒ ꯅꯨꯄꯤ 2ꯒ ꯄꯣꯛꯑꯦꯕ ꯃꯆꯥꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯅꯧꯕ ꯇꯥꯟꯕꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯃꯣꯏ ꯊꯣꯛꯄ ꯍꯤꯡꯖꯈꯤꯕꯅ ꯂꯩꯀꯥꯏ ꯈꯨꯟ ꯋꯥꯔꯦꯞ ꯇꯧꯗꯅ ꯅꯨꯄꯥꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯍꯣꯏ ꯒꯥꯔꯤ ꯅꯨꯡꯂꯤꯗꯨꯕꯨꯗꯤ ꯃꯆꯥꯅꯨꯄꯥꯅ ꯁꯦꯟꯅꯔꯦ ꯑꯗꯨꯏꯁꯨ ꯃꯥꯒꯤ ꯍꯥꯡꯉꯤꯕ ꯋꯥꯠꯂꯤꯕ ꯃꯄꯥꯗꯨꯗꯤ ꯀꯅꯥꯅ ꯃꯦꯟꯅꯤ ꯑꯗꯩ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗꯤ ꯀꯅꯥꯅ ꯃꯦꯟꯅꯤ ꯒꯥꯔꯤ ꯅꯨꯡꯂꯤ ꯌꯨꯝ ꯍꯤꯡꯒꯣꯜꯗꯨꯅ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨ ꯌꯨꯝꯗꯨꯗꯤ ꯀꯥꯏꯔꯕꯅꯦꯕ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯗꯤ ꯃꯌꯥꯝꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯅ ꯂꯩꯔꯤꯕ ꯃꯥꯟꯆꯥꯡꯗꯨꯗꯤ ꯅꯨꯄꯤ ꯑꯍꯟ ꯃꯆꯥꯈꯩꯗ ꯑꯣꯏꯍꯟꯕꯤꯗꯅ ꯅꯨꯄꯤꯗꯣ ꯌꯨꯝ ꯂꯦꯡꯗꯅ ꯄꯥꯜꯍꯟꯕꯤꯗꯅ ꯃꯣꯏꯅ ꯁꯤꯟꯕꯤꯔꯤꯗோ ꯂꯩꯀꯥꯏ ꯈꯨꯟꯗꯨꯅ ꯑꯗꯨꯃ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯉꯝꯕ ꯑꯃꯗꯤ ꯇꯧꯕꯤꯔꯤꯗꯅ ꯑꯗꯨꯅ ꯁꯤꯅꯤ ꯏꯃꯨꯡꯁꯤꯗ ꯍꯧꯖꯤꯛꯁꯦ ꯀꯥꯏꯈꯠꯅꯔꯛꯏꯕꯅꯤꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯃꯅ
ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯂꯣꯟꯈꯣ ꯌꯥꯝ ꯂꯣꯟꯅꯤꯡꯈꯣ ꯅꯣꯏ ꯌꯦꯡꯉꯨ ꯑꯝꯇ ꯁꯤꯒꯤ ꯋꯥꯅꯔꯤꯕ ꯃꯆꯥꯈꯩꯅ ꯉꯥꯎꯅꯔꯤꯕ ꯑꯝꯇ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯂꯣꯜꯂꯤꯕ ꯅꯨꯄꯥꯁꯤꯡꯅꯀꯣ 시주 영어 마빠지나네 마빠지 레이기드래 누피 어흠 롤람메버고 누피 어흠 롤람바지다 누피 아톰비기 과이 아톰비 어흠 수바제 시기 마사가 있나네버 라이제 따나바 누파지 마탐두데 스페셜 컨트랙터네 해타 페차제 파이니 힌곤자 니움니 레이바 임팔 마요 렉 마요온지다 짜그라자니 마요 마카이 빌딩 요원바다 크로라 아얌 실라다바 마팜니 아도 아토파 힌고라 쪼바 님주 레이리바니 아도다 누피 아한기 마사지나네 누피 한지나 또 빌로레 에나 사우닝다나네 누피 야이 마이타레 야이 마제 티라퍼다 사우닝다나 마팜도 쌀라바 마사 pu라가 누피 레론 마누파가 일레미나로에나 시데이제 pu도이바 메시아세 누피 가이다 주니 누파 ꯈꯛꯅꯠꯇꯦꯀꯣ 모이는 ngakki 칸버도 마사가기 힌고원 삼번 깔람다버기 마사가이나 아두주 와리네버고 아두가 쌀레 아두가 라이레 마팜다 힌고르디 마탐두디 홍암미 후직티 아얌 땅에 아두가디 마이 마사노 파지수 마판다 타박 떨어가 좀 마판기 누피 물로 레이그레버고 아두가 목수 액시델람다 풀업 시그레바 아두 모이나 탐함바 마사 아니세 시나 누피 염가 누파암가 지나 누파드나 마양 누피 염 라우레 마판다 좀 레이람나 누피도 좀 마양 암다 팔레 카이나레 레이밤 솜다 레이트레고 아두가 어직세 마팔람다 목 타박 떨어 누피도 레이바 마통랑 칸바 나트레 마이 푼시도고 까나보 릭스 레이트레 마기 마즈 시라 할라 까나나 볼로이도이노 칸드레바 까나나 콘도이노 나데 마사 누파도주 아목 adum mayang no pidong law amu khaina accident thobudai maju makongje satpa khotpa ngamdrebako aduje mayang no pidona khaina bi deba admai kaino oirabanina adu kanda di hala aga hujuki nupi ahangi masaje khwai atombi nupi atombi gi masaj nupa complain tawra iba je mateng ni raiji gi manak to jikse layeba adai mo nupi yai majina kamai tawge dane magi na masa nupi amtang poeba mana matam du da mala ko de hanje chakramina mana le heure bako mana le heure aduga mai masaje mari fajan seme no pajna por ko pesa nung sa komjan ta chandana ma loi pai haure ba aduga masanu piju fajan sem dana moi di masam piju lecture oire bo hojik lecture oi ko saka gi ne du ko aduga atom biju mu matam du da masanu piju le sabi phar kan da yai mai masam pi le sabi phar kan da atom bi mu lo le hum su baje adu kan da atom biju ju posalak pum no mit da yai ma jena phure ba masanu piju kana pura tale adai moina aidi leijaro le sabini ko dujo adu hariba nupajina ju maonde chai kun mukso haliba adu adi aidi leijaro ena moju sagai na tai mapam jam lingba en nappa kola leijaro nang na nusiraga na ai pamda adum leijage na mapam jida moigi matam du nupajina yummam di sarammeba moi mapam ngi ngona mai leira adu dam macha maina macha ahum po eba ko nupa man piane adu maina leireba aduga de hujikse moju macha ga ju ngawai di salhodreba sungsa aduga dingai chanadreba moije moina ju kaichu yum nung ka khallu da ba thoidokna aduga amu kaino tawre juki mapa je na rakanda di koigi nupi yai majina mayum lomda doctor da gi pudha greba moida seba taw greba ko moya do singineba laibana somta tombi gi da yam lairabane hoi somda ju changthok changjin di tawna ba adu mana singdara magi da pusan greba ko singineba do moi mamsa di aduga moina loi seba se bi hona gre aduga moina lak po khot pa je moina changhandre get lo le ma pan dai korok po kolok pa je ka ta sanadreba amaina naraga sahi mukti leiramba aduga siram dai jidadi khara henjale habje sidadi ya do man re kan jidadi mana kauna loin kaureba ko adu kanda mana mai masanu pi kaino jida makhut paira loi sinara meba nanaw sing je yam pi yai magi masanu pi hujik lecture ori jida ko nanaw sing je yam pi eduna nang kaino to nanaw sing je yengjalu ana semona aina inausing je loi sem gane na mana manausing to mapa na makhut se pai halaga adai manausing to makok par mana wa sakhi ba mai to mapa ju lai gidre ko ado moi ju mai dum lai tam ba khot pa dum lai nei moina khalubana hayang mai dum akhoi ga dum yena dau lai re na khan ba adu go jik se moina muk a da lai ba jigi kaino je nupi khwai ahan du gi masa ani du ju mathong cha da na lai ba du da ne kaino du ju mo ningon du ju mathong cha dan lai re da na macha gi macha tare aduna amasu ne ba ko masu adu do mai lai do moi ju kok sal le ba moina aduga moi je satlaga hai re ba ko nupi yai magi macha nupi ji da maina ise akhoi ju khai bi ro akhoi yen thong na ra je na kembok lai tre baba na ngawai tika to ngai da putha da na yon tho ame
ꯑꯗꯣ ꯑꯩ ꯅꯨꯄꯥꯅ ꯄꯩꯁꯥ ꯊꯤꯔꯒ ꯑꯩꯈꯣꯏꯅ ꯍꯟꯗꯣꯛꯄꯅꯤ ꯍꯥꯏꯔꯒ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯃꯤꯡꯗ ꯂꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯩꯃꯨꯛ ꯃꯣꯏꯅ ꯍꯤꯡꯒꯣꯜꯁꯦ ꯑꯗꯨꯗ ꯂꯩꯅꯗꯤ ꯃꯃꯥꯁꯤꯅ ꯍꯥꯏꯕ ꯑꯗꯨꯏꯁꯨ ꯑꯗꯨ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯀꯩꯅꯣꯗ ꯂꯣꯏ ꯂꯩꯈ꯭ꯔꯦꯕ ꯃꯃꯤꯡꯗ ꯃꯣꯏꯒꯤ ꯂꯣꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ. ꯂꯣꯏ ꯑꯣꯟꯊꯣꯛꯑꯝ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣꯕ ꯇꯥꯡꯈ꯭ꯔꯕ ꯃꯐꯝ ꯉꯥꯛꯇ ꯃꯣꯏꯁꯦ ꯃꯀꯣꯛ ꯄꯥꯏꯔꯦꯕ ꯑꯗꯨꯅ ꯍꯣꯏ. ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯒꯅꯦ ꯂꯝ ꯀꯟꯕ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯆꯪꯉꯛꯑꯦꯕ ꯍꯌꯦꯡꯋꯥꯏꯗꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯂꯝꯁꯦ ꯑꯩꯅ ꯀꯟꯕꯤꯔꯝꯃꯒꯗꯤꯅ ꯑꯗꯨꯝ ꯐꯠ ꯐꯠ ꯂꯥꯎꯅ ꯏꯄꯥꯝꯗ ꯍꯦꯛꯇ ꯍꯜꯂꯣꯏꯗꯕꯅꯦꯕ ꯀꯟꯒꯗꯕꯅꯦꯕ ꯖꯒꯥꯁꯦ ꯍꯣꯏ. ꯑꯗꯣ ꯑꯃꯗꯨꯁꯨ ꯑꯍꯟꯗꯨꯁꯨ ꯃꯥꯅ ꯐꯦꯠ ꯂꯥꯎꯅ ꯑꯩꯗꯤ ꯑꯇꯣꯝꯕꯤ ꯄꯣꯔꯥꯗꯤꯅ ꯆꯠꯈꯤꯕ ꯍꯣꯏ, ꯑꯗꯩꯗꯤ ꯁꯥꯎꯕꯗꯒꯤ. ꯑꯗꯩ ꯑꯍꯨꯝꯁꯨꯕ ꯑꯇꯣꯝꯕꯤꯗꯨꯁꯨ ꯂꯩ ꯉꯝꯖꯗꯗꯅ ꯃꯥꯕꯨꯗꯤ ꯁꯦꯡꯅ ꯃꯄꯥꯝꯗ ꯍꯧꯖꯤꯛꯇꯤ ꯃꯆꯥꯈꯩꯅꯗꯤ ꯂꯝꯗꯣ ꯑꯋꯥꯕ ꯑꯣꯏꯅꯗꯣꯔꯦ ꯍꯧꯖꯤꯛ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏꯕ ꯑꯗꯣ ꯃꯤ ꯍꯣꯏ, ꯃꯃꯤꯡꯗ ꯍꯣꯏ. ꯂꯩꯈ꯭ꯔꯕꯗꯣ ꯀꯩ ꯇꯧꯔꯨꯗꯣꯏꯅꯣꯕ ꯃꯥꯅꯦ. ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯅ ꯂꯣꯜꯂꯣ ꯅꯨꯄꯥ ꯅꯣꯏ ꯅꯨꯄꯤꯁꯦ ꯉꯝꯃꯤꯈꯩ ꯂꯣꯜꯂꯣ ꯅꯨꯄꯥꯅꯤ ꯆꯥꯝꯃꯩ ꯃꯄꯨꯅꯦꯅ ꯆꯥꯝꯃꯩ ꯃꯄꯨ ꯅꯣꯏꯅ ꯆꯥꯝꯃ ꯂꯣꯜꯂꯨꯔ ꯄꯣꯛꯄ ꯅꯆꯥꯅꯁꯨ ꯃꯌꯥꯝꯗꯨꯅꯗꯤ ꯍꯧꯖꯤꯛ ꯀꯨꯝꯍꯩ ꯇꯥꯔꯦ ꯂꯝ ꯃꯨꯟꯅꯔꯦ ꯀꯦꯁ ꯇꯧꯅꯔꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯃꯈꯛ ꯍꯥꯏꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯃꯥꯅꯦ. ꯀꯌꯥ ꯂꯝ ꯃꯨꯟꯅꯔꯤ ꯃꯤ ꯑꯍꯟ ꯃꯆꯥ ꯑꯇꯣꯝꯕꯤ ꯃꯆꯥ ꯍꯦꯂꯥ ꯅꯠꯇꯦ ꯁꯤꯒꯤ ꯃꯊꯥ ꯃꯌꯥꯝꯁꯦ ꯅꯆꯥꯈꯩꯗ ꯁꯥꯍꯟꯒꯦꯅ ꯅꯣꯏꯁꯦ ꯅꯨꯄꯤꯁꯨ ꯂꯣꯜꯂꯝꯃꯤꯕ꯭ꯔꯕ ꯅꯣꯏꯕꯨ ꯏꯄꯥꯅꯤ ꯑꯗꯨꯅꯦꯅ ꯇꯔꯄꯣꯜ ꯑꯃ ꯀꯠꯇꯅ ꯎꯁꯣꯞ ꯑꯃ ꯀꯠꯇꯅ ꯂꯥꯏꯗ ꯀꯩꯅꯣꯝ ꯀꯠꯂ ꯈꯣꯏꯔꯝꯒꯗꯕ ꯅꯣꯏꯁꯤꯕꯨ ꯂꯥꯏꯔꯩꯕꯛꯇꯩ ꯆꯤꯡꯊꯔꯒ ꯅꯔꯥꯏꯕꯛꯇꯨꯗ ꯅꯆꯥꯈꯩꯗꯨꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯅꯤꯡꯉꯣꯏꯗꯕꯩ ꯃꯔꯝ ꯀꯔꯤ ꯂꯩ ꯌꯥꯝ ꯂꯣꯟꯒꯣ ꯆꯨꯝꯕꯅꯤ. ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯒꯣ ꯅꯆꯥꯈꯩꯅ ꯁꯣꯝꯗ ꯂꯥꯟ ꯇꯥꯟꯅꯔꯤꯕꯁꯦ ꯃꯨꯟꯅꯗꯅ ꯌꯦꯡꯉꯣ ꯂꯥꯏꯔꯩꯕꯥꯛꯇꯨꯗ ꯌꯦꯡꯉꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯍꯥꯏꯒꯗꯧꯕꯕꯨ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯑꯗꯨꯒ ꯆꯨꯝꯕꯅꯤ. ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯀꯣꯟꯕꯒꯤ ꯍꯧꯖꯤꯛꯁꯦ ꯍꯣꯏ. ꯀꯦꯁꯁꯦ ꯁꯤꯡꯈꯛ ꯃꯇꯦꯛꯁꯤꯒ ꯍꯥꯏꯔꯝꯈꯤꯒꯦ ꯑꯩ ꯑꯗꯨꯒ ꯑꯔꯣꯏꯕ ꯋꯥꯔꯤꯁꯦ ꯂꯤꯔꯒꯦ ꯊꯝꯕꯤ. ꯀꯩꯅꯣ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯌꯥꯝꯅ ꯂꯥꯛꯑꯦ ꯑꯁ ꯆꯍꯤ 2, 3, 5 ꯇꯔꯨꯛ ꯅꯨꯡꯁꯤꯅꯔꯒ ꯔꯤꯂꯦꯁꯟ ꯊꯝꯅꯔꯒ ꯅꯨꯄꯥꯁꯤ ꯂꯩꯊꯣꯛꯈ꯭ꯔꯦ ꯕ꯭ꯂꯣꯛ ꯊꯝꯈ꯭ꯔꯦ ꯐꯣꯟ ꯐꯥꯎꯗ꯭ꯔꯦ ꯆꯍꯤ ꯊꯥ 2 ꯐꯥꯔꯦ ꯑꯗꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯟꯁꯤꯞ ꯑꯣꯏꯍꯧꯔꯦꯅ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤꯁꯦ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯍꯣꯏ. ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯅꯨꯄꯤ ꯀꯣꯏ ꯑꯅ ꯅꯨꯄꯤꯗꯨꯒ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛ ꯈꯠꯅꯕꯤ ꯑꯗꯩꯗꯤ ꯍꯥꯏꯔꯨꯔꯦ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯐꯨꯗꯠꯄꯤ ꯇꯧꯗꯅ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯅꯩꯕꯒꯤ ꯁꯤꯃꯥ ꯇꯥꯅꯕ ꯂꯥꯛꯄꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯆꯦꯟꯁꯤꯟꯈ꯭ರೆ ꯍꯥꯟꯅ ꯔꯤꯂꯦꯁꯟ ꯀꯨꯏꯅ ꯊꯝꯅꯔꯒꯅ ꯑꯃꯨꯛ ꯃꯈꯣꯡ ꯊꯣꯡꯅ ꯆꯦꯟꯖꯟꯅꯕꯩ ꯍꯧꯖꯤꯛ ꯀꯦꯁ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅꯅꯦ ꯂꯩꯁꯥꯕꯤ ꯃꯥꯏ ꯅꯨꯄꯤ ꯂꯩꯅ ꯂꯩꯁꯥꯕꯤ ꯆꯦꯜꯂꯨꯕꯒꯤ ꯍꯦꯛꯇ ꯏꯔꯥꯡꯁꯦ ꯅꯩꯅꯔꯛꯄꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯗꯅꯅꯦ ꯍꯨ ꯊꯛꯄ ꯑꯗꯨꯝꯕꯩ ꯀꯦꯁ ꯌꯥꯝ ꯃꯅꯨꯡꯗ ꯇꯧꯅꯔꯤ ꯍꯣꯏ ꯍꯣꯏ. ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯅꯪ ꯀꯦꯁ ꯑꯃ ꯆꯦꯟꯅꯔꯒꯦ ꯑꯋꯥꯕ ꯑꯃ ꯇꯥꯔꯒꯦꯅ ꯅꯈꯣꯡ ꯊꯥꯡꯖꯜꯂꯕꯅꯤ ꯑꯗꯒꯤ ꯌꯥꯝ ꯑꯃꯨꯛ ꯑꯆꯨꯝꯕꯅꯤ. ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯔꯒ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯨꯕ ꯃꯧ ꯅꯪꯁꯦ ꯍꯌꯦꯡ ꯅꯪ ꯅꯨꯄꯥꯅ ꯈꯪꯉꯒ ꯑꯣꯠꯇꯣꯏꯕ ꯅꯩꯗꯣꯏꯕ ꯑꯗꯩ ꯌꯨꯝ ꯀꯥꯔꯛꯀꯅꯤ ꯇꯥꯟꯊꯣꯔꯛꯀꯅꯤ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯅꯆꯥꯒꯤ ꯈꯜꯂ ꯉꯥꯛꯄꯤꯔꯦ ꯈꯜꯂꯒꯁꯨ ꯃꯗꯨꯗ ꯉꯥꯡꯉꯛꯀꯗꯕ ꯅꯩꯔꯛꯀꯗꯕ ꯑꯗꯨꯅ ꯅꯄꯨꯟꯁꯤꯗꯣ ꯋꯥꯖꯔꯒꯦꯅꯅꯦ ꯈꯣꯡ ꯊꯥꯡꯖꯟꯖꯔꯕꯅꯤꯀꯣ ꯅꯪ ꯌꯥꯝ ꯅꯨꯄꯥ ꯑꯆꯨꯝꯕꯅꯤ. ꯂꯩꯅ ꯅꯨꯄꯥ ꯀꯣꯏꯔꯤꯗꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯄꯥꯈꯪꯁꯨ ꯉꯥꯏꯔꯦ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯂꯩꯁꯥꯕꯤ ꯑꯃ ꯅꯛꯁꯟꯅꯕ ꯃꯔꯤ ꯅꯪꯅ ꯍꯦꯛ ꯊꯝꯈ꯭ꯔꯕ ꯅꯪꯁꯦ ꯂꯧꯅꯔꯗꯤ ꯐꯩ ꯂꯧꯅꯗ꯭ꯔꯗꯤ ꯍꯌꯦꯡ ꯃꯣꯠ ꯆꯥꯅꯔꯛꯇ꯭ꯔꯕ ꯅꯪꯅꯁꯨ ꯅꯨꯄꯤꯗꯣ ꯄꯥꯝꯃꯛꯇꯕꯁꯨ ꯂꯥꯛꯀꯅꯤ ꯑꯇꯣꯞꯄ ꯄꯥꯝꯃꯛꯄꯁꯨ ꯅꯪ ꯀ꯭ꯔꯥꯏꯝ ꯑꯃ ꯆꯦꯟꯅꯔꯒꯦꯅ ꯅꯨꯄꯤꯁꯦ ꯃꯁꯥ ꯁꯣꯛꯑꯕꯅꯤꯅ ꯑꯗꯩ ꯂꯩꯁꯥꯕꯤ ꯅꯣꯏꯁꯨ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯅꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯅꯔꯕꯀꯣ ꯅꯣꯏꯁꯦ ꯑꯗꯣ ꯑꯋꯥꯕꯗꯣ ꯑꯃ ꯍꯌꯦꯡ ꯇꯥꯖꯔꯒꯦ ꯅꯨꯄꯥꯁꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯀꯥꯟꯗ ꯑꯅ ꯑꯋꯥꯕ ꯑꯃ ꯇꯥꯖꯔꯒꯦ ꯃꯤꯅ ꯊꯤꯅ ꯂꯩꯁꯥꯔꯤꯉꯩꯗ ꯀꯩꯗꯧꯕ ꯏꯖꯠ ꯄꯤꯊꯣꯛꯏ ꯂꯩꯁꯥꯔꯤꯉꯩꯗ ꯀꯔꯤꯒꯤ ꯍꯣꯇꯦꯜꯗ ꯇꯨꯃꯤꯟꯅꯩ ꯑꯅꯅꯦ ꯂꯩꯁꯥꯕꯤꯅꯕꯨ ꯃꯤꯔꯣꯟꯕ꯭ꯔꯥ ꯑꯉꯥꯡ ꯂꯧꯊꯣꯛꯄ꯭ꯔꯥ ꯒꯨꯂꯤ ꯆꯥꯕ꯭ꯔꯥꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯍꯜꯂꯒꯦꯅꯅꯦ ꯅꯈꯣꯡ ꯊꯥꯡꯖꯟꯖꯔꯕꯅꯤ ꯅꯨꯄꯥꯗꯨꯗ ꯏꯖꯠ ꯄꯤꯊꯣꯛꯑꯕꯅꯤꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ. ꯑꯗꯨꯅ ꯁꯤꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯏꯁꯥꯅ ꯃꯨꯟꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯍꯧꯁꯦꯕꯀꯣ ꯑꯆꯨꯝꯕꯅꯤ. ꯑꯗꯨꯒ ꯀꯩꯅꯣ ꯑꯔꯣꯏꯕ ꯋꯥꯔꯤꯁꯦ ꯑꯩ ꯂꯤꯖꯔꯒꯦ ꯁꯤꯁꯨ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯃꯊꯃꯣꯏ ꯆꯥꯛꯅ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯈꯪꯕꯤꯔꯅꯦꯕ ꯃꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤ ꯆꯍꯤ ꯃꯁꯥꯒꯤ 55 ꯁꯨꯔꯦ ꯑꯗꯨꯗ ꯃꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯒꯦ ꯍꯥꯏꯕꯕꯨ ꯃꯥꯁꯦ ꯃꯀꯣꯛꯇꯒꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯤꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯁꯤꯗ ꯃꯇꯝꯗꯨꯗꯤ ꯍꯧꯈ꯭ꯔꯦ ꯃꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯁꯤ ꯌꯥꯝ ꯀꯨꯏꯈ꯭ꯔꯕꯒꯤ ꯋꯥꯔꯤꯅꯤ ꯃꯥꯅ ꯆꯍꯤ 35 ꯆꯪꯉꯛꯄ ꯃꯇꯝ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯆꯍꯤ 55 ꯁꯨꯔꯕꯅꯤꯅ ꯆꯍꯤ ꯀꯩꯅꯣꯒꯤ 90ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯀꯣ ꯃꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯁꯦ ꯑꯗ ꯃꯥꯁꯤ ꯀꯩꯅꯣꯁꯤꯅ ꯃꯣꯏꯒꯤ ꯀꯥꯡ ꯆꯤꯡꯕꯒꯤ ꯂꯩꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯎꯈꯤꯕꯅꯤ ꯑꯗꯒꯤ ꯃꯥꯁꯤ ꯄꯥꯝꯈꯤꯗꯅ ꯅꯨꯄꯥꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ
ꯑꯗꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯃꯥꯁꯦ ꯁꯦꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯇꯧꯁꯤꯗ ꯃꯌꯥꯝꯁꯤꯅꯁꯨ ꯌꯥꯕꯤꯌꯨ ꯅꯪ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯖꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯅꯨꯄꯥꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯒꯗꯕꯁꯦꯅ ꯃꯌꯥꯝꯁꯤꯅꯁꯨ ꯍꯥꯏꯔꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯀꯩꯀꯩꯁꯤ ꯅꯨꯄꯥꯁꯤꯅ ꯑꯆꯥꯄꯣꯠ ꯂꯩꯔꯛꯇꯅ ꯈꯣꯠꯇꯅ ꯆꯥꯗꯅ ꯃꯣꯏꯁꯦ ꯄꯨꯂꯞ ꯄꯨꯂꯞ ꯀꯣꯏꯕ ꯆꯠꯇꯅ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯌꯧꯔꯛꯑꯁꯨ ꯑꯗꯩ ꯊꯥꯕꯜ ꯆꯣꯡꯉꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯑꯣꯏꯔꯁꯨ ꯃꯣꯏꯁꯦ ꯄꯨꯂꯞ ꯄꯨꯂꯞ ꯎꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅꯔꯦꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯁꯤꯅ ꯃꯣꯏ ꯑꯅꯤꯁꯦ ꯆꯦꯜꯂꯦ ꯃꯥꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯈꯝꯕꯟꯖꯩꯕ ꯃꯉꯣꯟꯗ ꯌꯥꯝ ꯈꯝꯕꯟꯖꯩ ꯃꯥ ꯑꯗꯨꯗꯨꯅ ꯆꯦꯜꯂꯁꯦꯅ ꯆꯦꯜꯂꯦ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯁꯦ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇ ꯅꯤꯉꯣꯜ 3 ꯂꯩꯔꯝꯃꯦ ꯃꯣꯏꯒꯤ ꯃꯇꯝꯁꯤꯗ ꯃꯆꯦ 2 ꯑꯗꯩ ꯃꯆꯟꯅꯨꯄꯤ 1 ꯑꯗꯣ ꯅꯨꯄꯥꯁꯤꯒ ꯃꯥꯒꯗꯤ ꯆꯍꯤꯁꯦ 8ꯃꯨꯛ ꯍꯟꯅꯩꯌꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯃꯆꯦ 1 ꯃꯆꯟꯅꯨꯄꯤ 2 ꯃꯆꯟꯅꯨꯄꯤ 2ꯁꯤꯅꯐꯧꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯩ ꯂꯣꯏ ꯍꯜꯂꯦꯕ ꯑꯗꯨꯅ ꯍꯟꯕꯅꯤꯅ ꯃꯥꯅ ꯃꯉꯣꯟꯗ ꯏꯅꯝꯃꯒꯁꯦ ꯀꯧꯗꯕꯤ ꯑꯗꯩ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯄꯁꯤꯗ ꯄꯩꯁꯥꯁꯨ ꯁꯤꯀꯤ ꯑꯃ ꯊꯣꯛꯇꯅ ꯅꯣꯏꯅ ꯍꯧꯖꯤꯛ ꯆꯦꯜꯂꯛꯏꯁꯤꯕꯨ ꯀꯔꯤ ꯆꯥꯅꯦꯅ ꯆꯦꯜꯂꯛꯏꯅꯣ ꯀꯅꯥꯅ ꯊꯥꯛꯄꯤꯅꯦꯅ ꯆꯦꯜꯂꯛꯏꯅꯣ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯅꯕꯥꯅꯤ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗ ꯅꯨꯄꯥꯁꯦ ꯀꯩꯝ ꯈꯨꯝ ꯉꯝꯖꯗꯦꯕꯀꯣ ꯃꯆꯦꯅ ꯃꯃꯥꯅ ꯉꯥꯡꯕꯁꯤꯗꯩ ꯃꯃꯥꯗꯤ ꯀꯞꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯃꯥꯅ ꯁꯤꯗꯩ ꯅꯨꯄꯤ ꯆꯦꯟꯖꯜꯂꯛꯄ ꯃꯆꯟꯁꯤꯡ ꯃꯥꯅ ꯁꯦꯝꯒꯗꯕꯅꯤ ꯑꯗꯩ ꯃꯆꯦꯁꯨ ꯂꯩꯔꯤ ꯃꯆꯦꯁꯨ ꯀꯥꯜꯂꯝꯕ ꯆꯦꯟꯕ ꯀꯥꯏꯅ ꯃꯄꯥꯒꯁꯦ ꯁꯥꯎꯋꯦꯕ ꯑꯗꯩ ꯃꯥꯏ ꯍꯥꯏꯗꯣꯛꯄꯁꯦ ꯆꯠꯂꯨꯔꯀꯥꯟꯗꯗꯤ ꯑꯃꯨꯛꯁꯨ ꯑꯁꯣꯝꯒꯤꯁꯨꯅꯦ ꯏꯟꯊꯣꯔꯛꯑꯦꯕ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯟꯕ ꯅꯪ ꯌꯥꯝꯅ ꯌꯨꯝ ꯄꯥꯅꯤꯡꯉꯕꯅꯤꯅꯅ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯁꯣꯝꯗ ꯏꯟꯊꯣꯔꯛꯄ ꯑꯗꯨ ꯇꯧꯗꯕ ꯑꯋꯣꯡ ꯑꯂꯣꯝꯕꯣꯛ ꯇꯝꯗꯕ ꯏꯆꯥ ꯃꯊꯟꯇ ꯄꯣꯛꯄꯕꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯀꯩꯗꯧꯗꯕ ꯍꯦꯛꯇ ꯏꯟꯊꯣꯔꯛꯄꯅ ꯁꯥꯎꯔꯦ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯤꯗꯅ ꯃꯥꯗꯤ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯆꯠꯆꯩ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯃꯥꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯍꯣꯠꯅꯔꯦ ꯑꯗꯣ ꯃꯉꯣꯟꯁꯤꯗ ꯃꯣꯏ ꯂꯩꯔꯤꯕ ꯅꯤꯉꯣꯜ ꯑꯗꯩ ꯃꯅꯦꯝꯁꯤꯅ ꯋꯥꯁꯨ ꯑꯝꯇ ꯏꯟꯊꯤꯉꯥꯏ ꯉꯥꯡꯕꯤꯗꯦ ꯃꯥꯅ ꯆꯥꯛꯃꯛꯇ ꯊꯣꯡꯉꯦ ꯏꯟꯖꯥꯡꯃꯛꯇ ꯊꯣꯡꯉꯦ ꯍꯥꯎꯋꯦ ꯍꯥꯏꯕꯤꯗꯦ ꯀꯩꯅꯣꯝꯇꯁꯨ ꯊꯥꯒꯠꯄꯤꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯥꯅ ꯋꯥ ꯑꯝꯇ ꯉꯥꯡꯉꯁꯨ ꯈꯨꯝꯕꯤꯗꯕ ꯑꯗꯩ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯔꯁꯨ ꯈꯨꯝꯕꯤꯗꯕ ꯃꯥꯅ ꯍꯥꯟꯅ ꯆꯥꯊꯣꯛꯑꯦ ꯌꯥꯗꯕꯤ ꯃꯣꯏ ꯆꯥꯕꯗꯁꯨ ꯀꯧꯕꯤꯔꯛꯇꯕꯤ ꯃꯣꯏꯅ ꯆꯥꯈ꯭ꯔꯦ ꯇꯣꯛꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯂꯨꯈꯥꯛ ꯆꯒꯨꯝ ꯃꯌꯥꯝꯗꯣ ꯊꯝꯃꯝꯃꯒ ꯑꯗꯨ ꯁꯦꯡꯕ ꯑꯣꯏꯅ ꯆꯪꯉꯒ ꯃꯥꯅ ꯆꯥꯛ ꯏꯁꯤꯡꯁꯦ ꯆꯥꯖꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯄꯥꯜꯂꯛꯑꯦꯕ ꯃꯥꯒꯤ ꯃꯌꯨꯝꯁꯦ ꯑꯗꯨꯃꯥꯏꯅ ꯄꯥꯜꯂꯛꯄꯁꯤꯗ ꯃꯣꯏꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯤꯒꯤ ꯗꯨꯀꯥꯟ ꯌꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯗꯨꯀꯥꯟ ꯑꯃ ꯐꯝꯁꯤꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯈꯜꯂꯦꯒ ꯃꯥꯁꯦ ꯃꯁꯥ ꯊꯥ 9 ꯁꯨꯔꯦ ꯃꯤꯔꯣꯜꯂꯦ ꯑꯗꯨꯀꯥꯟꯗ ꯃꯃꯥ ꯃꯄꯥꯅ ꯂꯧꯈꯠꯄꯤꯔꯦ ꯃꯥ ꯃꯆꯥ ꯄꯣꯛꯇꯧꯔꯕꯅꯤꯅ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯦ ꯂꯣꯏ ꯍꯥꯞꯄꯦ ꯑꯗꯨ ꯁꯅꯥ ꯂꯨꯄꯥꯁꯤ ꯍꯥꯞꯄꯛꯄꯁꯤꯡꯁꯦ ꯑꯗꯨꯝ ꯂꯧꯈꯠꯄꯐꯧ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯀꯥꯏꯊꯣꯛꯑꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯣ ꯑꯉꯥꯡꯁꯨ ꯄꯣꯛꯂꯛꯑꯗꯕꯅꯤ나 ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯩꯈꯣꯏꯁꯦ ꯋꯥꯔꯅꯦꯅ ꯑꯗꯨꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯗꯨꯀꯥꯟ ꯑꯃ ꯐꯝꯗꯅ ꯍꯣꯠꯅꯈ꯭ꯔꯦ ꯃꯥ ꯃꯆꯥ ꯄꯣꯛꯑꯦ ꯑꯗꯩ ꯑꯃꯨꯛ खा लेगा दुकान से खग खग चाखलक्तना मोजे खरा हेना सेंटर चाब दुकान अमदा फमजेना अमुक खरा सेंटर चाब अमदा फम्मे अदुदि माजु मचादो खितंग चही मुक कयु फाराबनिना माजु थोक्तना खोतना होनारे मचानुपी ने हाम पोइजे दे अनि सुबदा मचानु पामजु यावरे दे मोगी बिजनेस से तोंगेबा अदुम तोंगे अदैदि मबानिजे टेक टेक पैसा नुसाजे फंगजदना दे मोई अदुम मचे लोहोंगबा मचल लोहोंगबा मयामजे नुपाजन लोय होंगे अदई मकुबोक्से मुंग नारक मनेमबोक्से मुंग नारक लोय होनारे मनेमबो मुंग लैगिद्रे अदु मोइजु तवबुदि मौजुना लोय कथो कांदा लोयना मोइगी थौदांग अना येक लोहोंग खोंदोंबो लोय यारक ए मोइना कैनोम हायरे माना खुमदे मुनुंगी थबक फजन तौई खासी माना खांगा अदुम मानद्रबनिना मोइना ओइना इकाइजरेबा निंगोनजिंग काइजिंगदुना मोइना तौगिबदुगा मनम अदो नि मौदु लाकपदा मोइना ओखिबा मओंगदुगा मौदुना तौरइदुगा मोइसे इकाइजैबा तसेंगबदी मौदुगी लौखटपदा हापकपा सनादुना हौदोकिबा थबकनेबा अदुइ सनादो हापमद्रदि नुपादो दमाय ओइरमोइबा अहानबगी मियोइबगी बिजनेस तौबदा अहानबगी पैसा सेलेबसिनेबा याम दरकार ओइजे सि लैतदि कैकुम बंबौ ngamदेबा अदैदि मोइजे कैनो तौरे अदुमाइना तौरगा इमुंगजी पालकपजिना मोइगी कारबारजे दम ज ज जाखोलक्तना तौवे अदुजु मोइसे याम नुंगाइबा यारबनी अदुबु इमुंगी अवाना मयाम लोंग खोंदोंबा मोइना लोइना चही 8-9 पुरा अबनिना पैसाजे लेम्बा ngamदेबा तुंगजनबा मबानिगी अदुबु लोइना लोइग्रबा मतुंगजिदा मकुबोक्सिनदि अहल लोयकांदा यामना याबिरमी मौजे याम लुना तौबिरमी अदै मोइ अदुकांदा मागी नुपागी बिजनेस सिदने नुपी नहा खरा यावबा बिजनेस ओइबा नुपी नहा खरा दरकार ओइबा अदो नुपी नहा खराजी मोइदा अदुम नुक्तिगी लागा थबक इंगांगजे यावरबनिनाको अदो मसि तसेंगना हायरबददि सिगी वारीजिदा पुरिबा चौबा मेसेजसे कोई नुपाना तौबा थबकसिदने नुपी नहा से यावहनगनो लोइना हनगनो हाइबनेबा अदुदगिनेबा सोइदरइजे दुगा मकुबोक्सी लैरिङाइददि मकुबोक्सना लोइ सेनादना खोतना मीना अम्बो उसितबा हेंजनबसे ngamamदेबा मकुबोक्से अदुना
ꯃꯀꯨꯕꯣꯛꯁꯦ ꯂꯩꯈꯤꯗꯕꯗꯒꯤꯅꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯍꯧꯔꯛꯏꯕ ꯂꯥꯟꯁꯦ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯊꯕꯛꯁꯤꯗ ꯌꯥꯎꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯎꯔꯤꯕ ꯃꯧ ꯅꯍꯥ ꯍꯜꯂꯛꯄꯤ ꯑꯃ ꯌꯥꯎꯏ ꯃꯥꯁꯦ ꯑꯗꯨꯝ ꯑꯇꯩ ꯌꯥꯎꯔꯤꯕꯁꯤꯡꯗꯨꯗꯤꯅꯦ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯕ ꯂꯥꯛꯄꯅꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯃꯟꯕ ꯁꯦꯠꯂꯛꯏ ꯁꯅꯥ ꯂꯨꯄꯥ ꯁꯤꯗꯦ ꯀꯦꯗꯦ ꯃꯧꯗꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗ ꯍꯦꯡꯉꯣꯏ ꯑꯉꯥ ꯇꯧꯗꯦ ꯅꯣꯛꯁꯟꯗꯦ ꯍꯧꯖꯟꯗꯦ ꯋꯥ ꯉꯥꯡꯖꯟꯗꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯗꯤꯅꯦ ꯑꯗꯨꯝ ꯃꯥꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗꯒꯤ ꯈꯠꯁꯟꯅꯕ ꯅꯨꯄꯥꯗ ꯑꯗꯨꯝ ꯋꯥꯁꯦ ꯉꯥꯡꯒꯟꯕ ꯍꯥ ꯅꯣꯛꯀꯟꯕ ꯅꯨꯄꯥ ꯃꯅꯥꯛ ꯂꯩꯒꯟꯕ ꯅꯨꯄꯥꯗ ꯑꯗꯨꯝ ꯀꯦꯗ ꯋꯥ ꯉꯥꯡꯒꯟꯕ ꯇꯥꯃꯣ ꯆꯥꯁꯤ ꯑꯝꯇ ꯊꯛꯄꯤꯌꯨꯁꯦ ꯊꯛꯆꯜꯂꯣ ꯋꯥꯔꯝꯃꯅꯤ ꯑꯗꯩ ꯈꯔ ꯑꯗꯨꯝ ꯀꯦꯕ ꯂꯤꯞꯁꯇꯤꯛ ꯁꯪꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯗꯤ ꯇꯧꯈ꯭ꯔꯦꯕ ꯉꯋꯥꯏꯗꯩ ꯍꯧꯅ ꯃꯁꯤ ꯈꯔꯗꯤꯅ ꯃꯥ ꯈꯜꯂꯦ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯇꯩꯅꯗꯤ ꯃꯃꯤꯠꯅꯐꯧ ꯌꯦꯡꯕ ꯉꯝꯗꯦ ꯃꯃꯥꯡ ꯁꯝꯃ ꯆꯠ ꯉꯝꯗꯦ ꯄ꯭ꯔꯣꯄꯥꯏꯇꯔꯅꯤ ꯃꯄꯨꯅꯤ ꯃꯥꯁꯦꯅ ꯑꯗꯩ ꯇꯥꯃꯣ ꯆꯥꯁꯤ ꯑꯃ ꯊꯛꯆꯜꯂꯣꯅ ꯄꯤꯁꯟꯕ ꯉꯝꯗꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯤ ꯏꯆꯦꯕꯦꯝ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯦꯅ ꯕꯦꯕꯥꯔ ꯇꯧꯅꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯍꯦꯛ ꯂꯩꯇꯕꯒ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯇꯥꯃꯣ ꯆꯥꯁꯤ ꯊꯛꯆꯜꯂꯣ ꯇꯥꯃꯣ ꯋꯥꯔꯅꯤꯌꯦ ꯈꯔ ꯄꯤꯁꯟ ꯑꯗꯩ ꯇꯥꯃꯣ ꯁꯤꯗ ꯐꯝꯃꯣ ꯑꯗꯩ ꯇꯥꯃꯣꯒꯤꯗꯨꯗ ꯑꯩ ꯇꯧꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯃꯇꯦꯡꯁꯦ ꯁꯨꯝ ꯄꯥꯡꯁꯟꯈ꯭ꯔꯦꯕ ꯑꯗꯨꯗꯩꯗ ꯃꯤ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯎ ꯇꯝꯃꯛꯏꯀꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯎꯍꯟꯒꯅꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯥꯝ ꯀꯩꯅꯣ ꯇꯧꯏꯀꯣ ꯃꯁꯤꯅ ꯁꯨꯝ ꯃꯌꯥꯝꯁꯤꯅ ꯍꯥꯏꯀꯣ ꯃꯥꯁꯨ ꯁꯨꯝ ꯌꯦꯡꯉꯤꯀꯣ ꯃꯥꯏ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯦ ꯑꯗ ꯅꯣꯡꯃꯗꯤ ꯃꯥꯅ ꯉꯥꯡꯕꯅꯦꯕ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅோ ꯁꯤꯗ ꯊꯕꯛ ꯌꯥꯎꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅ ꯐꯤ ꯃꯆꯨ ꯊꯣꯛꯐꯝ ꯁꯦꯠꯇꯦ ꯁꯤꯗꯩꯗ ꯅꯥꯟꯕꯒꯤ ꯃꯊꯧ ꯀꯩ ꯇꯥꯏ ꯀꯦꯕꯒꯤ ꯃꯊꯧ ꯇꯥꯏ ꯀꯩ ꯇꯥꯏ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯕ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯄꯨꯒꯦ ꯏꯆꯥ ꯌꯣꯛꯀꯦꯅ ꯑꯗꯨ ꯅꯪꯅ ꯁꯤꯗ ꯂꯤꯞꯁꯇꯤꯛ ꯉꯥꯡꯅ ꯁꯪꯕꯩ ꯀꯩ ꯃꯊꯧ ꯇꯥꯏ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯃꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯤ ꯅꯨꯄꯤ ꯌꯥꯎꯔꯤꯈꯩꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯅꯪꯁꯦꯈꯔꯁꯨ ꯅꯨꯄꯥꯗ ꯋꯥ ꯉꯥꯡꯒꯜꯂꯤ ꯅꯣꯛꯀꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯨꯄꯥꯗ ꯅꯃꯤꯠꯅꯕꯨ ꯌꯦꯡꯈꯠꯀꯅꯨ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯅꯃꯥꯏ ꯑꯣꯟꯁꯤꯟꯅꯔ ꯌꯦꯡꯅꯒꯅꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝꯃ ꯁꯨꯃꯥꯏꯅ ꯌꯦꯡꯗꯔꯒ ꯉꯥꯡꯉꯨ ꯋꯥ ꯍꯥꯏꯕꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯅꯣꯏ ꯁꯝꯁꯥ ꯇꯧꯒꯅꯨ ꯑꯗꯨ ꯇꯧꯒꯅꯨ ꯈꯔ ꯉꯥꯡꯉꯦꯕ ꯑꯗꯨ ꯉꯥꯡꯉꯨꯕꯁꯤꯗ ꯅꯨꯄꯤꯁꯦ ꯀꯞꯄ ꯆꯠꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯥꯛꯇꯦꯀோ ꯑꯍꯥꯟꯕ ꯃꯥꯁꯦ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨ ꯀꯨꯏꯕ ꯃꯆꯥꯁꯤꯡꯁꯦ ꯃꯇꯝꯁꯤꯗ ꯃꯄꯥꯟꯗ ꯂꯣꯏ ꯂꯥꯏ ꯇꯝꯈ꯭ꯔꯕꯅꯦ ꯑꯗꯨ ꯀꯨꯏꯕ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯃꯥꯏ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯈꯨꯕꯥꯡ ꯁꯦꯠ ꯊꯥꯗ꯭ꯔꯤ ꯉꯥꯡꯗ꯭ꯔꯤ ꯆꯩꯗ꯭ꯔꯤ ꯑꯗꯨꯏ ꯅꯨꯃꯤꯠꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯏ ꯅꯨꯄꯥꯅ ꯃꯥꯁꯦ ꯐꯨꯏꯌꯦꯕ ꯅꯪꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯂꯩꯇ ꯂꯥꯏꯔ ꯌꯥꯎꯕ ꯂꯥꯛꯄꯗꯨꯗ ꯃꯤꯒꯤ ꯈꯥꯏꯅꯔ ꯂꯩꯕꯅꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯟꯅ ꯌꯦꯡꯗꯗꯅ ꯃꯆꯥ ꯑꯍꯨꯝꯗꯣ ꯌꯥꯝ ꯋꯥꯅ ꯌꯣꯛꯏꯅꯤ ꯃꯁꯥꯒꯤ ꯈꯔ ꯂꯥꯡꯒꯟꯕꯅꯤ ꯑꯩꯅ ꯏꯆꯟꯗꯧ ꯈꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯤꯗꯤ ꯅ ꯍꯌꯦꯡꯒꯩ ꯑꯗꯨꯃꯥꯏꯅ ꯉꯥꯡꯈꯤꯗ꯭ꯔꯥ ꯑꯅ ꯑꯗꯨꯗꯩꯗ ꯃꯥꯅ ꯇꯥꯃꯣꯒ ꯅꯕꯥꯅꯤꯅ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯃꯤ ꯂꯣꯏ ꯎꯔꯦ ꯃꯤꯅꯁꯨ ꯑꯩꯉꯣꯟda ꯄꯥꯎ ꯇꯝꯃꯦ ꯃꯤꯠ ꯅꯥꯔꯦ ꯑꯗꯨ ꯍꯦꯟꯖꯜꯂꯛꯇꯅꯕ ꯉꯥꯡꯕꯅꯤ ꯁꯤꯗꯤ ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯍꯛ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯨꯕꯅꯦꯕ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯕ ꯃꯤꯅ ꯇꯝꯖꯜꯂ ꯂꯧꯕꯅ ꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯕꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯐꯣꯟ ꯇꯧ ꯂꯥꯛꯑꯣ ꯍꯥꯏꯀꯣ ꯑꯅ ꯑꯗꯩꯗꯤ ꯉꯥꯡꯃꯟꯗꯅ ꯅꯪꯅ ꯑꯗꯨ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯅ ꯅꯪ ꯍꯟꯅ ꯌꯦꯡꯉꯣꯏ ꯅꯈꯨꯠ ꯆꯥꯔꯣꯏꯅ ꯇꯧꯈꯠꯂꯛꯑꯕ ꯑꯗꯩ ꯎꯄꯥꯏ ꯂꯩꯇꯗꯅ ꯅꯨꯄꯤꯁꯤꯅ ꯐꯣꯟꯁꯦ ꯇꯧꯔꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯂꯥꯛꯇ꯭ꯔꯗꯤ ꯀꯔꯤꯝ ꯈꯟꯗꯕ ꯁꯥꯔꯒ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯩꯗꯤ ꯅꯪ ꯏꯅꯥꯎꯒꯨꯝꯕꯅꯦꯅ ꯍꯥꯏꯕꯅꯦ ꯂꯥꯛꯑꯣ ꯍꯌꯦꯡꯗꯩ ꯂꯥꯛꯑꯣꯀꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯦ ꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯅꯣꯡꯉꯥꯟꯕꯗꯗꯤ ꯅꯨꯄꯥꯁꯦ ꯉꯟꯇꯥ ꯍꯧꯒꯠꯂꯗꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯁꯦ ꯁꯨꯝ ꯉꯥꯏ ꯃꯥꯏ ꯅꯨꯄꯥꯁꯦ ꯈꯪꯉꯦ ꯅꯨꯄꯤꯁꯤꯅ ꯌꯨꯝ ꯃꯊꯛꯇ ꯌꯦꯡꯗꯩ ꯅꯨꯄꯥꯁꯤꯅ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯂꯦꯞꯄꯒ ꯁꯨꯝ ꯇꯧꯕꯁꯦ ꯃꯤ ꯑꯃ ꯍꯦꯛ ꯂꯥꯛꯏ ꯑꯣꯏꯔꯝꯗ ꯑꯃ ꯍꯦꯛ ꯂꯥꯛꯏ ꯊꯕꯛ ꯁꯨꯕ ꯑꯃ ꯂꯥꯛꯏ ꯑꯣꯏꯔꯝꯗ ꯑꯗꯩ ꯅꯨꯄꯤꯁꯦ ꯂꯥꯛꯑꯀꯥꯟꯗꯗꯤ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯃꯥ ꯈꯪꯉꯦ ꯑꯩ ꯅꯨꯄꯥꯁꯦꯅ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏ ꯃꯔꯦꯟ ꯑꯗꯩ ꯀꯣꯔꯧ ꯏꯄꯥ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯈꯣꯏꯔꯝꯕ ꯏꯃꯣꯏꯅꯨ ꯏꯕꯦꯟꯗꯧ ꯈꯣꯏꯔꯝꯕꯗꯩ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯇꯩ ꯑꯗꯨꯒ ꯆꯍꯤꯒꯤ ꯄꯥꯟꯖꯤ ꯌꯦꯡꯕꯗ ꯀꯨꯊꯤ ꯌꯦꯡꯕꯗ ꯗꯁꯥ ꯇꯥꯏ ꯁꯤ ꯇꯧ ꯑꯗꯨ ꯍꯥꯏꯕ ꯆꯍꯤ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯊꯣꯛꯄꯒꯨꯝꯕ ꯆꯩꯔꯥꯎꯕ ꯃꯌꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯆꯩꯔꯥꯎꯕ ꯂꯣꯏꯔꯒ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯕꯨ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯂꯩ ꯑꯩ ꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯉꯝꯃꯣꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯝꯕ ꯅꯨꯄꯤ ꯅꯍꯥꯕꯨ ꯃꯃꯤꯠꯅ ꯌꯦꯡꯉꯝꯗꯕ ꯅꯣꯡꯃꯒꯤ ꯁꯤ ꯇꯣꯡꯉꯦꯅ ꯃꯉꯣꯟꯗ ꯄꯤꯁꯜꯂꯝꯕ ꯅꯨꯄꯥ ꯃꯉꯣꯟda ꯋꯥꯁꯤ ꯉꯥꯡꯗ꯭ꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯁꯜꯂꯛꯇ꯭ꯔꯦ ꯃꯥꯅ ꯍꯪꯕꯗ ꯏꯁꯧ ꯂꯥꯡꯉꯦ ꯑꯗꯩ ꯅꯨꯄꯤꯁꯤꯒ ꯃꯣꯏꯒꯩ ꯑꯌꯨꯡꯗꯤꯟ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯉꯩꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯍꯔꯥꯎꯔꯦ ꯅꯨꯄꯤꯁꯦ ꯍꯦꯛ ꯎꯔꯤꯉꯩꯅ ꯍꯔꯥꯎꯔꯦ ꯑꯗꯨꯝ ꯅꯨꯄꯤꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯗꯅ ꯅꯨꯄꯤꯁꯤꯅ ꯆꯥꯛ ꯊꯥꯡꯖꯜꯂꯛꯇꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯂꯣꯏ ꯁꯦꯕꯥ ꯇꯧꯈ꯭ꯔꯦ ꯑꯌꯨꯡꯗꯤꯟ ꯍꯥꯏꯕ ꯖꯥꯠꯁꯤꯃꯗꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯍꯟꯕ ꯃꯇꯝ ꯌꯧꯗꯣꯔꯕ ꯃꯣꯏꯒꯤ ꯊꯕꯛꯁꯦ ꯃꯇꯝ ꯂꯣꯏꯔꯛꯑꯕ ꯃꯥ ꯄꯠꯊꯈ꯭ꯔꯅꯤ ꯅꯨꯄꯥꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯅꯨꯡꯗꯥꯡ ꯆꯥꯛ ꯊꯥꯡꯖꯟꯕ ꯈꯣꯠꯆꯟꯕꯁꯤ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦꯅ ꯁꯤꯒꯤ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯧꯅꯔꯛꯑꯦ ꯏꯃꯨꯡꯁꯦ ꯀꯥꯝꯅꯕ ꯍꯧꯅꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯅꯣꯡꯃꯗꯤ
ꯃꯥꯏ ꯅꯨꯄꯥꯒꯤ ꯄꯣꯊꯥꯐꯝ ꯀꯥ ꯑꯃ ꯇꯣꯉꯥꯟ ꯂꯩꯌꯦꯕ ꯃꯣꯏ ꯊꯕꯛ ꯁꯨꯐꯝꯁꯤꯗ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯁꯦ ꯃꯥꯁꯤ ꯐꯤ ꯁꯦꯝꯃ ꯊꯣꯛꯂꯛꯄꯅꯦꯕ ꯃꯥꯏ ꯅꯨꯄꯤꯅ ꯇꯥꯃꯣꯅ ꯀꯧꯔꯛꯄꯁꯤꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯑꯇꯩ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯅ ꯊꯕꯛ ꯁꯨꯅꯔꯤꯕ ꯑꯗꯩꯗꯤ ꯃꯥꯅ ꯁꯥꯎꯅꯤꯡꯉꯦ ꯃꯥꯁꯤꯀꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯃꯥ ꯆꯪꯉꯛꯄꯗꯨꯗ ꯑꯩꯈꯣꯏ ꯐꯤꯔꯣꯟꯁꯦ ꯁꯠ ꯁꯦꯝꯈꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯒꯗꯕ ꯋꯥꯁꯦ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯐꯣꯟ ꯄꯥꯏꯔꯛꯇꯦꯅ ꯌꯥꯝ ꯑꯔꯨꯕꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯃꯣꯏ ꯄꯨꯟꯕ ꯄꯥꯔꯇꯅꯔ ꯑꯃꯅ ꯑꯔꯨꯕꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯑꯃ ꯃꯉꯣꯟꯗ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ ꯍꯟꯖꯟ ꯈꯤꯡꯕꯗꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄꯅꯦꯕ ꯑꯩꯗꯤ ꯁꯣꯝꯗ ꯉꯥꯏꯅ ꯂꯩꯔꯦꯅ ꯑꯗꯨꯒꯤ ꯍꯥꯏꯕ ꯆꯪꯉꯛꯄꯅꯦꯕ ꯅꯨꯄꯤꯗꯨꯁꯨ ꯑꯗꯒꯤꯗꯤ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯤ ꯑꯁꯣꯝꯗ ꯄꯥꯔꯇꯅꯔꯗꯨꯅ ꯀꯧꯗꯨꯅ ꯆꯠꯈ꯭ರೆ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯉꯥꯡꯉꯦꯕ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯅꯥꯐꯤ ꯁꯦꯝꯃ ꯊꯣꯛꯂꯛꯏꯗꯣ ꯀꯩꯒꯤꯅꯣ ꯃꯊꯟꯇ ꯂꯩꯕ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯀꯥꯗ ꯅꯪ ꯆꯪꯉꯤ ꯀꯔꯤꯒꯤꯅꯣꯅ ꯇꯥꯃꯣꯅ ꯏꯁꯤꯡ ꯄꯨꯁꯜꯂꯛꯑꯣꯅ ꯑꯩ ꯆꯪꯕꯅꯤꯅ ꯍꯥꯏꯔꯦ ꯅꯪꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯆꯥꯛ ꯄꯨꯁꯟꯕ ꯆꯥꯗ꯭ꯔꯦ ꯏꯕꯥꯅꯤꯁꯦ ꯅꯨꯡꯗꯥꯡꯁꯦ ꯇꯨꯃꯤꯟꯅꯕ ꯈꯛꯇꯅꯤ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯅꯪꯅ ꯉꯝꯕꯁꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯄꯥꯟꯗ ꯊꯕꯛ ꯁꯨ ꯂꯩꯔꯒ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥ ꯁꯦꯕꯥ ꯇꯧꯕ ꯉꯝꯃꯦ ꯅꯪ ꯑꯗꯨꯛ ꯌꯥꯝ ꯉꯝꯕ ꯅꯪ ꯑꯗꯨ ꯁꯤ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯔꯨꯔꯒꯅ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯀꯣꯃꯥ ꯁꯦꯃꯤꯀꯣꯂꯣꯟ ꯋꯥꯠꯇꯅ ꯇꯝꯃꯛꯑꯅꯤ ꯍꯣꯔꯦꯟ ꯑꯩ ꯐꯨꯍꯜꯂꯅꯤ ꯅꯪ ꯏꯃꯨꯡꯁꯦ ꯀꯌꯥꯝ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯅꯪꯁꯦ ꯂꯥꯛꯄꯤꯔꯅꯨꯅ ꯃꯥꯁꯤꯅ ꯅꯨꯄꯤꯁꯦ ꯀꯞꯁꯨ ꯀꯞꯄꯦꯀꯣ ꯑꯗꯩꯗꯤ ꯃꯌꯥꯝ ꯊꯕꯛ ꯌꯥꯎꯕ ꯃꯌꯥꯝꯁꯤꯅꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃꯁꯦ ꯉꯥꯡꯉꯦꯕ ꯃꯤꯒꯤ ꯏꯃꯨꯡꯁꯦ ꯂꯣꯏ ꯊꯨꯒꯥꯏꯕ ꯇꯥꯔꯦꯅꯦ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯍꯟꯗ꯭ꯔꯦꯅꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯕꯛ ꯆꯠꯄ ꯃꯤꯈꯩꯁꯦ ꯂꯣꯏ ꯕꯗꯅꯥꯝ ꯄꯤꯔꯛꯑꯣꯏꯗ꯭ꯔꯥ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯁꯦꯡꯁꯦ ꯅꯪ ꯅꯦꯝ ꯆꯨꯝꯅ ꯏꯁꯥꯒꯤ ꯍꯨꯃꯥꯡꯃꯟꯅ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯁꯤꯅꯦꯅ ꯏꯆꯦꯕꯦꯝꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯗꯨꯝ ꯇꯣꯂꯣꯞꯀꯤ ꯃꯊꯛꯇ ꯄꯤꯗꯅ ꯈꯣꯠꯇꯅ ꯁꯨꯛ ꯌꯥꯝ ꯑꯋꯥꯅ ꯏꯆꯥ ꯂꯨꯍꯣꯡꯕ ꯈꯣꯡꯗꯣꯡꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯕꯣꯅ ꯃꯌꯥꯝꯁꯤꯅꯁꯨ ꯉꯥꯡꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ರೆ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯕꯁꯤꯗꯀꯣ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯀꯣꯏꯊꯤ ꯃꯥ ꯀꯣꯏꯌꯦꯡ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯍꯪꯉꯦ ꯃꯌꯥꯝꯁꯤꯅ ꯆꯠꯈ꯭ꯔꯦ ꯃꯥ ꯇꯥꯏꯉꯣ ꯃꯥ ꯆꯠꯈ꯭ꯔꯦ ꯃꯥ ꯊꯕꯛ ꯂꯩꯌꯦꯅ ꯃꯥ ꯈꯨꯝ ꯉꯝꯅꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤ ꯈꯤꯇꯪ ꯆꯤꯡꯅꯩꯀꯣ ꯅꯣꯡꯇ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯆꯠꯇꯕꯅꯤ ꯐꯣꯟꯁꯦ ꯇꯧꯏ ꯑꯣꯞ ꯂꯩ ꯑꯗꯩ ꯃꯊꯛꯇ ꯃꯥꯅ ꯑꯩꯈꯣꯏ ꯃꯣꯏ ꯊꯕꯛ ꯌꯥꯎꯕ ꯅꯨꯄꯥ ꯑꯃ ꯃꯥꯒ ꯈꯔ ꯌꯥꯅꯕ ꯀꯧꯊꯣꯛꯑꯦꯕ ꯍꯪꯉꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯦꯅ ꯐꯣꯟꯁꯨ ꯑꯣꯞ ꯂꯩ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏ ꯀꯩꯅꯣꯝ ꯁꯣꯏꯊꯣꯛꯑꯝꯒꯅꯤ ꯑꯩ ꯆꯠꯈ꯭ꯔꯤꯉꯩꯗꯅ ꯑꯗꯩ ꯉꯁꯥꯏꯁꯨ ꯃꯥ ꯅꯨꯄꯤꯗꯨꯅ ꯃꯐꯤ ꯁꯦꯝꯃ ꯊꯣꯛꯈꯤꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯈꯔ ꯆꯤꯡꯅꯈꯤꯕꯗꯣ ꯑꯗꯨꯅꯁꯨ ꯃꯥꯁꯦ ꯄꯥꯈꯠꯂꯦꯕ ꯃꯥꯅꯁꯨꯀꯣ ꯑꯗꯩꯗꯤ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯏꯇꯩꯃ ꯑꯃꯅ ꯉꯥꯡꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯀꯞꯄ ꯆꯠꯈ꯭ꯔꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯀꯥꯈꯠꯂꯦ ꯃꯥꯏ ꯅꯨꯄꯤꯁꯨ ꯀꯞꯄ ꯂꯩꯔꯝꯃꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒ ꯂꯩꯔꯤꯕ ꯃꯥꯏ ꯅꯨꯄꯤꯁꯦ ꯃꯥꯅ ꯐꯨꯖꯟꯕꯅꯦꯕ ꯅꯪ ꯃꯤꯒꯤ ꯅꯨꯄꯤꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣꯅ ꯑꯃꯨꯛꯀꯁꯨ ꯐꯨꯖꯜꯂꯦ ꯍꯦꯛ ꯃꯥꯅ ꯊꯕꯛ ꯂꯥꯛꯇ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯆꯠꯈꯤ ꯅꯨꯄꯤꯁꯦ ꯊꯦꯝꯃꯨꯏ ꯑꯁꯣꯝꯗ ꯁꯥꯎꯗꯅ ꯈꯣꯠꯇꯅ ꯅꯨꯄꯤꯁꯤꯅ ꯅꯪ ꯅꯨꯄꯤꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯑꯩꯈꯣꯏꯕꯨ ꯏꯄꯨꯔꯣꯏꯕꯅ ꯈꯥꯏꯅꯕ ꯅꯨꯄꯤꯅꯦꯅ ꯍꯜꯂꯛꯄꯤꯅꯦꯅ ꯃꯥꯅ ꯎꯁꯤꯠꯇꯕ ꯃꯄꯨꯔꯣꯏꯕ ꯂꯩꯕꯅꯦꯅ ꯎꯁꯤꯠꯇꯕ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯤ ꯇꯥꯃꯣꯅ ꯑꯩ ꯅꯨꯡꯁꯤꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯌꯥꯖꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯉꯥꯡꯅꯩꯗꯩ ꯉꯥ ꯆꯥꯛ ꯂꯩꯗꯅ ꯊꯣꯡꯗꯅ ꯆꯥꯃꯤꯟꯅꯗꯅ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ ꯅꯣꯏꯗꯗꯤ ꯃꯤꯅ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯃꯐꯝꯗꯨꯗ ꯂꯥꯛꯑꯔꯣꯏꯅ ꯃꯥꯏ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯂꯧꯁꯟꯈ꯭ꯔꯦꯕ ꯇꯥꯃꯣꯅ ꯑꯩ ꯅꯨꯡꯁꯤꯔꯒꯅ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯁꯤꯗꯩꯗ ꯑꯩꯒꯤ ꯑꯃ ꯇꯧꯖꯔꯒꯦ ꯑꯗꯨꯗ ꯑꯩꯒꯤ ꯑꯃ ꯍꯥꯡꯕꯤꯔꯣ ꯑꯗꯨꯒ ꯇꯥꯃꯣ ꯑꯩꯒꯤꯁꯨ ꯏꯆꯥꯈꯩ ꯁꯦꯝꯖꯅꯕ ꯇꯥꯃꯣꯅ ꯑꯩ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯗꯤ ꯏꯆꯥꯈꯩꯁꯨ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦꯅꯦ ꯑꯗꯨ ꯁꯤꯗꯒꯤ ꯁꯦꯟꯗꯣꯡꯁꯨ ꯈꯥꯏꯔꯛꯀꯦꯅ ꯍꯣꯏꯅꯅꯦ ꯑꯗꯨꯅꯁꯨ ꯐꯔꯦꯅ ꯇꯥꯃꯣꯒꯤ ꯅꯨꯄꯤꯅ ꯑꯗꯨꯗꯗꯤ ꯑꯩꯅ ꯇꯥꯃꯣ ꯁꯦꯕꯥ ꯇꯧꯔꯁꯨ ꯃꯌꯥꯝꯅꯁꯨ ꯉꯥꯡꯅꯩ ꯑꯃ ꯇꯧꯋꯤ ꯁꯤꯗꯗꯤ ꯑꯩꯒꯤꯁꯤꯗ ꯇꯥꯃꯣꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯝ ꯁꯤ ꯌꯥꯎꯔꯛꯄ ꯃꯤꯈꯩꯗꯨꯗ ꯑꯩ ꯅꯨꯄꯥꯅꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯤꯅꯤ ꯑꯩꯁꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯏꯕꯥꯅꯤ ꯐꯣꯡꯅ ꯏꯇꯩ ꯏꯅꯥꯎ ꯑꯃꯒꯤ ꯂꯩꯃꯤꯟꯅꯕ ꯌꯥꯔꯦ ꯑꯗꯨꯅ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯅ ꯅꯨꯄꯥꯁꯤꯁꯨ ꯌꯥꯔꯦꯀꯣ ꯑꯗꯩꯗꯤ ꯂꯣꯏ ꯍꯥꯡꯈ꯭ರೆ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯑꯗꯣꯝꯗ ꯂꯣꯏꯅ ꯍꯥꯡꯈ꯭ꯔꯦ ꯑꯃ ꯍꯥꯡꯕꯤꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯗꯗꯅ ꯈꯣꯠꯇꯅ ꯂꯣꯏ ꯍꯥꯡꯕꯤꯔꯦ ꯑꯗꯩꯃꯨꯛ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯖꯥꯠꯁꯤꯅ ꯃꯥꯁꯦ ꯑꯁꯣꯝꯗ ꯂꯩꯔꯦ ꯑꯌꯨꯛꯗꯤꯟꯅ ꯃꯥꯏ ꯁꯣꯝꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯦ ꯑꯁꯣꯝꯒꯤꯗꯨꯁꯨ ꯂꯣꯏ ꯁꯦꯝꯒꯠꯂꯦ ꯅꯨꯄꯤꯁꯤꯒꯤ ꯁꯅꯥ ꯂꯤꯀꯣꯟꯗꯒꯤꯗꯤ ꯃꯣꯏ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯄꯣꯠ ꯆꯩ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯀꯥꯔ ꯂꯩꯕꯤꯔꯦ ꯒꯥꯔꯤ ꯅꯨꯡꯂꯤ ꯂꯩꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯆꯥꯈꯩꯒꯤ ꯒꯥꯔꯤ ꯃꯆꯥ ꯀꯩꯀꯩ ꯂꯩꯕꯤꯔꯦ ꯑꯗꯩ ꯃꯆꯥ ꯖꯤꯕꯧ ꯃꯄꯥꯟꯗꯐꯧ ꯂꯥꯏꯇꯝ ꯊꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝꯁꯦ ꯁꯣꯝꯒ ꯄꯥꯟꯃꯤꯟꯅꯔꯦ ꯃꯥꯏ ꯅꯨꯄꯤꯁꯦ ꯁꯣꯝꯗ ꯍꯟꯅ ꯁꯨꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯑꯗ ꯃꯣꯏꯒꯤꯁꯨ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕꯁꯦ ꯈꯤꯇꯪ ꯂꯤꯔꯛꯄꯒꯤ ꯃꯣꯏꯅ ꯀꯌా ꯄꯥꯝꯃꯛꯇꯕ ꯑꯗꯨꯒꯤ ꯁꯥꯕ ꯍꯧꯖꯜꯂꯨꯔꯕꯅꯦꯕ ꯕꯤꯜꯗꯤꯡꯁꯦ ꯐꯖꯅ ꯃꯊꯣꯜ 3ꯒꯤ ꯕꯤꯜꯗꯤꯡꯁꯦ ꯂꯤꯡꯅ ꯆꯥꯎꯅ ꯁꯥꯔꯦ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯒꯗꯤ
ꯁꯪꯒꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯆꯪꯕꯩ 5ꯅꯤ ꯐꯥꯎꯗꯤ ꯂꯦꯡꯕ ꯌꯥꯗꯦꯗꯅ ꯏꯃꯨꯡꯁꯦ ꯂꯩꯕ ꯃꯤꯁꯦ ꯑꯗꯨꯗꯤ ꯅꯨꯄꯥꯁꯤ ꯂꯦꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯄꯥꯁꯤ ꯃꯣꯏꯒꯤ ꯁꯪꯒꯣꯏꯁꯤꯁꯨ ꯃꯊꯛ ꯃꯈꯥꯅꯦꯕ ꯍꯥꯟꯗꯩ ꯍꯧꯅ ꯃꯥꯒꯤ ꯁꯪꯒꯣꯏꯁꯤꯗꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣ ꯇꯨꯝꯐꯝ ꯍꯤꯞꯐꯝ ꯇꯣꯉꯥꯟꯅ ꯑꯃ ꯄꯣꯊꯥꯐꯝ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯆꯥꯛꯁꯤ ꯅꯨꯄꯤꯁꯤ나 ꯆꯥꯁꯤ ꯂꯥꯛꯑꯣꯅ ꯀꯧꯁꯟꯕꯁꯦ ꯃꯥ ꯀꯥꯔꯛꯑꯣꯏ ꯑꯗꯣ ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯥꯟꯗꯩꯁꯨ ꯍꯧꯅ ꯃꯣꯏꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯊꯕꯛ ꯁꯨ ꯂꯥꯛꯏꯈꯩꯗꯨꯒꯤ ꯆꯔꯥ ꯋꯥꯅꯤꯡꯉꯁꯨ ꯆꯥꯛ ꯊꯣꯡꯉꯁꯨ ꯆꯥꯕ ꯑꯗꯨꯝ ꯆꯥ ꯊꯛꯅꯤꯡꯉꯁꯨ ꯂꯣꯜꯂ ꯆꯥꯕ ꯒ꯭ꯌꯥꯁ ꯅꯨꯡ ꯂꯣꯏ ꯂꯩꯌꯦꯕ ꯅꯨꯄꯥꯁꯤꯗ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯈ꯭ꯔꯦꯕ ꯁꯨꯡꯀꯥ ꯀꯥꯔꯛꯈꯤꯗ꯭ꯔꯦꯕ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯊꯥꯈ꯭ꯔꯕꯅꯣ ꯑꯗꯩ ꯍꯦꯛ ꯌꯨꯝꯁꯤꯗꯐꯧ ꯀꯥꯍꯟꯗꯕ ꯉꯝꯕ ꯀꯔꯤ ꯋꯥꯁꯛ ꯅꯨꯄꯤꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯦꯠꯅ ꯍꯥꯏꯈ꯭ꯔꯕꯅꯣꯅ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯋꯥꯍꯪꯁꯦ ꯖꯥꯠ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯐꯝꯃꯦꯟ ꯀꯥꯗꯨꯗ ꯃꯄꯨꯔꯣꯏꯕꯁꯦ ꯍꯤꯡꯅ ꯇꯨꯝꯗ꯭ꯔꯦ ꯃꯥꯅ ꯇꯨꯝꯃꯦꯀꯣ ꯅꯣꯡꯇ ꯀꯥꯔꯛꯇ꯭ꯔꯦ ꯑꯗꯩ ꯆꯥꯛꯁꯦ ꯃꯥꯅ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯊꯥꯡꯖꯜꯂꯦ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯑꯌꯨꯛꯁꯦ ꯃꯥꯅ ꯊꯣꯡꯉ ꯑꯗꯨꯝ ꯆꯥꯖꯈ꯭ꯔꯦ ꯅꯨꯡꯗꯥꯡꯁꯤꯅꯅꯦ ꯁꯤꯗ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯎ ꯂꯥꯎꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯀꯧꯊꯔꯛꯀꯅꯤ ꯊꯑꯣꯏꯅ ꯁꯨꯀꯧ ꯀꯧꯅꯗꯕ꯭ꯔꯥ ꯍꯟꯅ ꯁꯨꯌꯦꯡ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯧꯔꯛꯑꯦꯕ ꯑꯗꯨꯒ ꯃꯥꯁꯤꯅꯅꯦ ꯑꯩ ꯂꯣꯏꯅ ꯈꯥꯡꯉꯒꯦ ꯁꯤꯗ ꯍꯥꯏꯔꯨꯔꯦ ꯉꯥꯡꯉꯨꯔꯦ ꯑꯩ ꯋꯥ ꯉꯥꯡꯉꯔꯣꯏꯅ ꯃꯥꯁꯦ ꯏꯁꯧꯁꯨ ꯂꯥꯡꯗ꯭ꯔꯦ ꯃꯊꯃꯣꯏꯁꯦ ꯃꯊꯟꯇ ꯐꯥꯖꯤꯜꯂ ꯃꯥꯁꯦ ꯀꯞꯄꯦꯕ ꯑꯗꯨꯒ ꯆꯥꯛꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯩꯅ ꯊꯣꯡꯉꯦ ꯁꯤꯗ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯁꯦ ꯅꯣꯡꯃꯁꯨ ꯍꯦꯛ ꯍꯥꯏꯔꯛꯏ ꯅꯣꯡꯃꯁꯨ ꯍꯦꯛ ꯍꯥꯏꯔꯛꯇꯦ ꯑꯗꯩ ꯅꯣꯡꯃꯁꯨ ꯍꯦꯛ ꯃꯥꯁꯦ ꯁꯤꯗ ꯆꯠꯀꯦ ꯑꯩ ꯁꯤꯗ ꯆꯠꯀꯦꯁꯨ ꯍꯥꯏꯔꯝꯗꯦ ꯊꯦꯡꯉꯀꯥꯟꯗ ꯒꯥꯔꯤ ꯊꯧꯖꯟꯈꯤꯅꯤ ꯑꯗꯨꯒ ꯀꯥꯈꯠꯂ ꯑꯗꯨꯝ ꯇꯨꯝꯈꯤꯅꯤ ꯀꯗꯥꯏ ꯆꯠꯂꯤꯃꯣ ꯃꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯣꯝꯗ ꯑꯗꯨꯝ ꯂꯩꯔꯨꯔꯕꯅꯦꯕ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯁꯣꯝꯒ ꯂꯣꯏ ꯇꯥꯟꯅꯔꯦ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯛꯄꯁꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯃꯇꯨꯡꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯁꯦꯆꯍꯤ 5 ꯁꯨꯔꯦ ꯆꯍꯤ 5ꯁꯦ ꯅꯨꯄꯥꯁꯤꯅ ꯉꯝꯕꯩ ꯆꯥꯡꯁꯦ ꯈꯣꯡꯒꯨꯜ ꯍꯦꯛ ꯇꯥꯔꯛꯇ ꯉꯝꯃꯦꯕ ꯃꯣꯏ ꯃꯌꯨꯝꯁꯤꯗ ꯁꯤꯗ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯣ ꯅꯨꯄꯤ ꯑꯍꯟꯁꯤꯅꯅꯦ ꯀꯩꯅꯣꯝ ꯆꯠꯊꯣꯛꯄꯗꯤꯅꯦ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯑꯗꯩ ꯃꯥꯁꯦ ꯍꯥꯟꯅꯗꯤ ꯃꯣꯏ ꯕꯤꯖꯤꯅꯦꯁꯁꯤꯗ ꯂꯣꯏ ꯌꯥꯎꯔꯝꯃꯦꯕ ꯑꯗꯣ ꯃꯥꯅ ꯅꯨꯄꯤꯗꯣ ꯇꯥꯟꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯅꯪ ꯕꯤꯖꯤꯅꯦꯁ ꯌꯥꯎꯔꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯅꯨꯄꯥꯁꯤꯅ ꯀꯨꯝꯃꯛꯄꯁꯨ ꯌꯥꯔꯣꯏ ꯊꯕꯛ ꯌꯥꯎꯔꯛꯄ ꯍꯤꯡꯆꯥꯞ ꯄꯥꯔꯛꯄ ꯑꯝꯇ ꯌꯥꯔꯣꯏꯅ ꯀꯩꯒꯨꯝꯕ ꯑꯝꯇ ꯃꯥꯁꯦ ꯀꯨꯝꯃꯛꯄꯕꯨ ꯍꯦꯛ ꯌꯥꯗ꯭ꯔꯦ ꯃꯥ ꯍꯦꯛ ꯀꯨꯝꯃꯕ ꯏꯁꯧ ꯂꯥꯡꯉꯅꯤ ꯃꯌꯥꯝ ꯂꯩ ꯃꯤ ꯂꯩ ꯈꯪꯗꯒꯩ ꯐꯥꯅ ꯂꯪꯉꯛꯀꯅꯤ ꯃꯆꯤꯟ ꯃꯈꯥ ꯊꯤꯔꯛꯀꯅꯤ ꯑꯗꯨꯅ ꯀꯤꯗꯅ ꯃꯥꯁꯨ ꯀꯨꯝꯗ꯭ꯔꯦꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯪꯉꯨꯔꯦꯗꯅ ꯄꯤꯔꯛꯑꯣꯏꯕ ꯑꯗꯨꯒ ꯃꯔꯝ ꯃꯥꯅ ꯇꯤꯜꯍꯧꯁꯦ ꯂꯩꯒꯦ ꯆꯅꯝꯁꯦ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗ ꯂꯩꯕꯅꯤ ꯂꯧ ꯍꯥꯏꯗꯣꯏꯕ ꯃꯥꯒꯤꯗ ꯂꯣꯏꯅ ꯂꯩꯔꯒ ꯉꯥꯔꯤ ꯅꯨꯡꯂꯤ ꯃꯥꯅ ꯍꯥꯏꯔꯛꯀꯗꯕ ꯄꯣꯠꯁꯦ ꯂꯣꯏꯅ ꯂꯩꯔꯒ ꯑꯗꯨꯝ ꯑꯗꯨꯗꯨꯗꯩ ꯂꯧ ꯍꯥꯏꯔꯦꯕ ꯄꯩꯁꯥ ꯑꯣꯏꯅꯗꯤ ꯄꯤꯗ꯭ꯔꯦꯕ ꯑꯗꯩ ꯃꯣꯏ ꯃꯄꯥꯝꯒꯤ ꯗꯦꯕ ꯀꯔꯃ ꯆꯠꯀꯦ ꯍꯥꯏ ꯀꯥꯟꯗ ꯄꯣꯌꯦꯡ ꯄꯤꯔꯦꯕ ꯂꯨꯄꯥ ꯑꯃꯐꯥꯎ ꯍꯦꯟꯅ ꯄꯤꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯊꯣꯛꯂꯛꯑꯦ ꯃꯥꯁꯦ ꯑꯗꯩ ꯃꯃꯥꯁꯤꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯕꯅꯤꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯂꯨꯍꯣꯡꯕꯁꯤꯗ ꯃꯃꯥꯁꯤꯅ ꯌꯥꯝ ꯉꯛꯑꯦꯕ ꯃꯥꯅ ꯑꯗꯨ ꯀꯨꯏꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯔꯛꯇ꯭ꯔꯦꯕ ꯑꯗꯨꯗ ꯈꯪꯈ꯭ꯔꯦꯕ ꯃꯥ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯄꯩꯁꯥ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯩ ꯂꯩꯇꯦꯅ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯤꯀꯣꯟ ꯉꯋꯥꯏꯒꯤ ꯁꯥꯖꯜꯍꯧꯕ ꯂꯦꯞꯁꯜꯂꯝꯕ ꯃꯌꯥꯝꯗꯨ ꯀꯥꯏꯊꯣꯛꯑꯒ ꯃꯆꯥꯁꯤ ꯂꯨꯍꯣꯡꯉꯦꯕ ꯑꯗꯣ ꯃꯄꯥꯁꯤꯅ ꯉꯝꯕꯩ ꯆꯥꯡꯁꯦ ꯃꯥꯅ ꯍꯣꯏ ꯀꯩꯅꯣ ꯈꯇꯪꯗꯤ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏ ꯎꯄꯨ ꯀꯥꯡꯊꯣꯟꯒꯤ ꯄꯩꯁꯥ ꯈꯇꯪꯗꯤ ꯄꯨꯊꯣꯔꯛꯑꯦ ꯑꯗꯣ ꯁꯅꯥ ꯂꯨꯄꯥꯐꯧꯗ ꯃꯃꯥꯁꯤꯅ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕ ꯅꯦꯀ꯭ꯂꯦꯁ ꯑꯣꯏꯔꯣ ꯁꯅꯥ ꯑꯆꯧꯕ ꯑꯣꯏꯔꯣ ꯏꯃꯥ ꯏꯆꯥ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯩꯅ ꯂꯧꯒꯦ ꯋꯥꯏꯒꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯅ ꯂꯣꯏ ꯍꯥꯞꯆꯔꯕꯅꯦꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯃꯃꯥꯁꯤꯅ ꯃꯔꯨꯞ ꯊꯥꯡꯔꯨꯞ ꯌꯥꯎꯖꯕ ꯈꯣꯠꯆꯕ ꯃꯌꯥꯝ ꯃꯥꯒꯤ ꯁꯦꯠꯅꯗꯕ ꯎꯄꯨꯗ ꯍꯥꯞꯄ ꯃꯌꯥꯝ ꯂꯣꯏ ꯍꯥꯞꯄꯕꯅꯦꯕ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯅꯦ ꯃꯄꯥꯁꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯌꯥꯅꯤꯡꯗꯗꯅ ꯃꯥꯗꯤ ꯉꯥꯎꯁꯟꯅꯔꯛꯑꯦꯕ ꯃꯆꯥꯅꯨꯄꯥꯗꯣ ꯃꯊꯟꯇ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯁꯦ ꯁꯦꯝꯕ ꯀꯩꯗꯧꯁꯤꯒꯦ ꯅꯪ ꯀꯩ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯒ ꯃꯄꯥꯁꯤꯅ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗꯣ ꯐꯣꯟꯐꯧ ꯇꯧꯕꯤꯔꯛꯇꯦ ꯃꯤꯔꯝꯗꯨꯗ ꯂꯩꯕꯗ ꯑꯝꯇ ꯍꯪꯉꯛꯇꯦ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯁꯦ ꯄꯩꯁꯥ ꯑꯃ ꯃꯥꯅ ꯁꯤꯃ ꯊꯥꯔꯛꯑꯣ ꯍꯥꯏꯕꯁꯦ ꯊꯥꯔꯛꯏ ꯑꯗꯨꯕꯨ ꯅꯤꯡꯕ ꯊꯨꯡꯅꯕ ꯊꯥꯔꯛꯇꯦ ꯅꯪꯅꯕ ꯊꯥꯔꯛꯇꯦ ꯑꯗꯨꯒ ꯃꯤ ꯇꯣꯞ ꯑꯃꯗ ꯄꯩꯁꯥ ꯅꯤꯕꯗꯧꯅ ꯇꯧꯈꯠꯂꯛꯑꯦꯕ ꯑꯗꯨꯒꯨꯝꯕꯗꯒꯤ ꯑꯗꯩ ꯌꯨꯝꯗ ꯂꯩꯔꯦ ꯕꯕꯥ ꯅꯪꯅ ꯁꯤꯗ ꯀꯥꯗ꯭ꯔꯤꯁꯦ ꯇꯨꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯂꯥꯎ ꯁꯤꯗ ꯇꯨꯝꯃꯨ ꯍꯥꯏꯕꯩ ꯃꯄꯥ ꯃꯆꯥ ꯈꯠꯅꯔꯦ ꯑꯩꯅ ꯂꯦꯞꯈ꯭ꯔꯦ ꯋꯥ ꯉꯥꯡꯀꯅꯣ ꯍꯥꯏꯔꯦꯕ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯂꯩꯈ꯭ꯔꯦ ꯃꯥꯏ ꯁꯪꯒꯣꯏ ꯃꯊꯛꯇ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯇꯦꯟꯁꯟ ꯀꯥꯔꯦ ꯌꯨ ꯊꯛꯆꯜꯂꯨꯔꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯦ ꯃꯁꯛ ꯌꯦꯡꯅꯤꯡꯗꯦꯅ ꯃꯄꯥꯟꯗꯩ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯇꯧꯔ ꯂꯩꯈ꯭ꯔꯦꯕ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯑꯩ ꯇꯧꯁꯨ ꯇꯧꯔꯣꯏ ꯍꯟꯅꯁꯨ ꯌꯦꯡꯉꯣꯏ ꯁꯣꯛꯑꯣꯏꯅ ꯑꯗꯣ ꯃꯄꯥꯁꯤꯅꯁꯨ ꯃꯆꯥꯅꯨꯄꯥꯗꯣ ꯂꯥꯏꯇꯝ ꯂꯣꯏꯔꯕꯅꯤ ꯑꯗꯨꯑꯣꯏꯗꯤ ꯕꯤꯖꯤꯅꯦꯁꯁꯨ ꯌꯥꯎꯁꯜꯂꯣꯅꯁꯨ ꯄꯨꯁꯟꯗ꯭ꯔꯦꯕ ꯑꯗꯒꯤ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩ ꯍꯥꯏ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕꯀꯣ ꯋꯥꯛꯀꯤꯡ ꯉꯟꯇꯥ ꯆꯠꯄ ꯃꯤ ꯈꯔ ꯂꯩꯌꯦꯕ ꯃꯣꯏꯅ ꯍꯥꯏꯕꯗ ꯅꯣꯏꯒꯤ ꯅꯨꯄꯥꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯒꯥꯔꯤ ꯊꯧꯗꯣꯛꯏ ꯑꯗꯣ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯐꯠꯂꯥꯎ ꯇꯣꯡꯈꯠꯈꯤꯕ ꯑꯩꯈꯣꯏꯅ ꯎꯏ ꯃꯥꯁꯦ ꯅꯨꯄꯤ ꯄꯨꯁꯜꯂ ꯂꯩꯃꯤꯟꯅꯕ ꯃꯥꯜꯂꯦꯀꯣ ꯑꯍꯤꯡ ꯑꯅ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯁꯤꯅꯁꯨ ꯆꯤꯡꯅꯕ ꯂꯩꯈꯤꯕ ꯅꯣꯡꯃ ꯃꯥꯅ
ꯃꯥꯅ ꯁꯣꯝꯗ ꯇꯨꯝꯃꯦ ꯃꯥꯅ ꯁꯪꯒꯣꯏ ꯑꯗꯣꯝꯗ ꯇꯨꯝꯃꯦ ꯑꯗꯨꯅ ꯃꯥꯅ ꯅꯣꯡꯃꯅꯦ ꯐꯠ ꯂꯥꯎꯅ ꯅꯨꯄꯤ ꯑꯃ ꯎꯈꯤꯕ ꯊꯣꯡꯅꯥꯎꯗ ꯍꯥꯏꯐꯦꯠ ꯑꯗꯨꯃꯥꯏꯅ ꯃꯥꯅꯁꯨ ꯆꯤꯡꯅꯕꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡꯗ ꯃꯥ ꯆꯧꯔꯒ ꯑꯍꯤꯡ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤꯗ ꯅꯨꯄꯤꯁꯤ ꯌꯥꯎꯔ ꯂꯥꯛꯄ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯌꯦꯕ ꯑꯗꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯥꯅ ꯅꯨꯄꯥꯁꯤꯅꯅꯦ ꯅꯨꯄꯤꯁꯤꯗ ꯌꯨꯝꯁꯤꯗ ꯑꯩ ꯐꯝꯖꯥꯎꯁꯤꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅꯦꯅ ꯇꯨꯝꯃꯣꯏ ꯃꯥꯏ ꯃꯆꯥ ꯁꯣꯛꯑꯣꯏ ꯃꯥꯏ ꯃꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅꯦꯕ ꯅꯨꯄꯤꯗꯨꯅ ꯋꯥꯁꯛꯍꯟꯈꯤꯕ ꯄꯣꯠꯁꯦꯝꯁꯦ ꯐꯖꯅ ꯊꯥꯔꯒ ꯑꯗꯨ ꯉꯝꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯄꯣꯠꯁꯦꯝꯁꯦ ꯀꯌꯥꯝ ꯀꯟꯈ꯭ꯔꯕꯅꯣ ꯃꯥꯏ ꯅꯨꯄꯤꯁꯦ ꯌꯦꯡꯉꯛꯇ꯭ꯔꯕꯅꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯅꯦ ꯂꯩꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯩꯔꯣꯏ ꯑꯩꯒꯤꯁꯨ ꯏꯆꯥ ꯂꯩ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗꯗꯤ ꯂꯩꯔꯣꯏ ꯌꯨꯝꯗꯤ ꯄꯥꯜꯂꯣꯏ ꯑꯩ ꯏꯆꯥ ꯌꯣꯛꯀꯅꯤ ꯍꯥꯏꯕ ꯅꯥꯈꯩ ꯁꯦꯡꯅꯅꯦ ꯑꯍꯥꯡꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯅꯈꯤꯕ ꯂꯩꯈꯤꯗꯕ ꯑꯝꯗ ꯌꯨꯝ ꯄꯥꯟꯈꯤꯕꯅ ꯐꯩꯌꯦꯕ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕꯗꯨꯗ ꯏꯃꯨꯡ ꯂꯣꯏ ꯊꯨꯒꯥꯏꯔꯒ ꯃꯔꯟ ꯃꯊꯨꯝ ꯂꯣꯏ ꯆꯨꯞꯄꯒ ꯁꯨꯝꯃꯒ ꯁꯨꯝ ꯊꯝꯕ ꯄꯥꯟꯗꯤ ꯄꯥꯜꯂꯛꯑꯣꯏ ꯍꯥꯏꯕꯗꯨꯗꯤ ꯀꯥꯟꯅꯗꯦꯕ ꯃꯤ ꯁꯣꯝꯗ ꯃꯤ ꯉꯥꯎꯔ ꯆꯠꯂꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯅꯨꯄꯤꯁꯦ ꯁꯤꯅ ꯍꯦꯛ ꯍꯧꯔꯨꯕ ꯋꯥꯔꯤ ꯈꯔ ꯁꯥꯔꯨꯕ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯁꯦ ꯑꯗꯨ ꯈꯔ ꯍꯦꯛ ꯍꯥꯏꯔꯨꯕꯁꯦ ꯍꯦꯛꯇ ꯃꯀꯣꯛ ꯃꯃꯥꯏ ꯃꯤ ꯈꯪꯗ꯭ꯔꯦ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯄ ꯋꯥꯁꯦ ꯉꯥꯡꯗ꯭ꯔꯒꯅ ꯃꯥ ꯆꯩ ꯆꯥꯗ꯭ꯔꯦ ꯑꯗꯨ ꯉꯥꯡꯉꯨꯔꯒꯅ ꯃꯥꯏ ꯅꯨꯄꯥꯅꯦꯅ ꯈꯤꯇꯪ ꯆꯪꯉ ꯍꯥꯏꯔꯨꯒꯅ ꯆꯩ ꯆꯥꯔꯦ ꯑꯗꯨꯗꯤ ꯃꯥꯁꯨ ꯆꯩ ꯆꯥꯕꯁꯦ ꯅꯥꯕꯅꯤꯅ ꯃꯥꯁꯨ ꯍꯥꯏꯗ꯭ꯔꯦꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯆꯍꯤ ꯃꯇꯥꯡ ꯃꯥꯒꯤ ꯆꯍꯤ 55 ꯁꯨꯔꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯍꯜꯂ ꯂꯩꯔꯨꯗꯣꯏꯅꯣꯕ ꯏꯀꯥꯏꯔꯦ ꯃꯄꯥꯝꯗ ꯍꯟꯕꯁꯨ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯦ ꯆꯥꯎꯈ꯭ꯔꯕ ꯕꯤꯜꯗꯤꯡꯗꯨꯗ ꯃꯊꯟꯇ ꯃꯥꯏ ꯅꯨꯄꯥꯗꯨꯒꯁꯨ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯗ ꯇꯥꯎꯔ ꯂꯩꯔꯦ ꯑꯗꯩ ꯅꯨꯄꯤꯗꯨꯒꯤꯗꯤ ꯍꯤꯡꯒꯣꯜ ꯂꯩꯈ꯭ꯔꯦ ꯕꯤꯜꯗꯤꯡ ꯁꯥꯈ꯭ꯔꯦ ꯃꯥꯏꯁꯨ ꯑꯗꯨ ꯁꯣꯝꯗꯅ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯁꯨ ꯇꯞ ꯇꯞꯅ ꯁꯤꯊꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅ ꯃꯈꯨꯠ ꯆꯥꯕꯤꯗꯅ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯗꯅ ꯑꯗꯩꯗꯤ ꯌꯨꯝꯗꯨꯗ ꯀꯥꯗꯅ ꯍꯟꯅ ꯌꯦꯡꯗꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯅꯔꯤꯕ ꯁꯤꯅꯦꯕ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯥꯏ ꯅꯨꯄꯤꯅ ꯆꯥꯏꯕ ꯃꯩꯆꯥꯛꯁꯦ ꯁꯤꯁꯨ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯄꯤꯕ ꯑꯋꯥꯕꯅꯦꯕ ꯁꯤꯁꯨ ꯅꯨꯄꯤ ꯐꯠꯇꯕꯩ ꯋꯥꯔꯤ ꯅꯨꯄꯥ ꯐꯠꯇꯕꯩ ꯋꯥꯔꯤꯅꯦꯕ ꯋꯥꯔꯤ ꯑꯃꯃꯝꯁꯤꯗ ꯂꯣꯏꯅꯃꯛ ꯅꯨꯄꯤ ꯐꯠꯇꯕ ꯅꯨꯄꯥ ꯐꯠꯇꯕ ꯌꯥꯎꯔꯤꯅꯦꯕ ꯑꯗꯣ ꯀꯥꯏꯖꯗꯕ ꯂꯥꯟꯖꯗꯕ ꯃꯤ ꯑꯃꯗꯨꯗꯤ ꯀꯥꯏꯔꯤꯅꯦꯕ ꯑꯗꯣ ꯃꯆꯥꯈꯩꯁꯨ ꯂꯣꯏꯅ ꯀꯥꯏꯔꯛꯏꯕꯅꯤ ꯏꯃꯨꯡꯗꯨꯃ ꯄꯨꯔꯥ ꯄꯨꯡꯃꯨ ꯃꯨꯊꯔꯛꯏꯕꯅꯤ ꯑꯗꯨ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯑꯥꯎꯠꯁꯤꯗ ꯌꯧꯅꯅꯦ ꯇꯧꯁꯟꯈꯤꯗꯅ ꯃꯥꯅ ꯑꯃꯨꯛ ꯌꯦꯡꯉꯒꯅꯦ ꯂꯥꯏꯇꯤꯡ ꯈꯨꯔꯝꯕꯗꯁꯨ ꯌꯧꯈ꯭ꯔꯦ ꯁꯤꯗꯤ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯗ ꯋꯥꯔꯅꯤ ꯑꯗꯣ ꯅꯨꯄꯥ ꯃꯁꯥꯁꯤ ꯄꯣꯔꯛꯑꯒꯗꯤ ꯃꯉꯣꯟꯗꯒꯤ ꯀꯩꯅꯣꯁꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨꯁꯤ ꯂꯧꯊꯣꯛꯑꯒꯗꯤ ꯁꯨꯝ ꯇꯞ ꯇꯞ ꯐꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯥꯏ ꯈꯨꯔꯝꯃꯨꯁꯤ ꯍꯥꯏꯔꯨꯕꯗ ꯀꯥꯎꯔꯛꯑꯦꯕ ꯍꯥꯏꯔꯨꯕ ꯄꯜꯂꯨꯕꯐꯥꯎ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯅꯨꯄꯥꯗ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯌꯥꯝ ꯇꯧꯈꯤꯕꯁꯦ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯪꯁꯜꯂꯒꯅꯦ ꯋꯥꯁꯨ ꯉꯥꯡꯊꯣꯛꯇꯕꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯥ ꯃꯄꯥꯡꯒꯜ ꯃꯥꯒꯤ ꯀꯩꯅꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯂꯣꯏ ꯃꯥꯡꯉ ꯏꯐꯛ ꯐꯛꯆꯟꯕ ꯇꯣꯉꯥꯟꯕ ꯀꯩꯅꯣꯝ ꯂꯩ ꯍꯥꯏꯌꯦꯕ ꯁꯤ ꯆꯨꯝꯒꯗ꯭ꯔꯅ ꯈꯜꯂꯦꯕ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯅꯦꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯏ ꯅꯨꯄꯤꯅ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯃꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯗꯤ ꯀꯣꯏꯔꯣꯏꯁꯦꯅ ꯁꯤꯝꯇꯗꯤ ꯂꯤꯕꯤꯌꯨ ꯑꯩꯅ ꯉꯁꯤ ꯆꯥꯒ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯄꯒ ꯃꯤꯠꯇꯩ ꯄꯤ ꯇꯥꯗꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯏꯄꯥꯝꯗ ꯍꯟꯕꯁꯨ ꯉꯝꯗ ꯁꯤꯕꯁꯨ ꯉꯝꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯦꯅ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯅ ꯂꯤꯔꯝꯕꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯅ ꯃꯤꯒꯤ ꯃꯄꯨꯔꯣꯏꯕ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯩꯈꯣꯏ ꯀꯣꯏꯅꯔꯣꯏꯁꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯗ ꯌꯦꯠꯅꯔꯣꯏꯁꯤ ꯑꯩ ꯃꯤꯒꯤ ꯃꯍꯨꯝ ꯊꯨꯒꯥꯏꯔꯒ ꯑꯩꯒꯤ ꯏꯍꯨꯝ ꯁꯥꯒꯠꯂꯣꯏꯁꯤ ꯃꯤꯒꯤ ꯅꯨꯄꯤꯒꯤ ꯃꯆꯥꯒꯤ ꯆꯈꯥꯎ ꯊꯥꯗꯠꯂꯒ ꯑꯩꯒꯤ ꯆꯈꯥꯎ ꯊꯥꯛꯅꯕ ꯍꯣꯠꯅꯔꯣꯏꯁꯤ ꯑꯩ ꯁꯤꯒꯤ ꯃꯦꯁꯦꯖꯁꯤ ꯈꯛ ꯄꯤꯅꯤꯡꯕꯩ ꯁꯤ ꯋꯥꯔꯤꯁꯦ ꯂꯤꯖꯕꯅꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯉꯁꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯉꯥꯛꯇ ꯑꯣꯖꯥꯅ ꯂꯧꯈꯠꯄꯤꯔꯛꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯦꯛ ꯃꯌꯥꯝ ꯇꯥꯕꯗꯁꯨ ꯊꯃꯣꯏ ꯈꯤꯇꯪꯗꯤ ꯁꯣꯛꯑꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯇꯥꯖꯔꯤꯕ ꯑꯩ ꯁ꯭ꯇꯨꯗꯤꯑꯣꯗ ꯐꯝꯖꯔꯤꯕ ꯑꯩꯍꯥꯛ ꯏꯁꯥꯃꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯧꯔꯝꯒꯗꯕ ꯁꯤꯟ ꯃꯌꯥꯝꯗꯣ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯍꯤꯡꯉꯝꯃꯒ ꯍꯦꯛꯇ ꯁꯤꯒꯗꯕ ꯅꯠꯇꯕꯅꯤ나 ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕꯗ ꯁꯤꯔꯣꯏꯗꯕ ꯃꯤꯁꯨ ꯍꯦꯛ ꯁꯤꯍꯟꯕ ꯑꯗꯨꯒ ꯍꯤꯡꯒꯗꯕ ꯃꯤꯁꯨ ꯍꯦꯛ ꯍꯥꯠꯇꯣꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯀꯦꯔꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗꯁꯤꯅ ꯂꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯀꯌꯥ ꯃꯥꯡꯖꯍꯟꯕ ꯑꯗꯨꯗ ꯅꯠꯇꯅ ꯁꯣꯁꯥꯏꯇꯤꯗ ꯃꯍꯤꯛ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯃꯍꯤꯛ ꯁꯟꯗꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯀꯌꯥ ꯑꯃ ꯂꯥꯛꯇꯕ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯂꯥꯔꯕ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝ ꯑꯃꯗꯨꯅ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯍꯟꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤꯕꯁꯤ ꯃꯈꯥ ꯆꯠꯊꯗꯅꯕ ꯑꯩꯈꯣꯏꯅ ꯀꯜꯍꯧꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯀꯜꯍꯧꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯌꯨꯠꯁ ꯃꯌꯥꯝꯁꯤ ꯀꯜꯍꯧꯁꯤ ꯍꯥꯏꯕ ꯃꯣꯇꯣꯗ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯦ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯒꯤ 28 ꯁꯨꯕ ꯑꯦꯄꯤꯁꯣꯗꯇ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ
ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯂꯧꯈꯠꯄꯤꯔꯒ ꯀꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯄꯥꯝꯖꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯁꯤꯡꯗꯨ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗ ꯇꯧꯅ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ 19 ꯁꯨꯕꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯍꯔꯥꯎꯖꯔꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯁꯦꯠꯄꯤꯌꯨ ꯍꯥꯏꯅ ꯊꯝꯕꯤꯔꯤ ꯑꯣꯖꯥꯒꯤꯁꯨ ꯑꯅꯤꯔꯛ ꯁꯦꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯀꯪꯂꯩꯃꯦꯟ ꯑꯥꯎꯠꯐꯤꯠꯅ ꯑꯩꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯁꯤꯗ ꯌꯥꯝꯅ ꯐꯨꯜꯂꯤ ꯑꯩꯈꯣꯏꯁꯤ ꯁꯣ ꯀꯦꯁ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕꯁꯤ ꯃꯌꯥꯝꯁꯨ ꯐꯥꯎꯕꯤꯔꯝꯒꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯖꯥꯅ ꯊꯝꯃꯤꯕ ꯋꯥꯍꯩꯁꯤꯡ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯂꯤꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯃꯦꯟꯠꯁ ꯑꯃꯃꯝꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯒ ꯃꯇꯝ ꯑꯁꯤꯁꯨ ꯇꯦꯟꯁꯤꯜꯂꯛꯄꯅꯤꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 19 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ